Kaya na chahayroi che hoi mai kham mamme 에 통항도 저 통항도 Wari au yumda leire ngarang nungdang nungthin wai yaw re ngarang ta lok thong yumda hek lap ga ngarang ta su nong gam chui da na adugi hai momo cha khon ga le ol hai no yumda leire ban ya nungai ram ni au nungai yam sidai hen ban nungai ba leitre chat ni kan dra tal ai ngarang ama ko ngasim nu mini ni suti loi gre pamum sil kaim tau di ngarang di hala pa ga ko kano tau ba cái hai ni wai de no ko journey sa do adu wa ba ge dam tum thoi 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 dam meng ka no adu ge dam tum me do chak cha bo hai ai kan si chak cha roi chak cha ning dre nung hen da ka no sa sala ba bora singju taw sa ba do man sa ba ai je sum wari ma share taw ning da ha ba de ko manipur da sum lak ba gi kamai kamai taw ge ha ba do ke ba blog se mo ha ba do ai blog kam da se mak tre ba ko ꯆꯩꯔꯥꯎꯕꯗꯤ ꯌꯨꯝꯗ ꯂꯥꯛꯅꯕ ꯆꯩꯔꯥꯎꯕꯒꯤꯗꯤ ꯌꯨꯝꯗ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯀꯩꯅꯣꯅꯦꯕ ꯄꯨꯡ ꯃꯥꯄꯟꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕ ꯃꯣꯔꯅꯤꯡ ꯀꯣ ꯑꯥꯔꯂꯤ ꯃꯣꯔꯅꯤꯡ ꯄꯨꯡ ꯃꯥꯄꯟꯒꯤ ꯐ꯭ꯂꯥꯏꯠꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯡꯗꯥꯡ ꯄꯨꯡ ꯍꯥꯏꯕꯗꯤ ꯄꯣꯠ ꯄꯦꯛꯀꯤꯡ ꯇꯧꯕ ꯈꯣꯠꯄꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 1 o'clock ꯇꯥꯔꯦꯕꯀꯣ ꯄꯨꯡ ꯑꯃ ꯅꯨꯡꯗꯥꯡꯒꯤ ꯇꯥꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁ꯭ꯇꯥꯐ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯏꯃꯥ ꯐꯣꯟꯗꯣ ꯑꯝꯇ ꯍꯧꯗꯣꯛꯄꯤꯔꯛꯑꯣ ꯑꯩ ꯑꯦꯂꯥꯝꯗꯣ ꯇꯥꯕꯁꯨ ꯌꯥꯎꯏ ꯇꯥꯗꯕꯁꯨ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯁꯦ ꯍꯌꯦꯡ ꯆꯠꯀꯗꯕ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯂꯨꯏꯕꯀꯣ ꯊꯕꯛ ꯑꯃꯒꯤꯀꯣ ꯑꯗꯨꯒꯤ ꯑꯗꯨ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯊꯤꯅꯁꯨ ꯋꯥꯕ ꯑꯗꯨꯒ ꯄꯣꯠ ꯆꯤꯊ ꯅꯥꯟꯗꯕ ꯈꯔ ꯌꯥꯍꯧꯕꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯇꯧꯕꯩ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯔꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯕꯨꯀꯣ ꯑꯗꯨ ꯋꯥꯔꯨꯕꯒꯤꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯨꯝꯊꯕ ꯑꯩꯅ ꯈꯨꯃꯥꯗ ꯍꯥꯏꯌꯦ ꯏꯃꯥ ꯅꯪ ꯍꯧꯗꯣꯛꯄꯤꯔꯛꯑꯣ ꯑꯝꯇꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯈꯔꯗꯁꯨ ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯇꯨꯝꯈ꯭ꯔꯦꯀꯣ ꯇꯨꯝꯕꯁꯦ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯩ ꯂꯥꯛꯀꯗꯕꯁꯦ ꯗꯦꯠ 11ꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕꯀꯣ ꯑꯗꯨꯁꯨ 11ꯒꯤ ꯄꯨꯡ 8 ꯑꯣꯏꯔꯗꯤ ꯑꯥꯔꯂꯤ ꯃꯣꯔꯅꯤꯡ ꯊꯣꯛꯇꯣꯏꯅꯤꯗꯅ ꯗꯦꯠ 10 ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯏꯌꯦꯕ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯀꯥꯁꯦ ꯇꯣꯞ ꯐ꯭ꯂꯣꯔ ꯑꯣꯏꯕꯒꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯥꯃꯟꯗꯅꯅꯦ ꯑꯩꯁꯦ ꯀꯨꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯅꯛꯁꯜꯂꯒ ꯑꯃ ꯊꯥꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩꯑꯕ ꯇꯨꯝꯃꯦꯕ ꯇꯨꯝꯈ꯭ꯔꯀꯥꯟꯁꯤꯗꯅꯦ ꯇꯨꯝꯈ꯭ꯔꯀꯥꯟꯁꯤꯗ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁ꯭ꯇꯥꯐ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯑꯩ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯂꯥꯏꯅ ꯍꯧꯗꯣꯔꯛꯏꯔꯥ ꯀꯩꯅ ꯍꯧꯗꯣꯔꯛꯏꯅꯣ ꯗꯥꯎ ꯌꯥꯕꯒꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯃꯤꯀꯞ ꯐꯠ ꯂꯥꯎ ꯊꯣꯛꯂꯛꯄꯁꯤꯗꯅꯦ 6:45 ꯆꯠꯂꯦꯕ 6:45 ꯆꯠꯂꯦ ꯄꯨꯡ 8ꯒꯤ ꯐ꯭ꯂꯥꯏꯠꯁꯦ 6:45 ꯆꯠꯂꯦ ꯃꯦꯀꯞ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯐꯠ ꯂꯥꯎ ꯌꯦꯡꯀꯥꯟꯗ ꯃꯤꯁ ꯀꯣꯜ 43ꯔ 42ꯔ ꯂꯩ ꯂꯩꯔꯝꯃꯦꯕ ꯇꯣꯇꯦꯜ ꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯐ꯭ꯔꯦꯟꯒ ꯂꯣꯏ ꯄꯨꯜꯂꯒ ꯀꯣ ꯄꯨꯂꯞ ꯂꯩꯔꯝꯕꯁꯤꯒ ꯑꯩꯁꯦ ꯍꯦꯛꯇ ꯉꯥꯎꯗꯅꯅꯦ ꯐꯨꯛ ꯂꯥꯎ ꯆꯣꯡꯈꯠꯂꯦ ꯚꯨꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯈꯪꯕ꯭ꯔꯥ ꯃꯗꯗꯤꯅꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯕ꯭ꯔꯁꯁꯨ ꯇꯧꯗꯦ ꯃꯥꯏꯁꯨ ꯇꯥꯗꯦ ꯀꯣꯛꯁꯨ ꯏꯔꯨꯁꯨ ꯂꯨꯗ꯭ꯔꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯀꯣ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯅ ꯉꯔꯥꯡ ꯀꯩꯅꯣꯅꯦꯕ ꯂꯒꯦꯖ ꯀꯩꯀꯥꯗꯣ ꯆꯦꯟꯕꯨꯗꯤ ꯄꯨꯔꯥ ꯆꯤꯡꯁꯤꯜꯂꯝꯗꯦꯕ ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯋꯥꯠꯄ ꯈꯔ ꯍꯥꯞꯀꯦꯅꯀꯣ ꯁꯦꯝꯄꯨꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯇꯧꯒꯦꯅ ꯑꯗꯨꯒ ꯍꯥꯞꯆꯟꯕ ꯅꯪꯗꯤ ꯆꯦꯟꯁꯦ ꯒ꯭ꯔꯣꯡ 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 ꯆꯤꯡꯁꯤꯜꯂꯦꯀꯣ ꯑꯩꯁꯦ ꯇꯧꯕ ꯌꯥꯕ ꯑꯗꯩ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯦ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯐ꯭ꯂꯥꯏꯠꯅ ꯑꯩꯁꯦ ꯀꯞꯁꯨ ꯀꯞꯅꯤꯡꯉꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕꯕꯨꯗꯤ ꯑꯁꯣꯏꯕꯅꯤꯀꯣ ꯑꯩꯒꯤ ꯀꯦꯌꯔꯂꯦꯁ ꯑꯣꯏꯕꯒꯤ ꯀꯩꯅꯣꯅꯦ ꯑꯁꯣꯏꯕꯕꯨꯗꯤ ꯑꯣꯏ ꯑꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯋꯥꯅꯤꯗ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯁꯦ ꯀꯔꯤꯝ ꯇꯧꯗꯦꯀꯣ ꯀꯣꯛꯐꯥꯎꯗ ꯀꯔꯤꯝ ꯍꯥꯞꯆꯟꯗ꯭ꯔꯤ ꯀꯣꯛꯐꯥꯎ ꯍꯥꯠꯇ꯭ꯔꯦ ꯐꯤꯕꯝ ꯑꯃ ꯇꯥꯗꯒꯤ ꯑꯩꯁꯦ ꯕꯦꯛꯇꯣ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯥꯞꯆꯤꯜꯂꯒ ꯑꯩꯁꯦ ꯃꯩ ꯃꯨꯠꯊꯠꯂꯤꯔꯥ ꯃꯨꯠꯊꯠꯇ꯭ꯔꯤꯔꯥ ꯐꯦꯟ ꯊꯥꯕ ꯊꯥꯗꯕ ꯑꯩ ꯀꯩꯝꯇ ꯈꯟꯗ꯭ꯔꯦ ꯂꯒꯦꯖ ꯑꯅꯤꯁꯦ ꯄꯥꯏꯔꯒ ꯑꯩꯒꯤ ꯍꯦꯟꯕꯦꯒꯁꯦ ꯌꯥꯟꯁꯜꯂꯒ ꯑꯩꯅ ꯆꯤꯡꯊꯣꯔꯛꯑꯒꯅꯦ ꯒꯦꯠꯁ ꯁꯤꯔꯤꯁꯦ ꯃꯊꯛꯇ ꯀꯣꯡꯒꯦꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯦꯕ ꯄꯨꯔꯥ ꯇꯔꯪ ꯃꯔꯪ ꯆꯠꯂꯦꯀꯣ ꯑꯗꯒꯤ
ꯑꯩꯁꯦ ꯀꯨꯝꯊꯔꯛꯄꯁꯤꯗꯅꯦ ꯂꯒꯦꯖ ꯑꯅꯤꯁꯦ ꯏꯁꯥꯁꯦ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯀꯟꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯀꯦꯖꯤ 35 ꯑꯃ ꯀꯦꯖꯤ 9 ꯇꯔꯦꯠ ꯅꯤꯄꯥꯟꯗꯤ ꯑꯗꯨꯝ ꯑꯣꯏꯔꯝꯃꯅꯤꯀꯣ ꯍꯦꯟꯕꯦꯛꯇ ꯑꯗꯨꯒ ꯕꯦꯛ ꯃꯆꯥ ꯃꯆꯥ ꯑꯍꯨꯝꯁꯦ ꯄꯨꯟꯅ ꯆꯤꯡꯊꯔꯛꯄꯁꯤꯗꯅꯦ ꯑꯩꯁꯦ ꯁꯤꯔꯤ ꯑꯍꯨꯝꯁꯦ ꯑꯣꯟꯊꯔꯛꯑꯦꯕꯀꯣ ꯑꯣꯟꯊꯔꯛꯄꯁꯦ ꯈꯨꯁꯦ ꯌꯩꯁꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯁꯤꯁꯨ ꯎꯐꯨꯟ ꯈꯔ ꯑꯗꯨꯝ ꯇꯩꯔꯦ ꯑꯗꯣ ꯃꯣꯏ ꯒꯝꯂꯥ ꯈꯔ ꯀꯣ ꯑꯩꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯣꯏꯒꯤ ꯂꯩꯁꯨꯒ ꯊꯥꯕꯒꯤ ꯒꯝꯂꯥ ꯈꯔ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯁꯜꯂꯒ ꯑꯩꯁꯦ ꯂꯣꯡꯁꯜꯂꯦ ꯂꯒꯦꯖꯁꯦ ꯃꯆꯦ ꯑꯃ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯕ꯭ꯔꯥ ꯑꯩ ꯆꯦꯛ ꯇꯧꯗ꯭ꯔꯤꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨ ꯀꯦꯕ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯐꯣꯟꯁꯦ ꯄꯨꯡꯇꯧꯗ ꯇꯧꯔꯦ ꯇꯧꯔꯛꯄꯗꯨꯅꯤ ꯃꯤꯒꯤꯗꯤ ꯑꯆꯨꯝꯕ ꯅꯤꯌꯣꯝꯅꯦꯕ ꯀꯦꯕ ꯕꯨꯛ ꯇꯧ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 5 ꯑꯃ 10 ꯑꯃ ꯉꯥꯏꯕꯗꯨꯗꯤ ꯍꯦꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅ ꯀꯦꯞꯁꯦ ꯕꯨꯛ ꯇꯧꯁꯟꯈ꯭ꯔꯕꯅꯦꯕ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯑꯦ ꯑꯩꯗꯤ ꯐꯣꯟꯁꯦ ꯐꯠ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯑꯩꯅ ꯚꯩꯌꯥ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯔꯦ ꯃꯥꯅ ꯍꯣꯏ ꯐꯔꯦ ꯃꯤꯅꯤꯠ 5ꯗ ꯂꯥꯛꯑꯣ ꯍꯥꯏꯔꯦꯀꯣ ꯃꯤꯅꯤꯠ 5ꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯃꯈꯥꯗ ꯀꯨꯝꯃꯦ ꯌꯧꯔꯦ ꯃꯈꯥ ꯌꯧꯔꯒꯅꯦ ꯍꯦꯛꯇꯅꯦ ꯍꯤꯃꯦꯟꯅꯤꯀꯣ ꯁꯥꯏꯁꯦ ꯅꯥꯀꯟꯁꯤꯗ ꯑꯃ ꯄꯥꯏꯔꯦ ꯁꯨꯞꯇ ꯆꯤꯡꯉꯒꯅꯦ ꯁꯣꯔꯣꯛꯁꯤꯗꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯌꯦꯡꯉꯦꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯀꯩꯒ ꯊꯥꯗꯣꯛꯑꯒ ꯍꯨꯔꯥꯜꯂꯒ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯎꯔꯝꯒꯅꯦꯕꯀꯣ ꯑꯩꯒꯤ ꯁꯣꯝꯗ ꯑꯦꯌꯥꯔꯄꯣꯔꯠ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯁꯦ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯒ ꯇꯤ ꯁꯥꯔꯠ ꯃꯊꯛꯇ ꯖꯦꯀꯦꯠ ꯑꯃ ꯀꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯑꯗꯨꯝ ꯏꯪꯕꯅꯤꯅ ꯈꯤꯇꯪ ꯑꯃ ꯂꯤꯠꯀꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒꯁꯦ ꯂꯤꯠꯄ ꯁꯨꯃꯥꯏꯅ ꯌꯥꯜꯂꯦ ꯑꯩꯁꯦ ꯌꯥꯜꯂꯒ ꯀꯣꯛꯄꯗ ꯂꯝꯕꯤꯁꯦ ꯊꯤꯡꯖꯜꯂꯒꯅ ꯑꯩꯅꯅꯦ ꯒ꯭ꯔꯣꯡ 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 ꯆꯦꯜꯂꯦꯀꯣ ꯆꯦꯜꯂꯀꯥꯟꯁꯤꯗ ꯁꯣꯔꯣꯛ ꯃꯆꯤꯟ ꯌꯧꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯑꯩꯅ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯐꯠ ꯂꯥꯎꯅ ꯏꯟꯈꯠ ꯎꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯔꯥꯎꯔꯦꯕ ꯑꯩꯅ ꯚꯩꯌꯥꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩ ꯀꯦꯞꯁꯦ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯩꯅ ꯑꯗꯣ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯌꯦ ꯚꯩꯌꯥ ꯅꯪ ꯀꯩ ꯀꯦꯟꯁꯦꯜ ꯇꯧꯔꯤꯅꯣ ꯍꯥꯏ ꯅꯪ ꯃꯤꯅꯤꯠ 30 ꯀꯨꯟꯃꯨꯛ ꯉꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯗꯣ ꯒꯨꯔꯒꯥꯎꯟꯗ ꯊꯕꯛ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒꯤ ꯆꯠꯂꯗꯣꯏꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯔꯦ ꯚꯩꯌꯥ ꯅꯪꯒꯤ 353ꯗ ꯀꯩꯅꯣꯝ ꯇꯥꯏꯌꯦꯕꯀꯣ ꯚꯔꯥꯁꯦ ꯂꯨꯄꯥ 353 ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯚꯩꯌꯥ ꯅꯪ ꯂꯨꯄꯥ 500 ꯂꯧꯒꯦꯁꯨ ꯂꯧꯔꯣ ꯑꯩ ꯑꯝꯇꯗꯤ ꯊꯤꯟꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯑꯩꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯇ ꯆꯠꯀꯗꯕꯅꯦ ꯑꯩ ꯐ꯭ꯂꯥꯏꯠ ꯅꯪꯉꯔꯣꯏ ꯃꯤꯁ ꯇꯧꯔꯅꯤ ꯄꯨꯡ 8ꯒꯤꯅꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯅꯪ ꯂꯨꯄꯥ 900 ꯂꯧꯒꯦꯔꯥ 1000 ꯂꯧꯒꯦꯔꯥ ꯅꯪꯅ ꯂꯧꯅꯤꯡꯕ ꯂꯧꯔꯣ ꯑꯩ ꯑꯝꯇꯗꯤ ꯊꯤꯟꯕꯤꯔꯝꯃꯣꯅ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦꯕ ꯃꯥꯅ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯥ ꯄꯩꯁా ꯄꯥꯝꯗꯕꯗꯤ ꯂꯩꯇꯦꯀꯣ ꯗ꯭ꯔꯥꯏꯚꯔꯅꯦ ꯄꯩꯁꯥ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯥꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯁꯨ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯀꯩꯗꯧꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯗꯥꯎ ꯌꯥꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯦ ꯑꯩ ꯁꯣꯔꯣꯛ ꯃꯆꯤꯟꯐꯧ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯦꯝꯅ ꯑꯗꯨꯝ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯁꯣꯔꯣꯛ ꯃꯆꯤꯟꯗꯒꯤ ꯅꯪ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯕꯗ ꯑꯩꯅ ꯁꯣꯔꯣꯛ ꯃꯆꯤꯟꯗ ꯆꯠꯇꯥꯔꯒꯗꯤ ꯁꯣꯔꯣꯛ ꯃꯆꯤꯟꯗꯒꯤꯁꯨ ꯑꯃꯨꯛ ꯀꯦꯕ ꯕꯨꯛ ꯇꯧꯅꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯍꯥꯏꯔꯦꯀꯣ ꯑꯩꯁꯦ ꯑꯗ ꯑꯩꯁꯨ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯄꯤ ꯇꯥꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕꯗꯤ ꯐ꯭ꯂꯥꯏꯠꯁꯨ ꯃꯤꯁ ꯑꯣꯏꯔꯅꯤ ꯁꯣꯝꯗꯁꯨ ꯁꯨꯇꯤ ꯀꯦꯟꯁꯦꯜ ꯇꯧꯔꯅꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯈꯨꯗꯛꯇ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯐꯔꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯤꯅꯤꯠ 9 ꯊꯣꯛꯑꯦꯕ ꯃꯤꯅꯤꯠ 9ꯁꯦ ꯑꯩꯅ ꯀꯦꯕ ꯗ꯭ꯔꯥꯏꯚꯔꯁꯦ ꯐꯣꯟ ꯇꯧꯔꯦ ꯚꯩꯌꯥ ꯅꯪ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯦꯝ ꯀꯣ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒꯅ ꯒꯥꯔꯤꯁꯤꯅꯅꯦ ꯇꯤꯠ ꯇꯤꯠ ꯇꯧꯔꯛꯄ꯭ꯔꯥ ꯈꯪꯗꯦꯕ 6 ꯃꯤꯅꯠ 5 ꯃꯤꯅꯠ ꯇꯧ ꯂꯩꯔꯦꯕ ꯁꯣꯝꯗꯗꯤ ꯄꯨꯡ 3ꯒ ꯀꯌꯥꯅꯣꯝ ꯆꯠꯂꯦꯕ 3ꯒ ꯃꯤꯅꯤꯠ 35 ꯆꯠꯂꯦꯕ 3 ꯃꯈꯥꯏ ꯇꯥꯗꯣꯔꯕꯅꯦꯕ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯌꯧꯅꯦꯅ ꯑꯩꯁꯦ ꯃꯊꯥ ꯁꯥ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯁꯦ ꯒ꯭ꯔꯣꯡ 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 ꯆꯤꯡꯉꯒ ꯁꯣꯔꯣꯛ ꯂꯣꯝ ꯊꯣꯛꯀꯗꯕꯁꯨ ꯃꯊꯥ ꯁꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯁꯦ ꯊꯧꯗꯣꯛ ꯑꯃꯊꯣꯛꯑꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏ ꯒꯤꯇꯥ कैसे हो गीता मैं ठीक हूँ मेरी फ्लाइट है ना मिस होना है तो अभी नहीं इसकी कहानी में वो कर रही हूँ ꯑꯗꯨꯒꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯅꯤꯗ ꯒꯤꯇꯥꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯁꯦ ꯑꯩꯅ ꯐꯣꯟ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯉꯥꯏꯔꯒ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯚꯩꯌꯥꯅ ꯚꯩꯌꯥꯁꯤꯅ ꯁꯥꯎꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯒꯥꯔꯤꯁꯦ ꯄꯥꯏꯔꯒ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯈꯛꯇ ꯅꯣꯛꯑꯕꯩ ꯋꯥꯅꯤꯀꯣ ꯑꯩ ꯉꯥꯛꯇꯪꯗꯨꯗꯗꯤ ꯑꯩꯁꯦ ꯀꯞꯅꯤꯡꯉꯦꯕ ꯑꯗꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯌꯨꯝꯒꯁꯨ ꯅꯤꯡꯁꯤꯡꯉꯦ ꯑꯗꯩꯗꯤ ꯈꯪꯗꯦ ꯑꯗꯒꯤ ꯃꯥꯁꯤꯅ ꯑꯗꯩꯅ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯗꯨꯝ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏ ꯅꯪꯉꯦ ꯐꯔꯦ ꯅꯪꯗꯦ ꯐꯔꯦ ꯑꯩꯁꯨ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈ꯭ꯔꯦ ꯏꯁꯥꯁꯦ ꯑꯗꯨꯒ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯥꯞꯅ ꯀꯦꯞꯁꯦ ꯎꯕ ꯀꯥꯟꯁꯦ ꯐꯔꯦꯅ ꯍꯥꯏꯔꯒꯅꯦ ꯒ꯭ꯔꯣꯡ 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 ꯆꯣꯡꯁꯤꯜꯂꯒꯀꯣ ꯒꯥꯔꯤꯁꯦ ꯍꯥꯞꯆꯤꯜꯂꯦ ꯊꯧꯔꯦ ꯑꯩꯅ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤꯗꯤ ꯑꯦꯌꯥꯔꯄꯣꯔꯠꯁꯦ ꯃꯦꯛꯁꯤꯃꯝ 35-40 ꯃꯤꯅꯠꯁꯀꯣ ꯖꯥꯝ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯠꯁꯥ ꯑꯠꯁꯥ आपका नाइट ड्यूटी है ना ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯅꯀꯣ ꯊꯥꯞꯄꯝꯗꯕꯩꯁꯨ ꯈꯔ ꯐꯔꯤꯅꯦꯕꯀꯣ ꯑꯗꯩ ꯚꯩꯌꯥꯗ ꯍꯥꯏꯔꯦ ꯚꯩꯌꯥ ꯅꯪ ꯈꯔ ꯀꯟꯅ ꯑꯝꯇ ꯊꯧ ꯑꯗꯨꯒ ꯑꯩꯁꯦ ꯑꯝꯇ ꯌꯧꯅꯕ ꯑꯝꯇ ꯇꯧꯕꯤꯌꯣ ꯀꯩꯅꯣ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯃꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯊꯧꯔꯦ ꯑꯗꯩ ꯔꯦꯗ ꯂꯥꯏꯠ ꯃꯌꯥꯝꯁꯤꯅꯁꯨꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯔꯦꯗ ꯂꯥꯏꯠꯁꯦ ꯃꯣꯏꯒꯤꯗꯤ ꯃꯇꯦꯛꯇ ꯌꯥꯝ ꯂꯩꯇ꯭ꯔꯥꯅꯦ ꯇ꯭ꯔꯥꯐꯤꯛ ꯔꯦꯗ ꯂꯥꯏꯠꯁꯦ ꯑꯗꯨꯒꯤꯅꯦ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠ ꯂꯩꯕꯅꯤꯅꯅꯦ ꯀ꯭ꯔꯣꯁ ꯇꯧꯔ ꯊꯧꯕꯁꯨ ꯌꯥꯗꯦ ꯃꯣꯏꯒꯤ ꯆꯂꯥꯟ ꯀꯛꯄ ꯈꯣꯠꯄ ꯇꯧꯕ ꯂꯩꯕꯒꯤꯀꯣ ꯃꯤꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯐꯣꯂꯣ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯑꯩ ꯑꯃ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯃꯤꯒꯤ ꯅꯤꯌꯣꯝ ꯊꯨꯒꯥꯏꯕ ꯌꯥꯗꯦꯗꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯔꯦꯗ ꯂꯥꯏꯠꯁꯦ 3-4ꯗꯤ ꯑꯩꯁꯦ ꯗꯥꯎ ꯌꯥꯗꯦꯕ ꯒ꯭ꯔꯤꯟ ꯑꯣꯏꯗꯦꯕ ꯔꯦꯗ ꯑꯣꯏꯌꯦꯕ ꯑꯗꯒꯤ
ꯅꯨꯄꯥꯗꯨꯅ ꯍꯥꯏꯌꯦꯕ ꯍꯣꯏ ꯐꯔꯦ ꯅꯪꯒꯤꯗꯃꯛꯇ ꯑꯃꯇꯪꯗꯤ ꯀꯣꯏꯔꯒ ꯆꯠꯀꯗꯕꯁꯦ ꯑꯃꯇꯪꯗꯤ ꯁꯝꯖꯜꯂꯒꯦ ꯍꯥꯏꯔꯒ ꯔꯣꯡ ꯁꯥꯏꯗ ꯑꯃꯗꯤ ꯆꯠꯄꯤꯌꯦꯕꯀꯣ ꯃꯥꯅ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯕꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯃꯥꯒꯤ ꯐꯤꯗꯕꯦꯛꯇꯕꯨꯗꯤ ꯑꯩ ꯏꯕꯤꯒꯦ ꯇꯧꯕꯅꯦꯕꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯩꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯔꯣꯡ ꯁꯥꯏꯗ ꯆꯠꯂꯛꯏ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯕꯤꯍꯦꯕꯤꯌꯔ ꯐꯩ ꯈꯣꯠꯂꯦ ꯑꯗꯨꯒꯨꯝꯕꯔꯣꯝꯗ ꯈꯤꯇꯪ ꯏꯕꯤꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯁꯨ ꯑꯩ ꯏꯗ꯭ꯔꯤꯕꯨꯗꯤ ꯏꯗ꯭ꯔꯤꯕꯀꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯒꯅꯦ ꯔꯦꯠ ꯂꯥꯏꯠ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯀꯥꯟꯁꯤꯗ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯒꯤ ꯔꯦꯠ ꯂꯥꯏꯠꯁꯦ ꯌꯥꯝ ꯀꯨꯏꯌꯦꯕ 150 ꯊꯝꯃꯦꯕ ꯃꯥꯒꯤ ꯁꯦꯀꯦꯟꯁꯦ 150ꯁꯦ ꯑꯃꯨꯛ ꯉꯥꯏꯕꯁꯤꯗꯗꯤ ꯑꯩꯗꯤ ꯐꯣꯟꯁꯤꯁꯨ ꯌꯨꯝꯗꯒꯤ ꯃꯅꯝ ꯇꯧꯁꯜꯂꯛꯑꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ 7:30ꯗꯤ ꯇꯥꯔꯦ 7:30 ꯇꯥꯈ꯭ꯔꯕꯅꯤ 7:30ꯗꯒꯤ ꯊꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯦꯠ ꯂꯥꯏꯠꯁꯦ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯔꯤ ꯀ꯭ꯔꯣꯁ ꯇꯧꯕꯁꯦ ꯒ꯭ꯔꯤꯟ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦꯕ ꯑꯗꯒꯤꯗꯤ ꯌꯧꯗꯣꯔꯦ ꯎꯆꯤꯟ ꯑꯗꯒꯤ ꯑꯦꯌꯥꯔꯄꯣꯔꯠ ꯂꯥꯏꯟꯁꯤꯗꯁꯨ ꯑꯃꯨꯛ ꯑꯦꯌꯥꯔꯄꯣꯔꯠ ꯆꯠꯀꯗꯕ ꯉꯥꯛꯇ ꯑꯃ ꯆꯠꯄꯅꯤꯅ ꯑꯃꯨꯛꯁꯨ ꯈꯔ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯞꯅ ꯊꯧꯔꯒ ꯀ꯭ꯔꯣꯁ ꯇꯧꯕ ꯃꯣꯏꯒꯤ ꯂꯩꯕꯗꯣ ꯇꯣꯜ ꯂꯩꯕ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯃꯨꯛ ꯌꯧꯔꯦ ꯑꯗꯨꯒ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯦ ꯏꯁꯥꯁꯦ ꯑꯩꯒꯤꯕꯨꯗꯤ ꯁꯣꯏꯖꯕꯅꯦ ꯑꯗꯨꯒ ꯎꯆꯤꯟꯅꯥꯆꯤꯟꯅ ꯌꯧꯔꯦꯀꯣ ꯇꯔꯃꯤꯅꯦꯜ 3ꯁꯦ ꯗꯤꯄꯥꯔꯆꯔꯁꯦ ꯃꯊꯛꯇꯒꯤ ꯆꯠꯂꯦꯕ ꯃꯈꯥꯗꯒꯤ ꯆꯠꯇꯦꯕ ꯑꯗꯨꯝ ꯈꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯗꯦꯜꯂꯤꯗ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯎꯔꯒꯗꯤ ꯇꯔꯃꯤꯅꯦꯜ 3ꯗ ꯑꯣꯏ ꯑꯩꯒꯤꯗꯣ ꯑꯗꯨꯒ ꯑꯩꯁꯦ ꯏꯟꯗꯤꯒꯣꯁꯦ ꯑꯃꯨꯛꯐꯥꯎꯁꯨ ꯑꯗꯨꯃꯥꯏꯅ ꯇꯔꯃꯤꯅꯦꯜ 3ꯗꯒꯤ ꯇꯣꯡꯗ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯈꯪꯗꯦꯕꯀꯣ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯥꯏꯠ ꯅꯪ ꯌꯥꯝ ꯋꯥꯅ ꯏꯃꯥ ꯂꯩꯕꯥꯛ ꯌꯧꯔꯦ ꯑꯗꯨꯅꯦ ꯋꯥꯕ ꯍꯥꯏꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕꯁꯨ ꯑꯃꯨꯛ ꯋꯥꯠꯂꯤꯕꯅꯦ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯌꯧꯔꯒꯅꯦ ꯇ꯭ꯔꯣꯂꯤꯒ ꯑꯝꯇ ꯍꯥꯞꯇ꯭ꯔꯦꯕ ꯉꯁꯥꯏ ꯆꯤꯡꯕ ꯁ꯭ꯇꯥꯏꯜꯁꯦ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯁꯝꯒꯁꯦ ꯑꯩꯁꯦ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯒꯦꯀꯣ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯑꯦꯌꯥꯔꯄꯣꯔꯠꯇꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤꯀꯣ ꯃꯤꯅꯅꯦ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯤꯁꯤꯅ ꯌꯦꯡꯕꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯈꯜꯂꯝꯃꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯒꯣꯡ ꯆꯪꯁꯤꯜꯂꯒ ꯒꯦꯠ ꯅꯝꯕꯔ 2ꯗ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯅ 2ꯔ 3ꯔ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗ ꯂꯦꯞꯄꯦ ꯂꯥꯏꯟꯗ ꯂꯦꯞꯄ ꯀꯥꯟꯁꯤꯗꯅꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯑꯦꯕ ꯑꯩ ꯐꯤꯕꯝꯁꯦ ꯀꯩꯅꯣꯅꯦꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯩꯅ ꯁꯝꯁꯦ ꯄꯨꯟꯁꯟꯒꯦ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯅ ꯔꯕꯔꯗ ꯇꯧꯔꯒ ꯒꯣꯡ ꯒꯥꯡ ꯄꯨꯟꯁꯜꯂꯦ ꯁꯝꯅ ꯄꯨꯟꯁꯜꯂꯦ ꯃꯤ ꯁꯨꯛꯃꯥꯟ ꯃꯥꯟꯗ꯭ꯔꯕꯅꯦ ꯍꯦꯛꯇ ꯐꯤꯕꯝ ꯇꯨꯝ ꯍꯧꯒꯠꯂꯛꯄꯩ ꯍꯥꯏꯗꯅ ꯕ꯭ꯔꯁ ꯇꯧꯗꯕ ꯃꯥꯏ ꯃꯤꯠ ꯇꯥꯗ ꯏꯔꯨꯖꯗꯅ ꯗꯦꯜꯂꯤ ꯆꯠꯂꯦꯗ ꯑꯩꯅ ꯐꯥꯁ ꯇꯥꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒꯅꯦ ꯑꯥꯔꯃꯤꯁꯤꯅꯅꯦ ꯑꯙꯥꯔ ꯀꯥꯔꯗꯇꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯇꯧ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯁꯤ ꯅꯪ ꯂꯣꯏ ꯑꯩꯅ ꯃꯥꯅꯦꯅ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯥꯟꯗꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯑꯩꯅ ꯃꯥꯅꯦꯅ ꯍꯥꯏꯔꯦ ꯅꯪꯅ ꯃꯤꯡ ꯀꯩ ꯀꯧꯋꯦ ꯑꯩꯅ ꯃꯤꯡꯗꯣ ꯑꯗꯨꯗꯨꯗ ꯍꯥꯏꯔꯦ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯤꯕꯝꯗꯨꯁꯨ ꯍꯨꯔꯥꯜꯂ ꯆꯤꯜꯂꯛꯄꯩꯁꯨ ꯃꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯩꯅ ꯇꯍꯥ ꯇꯧꯕꯗꯁꯨ ꯃꯤꯁꯦ ꯈꯤꯇꯪ ꯗꯥꯎꯠ ꯑꯣꯏꯕꯗꯣ ꯑꯗꯨꯗꯒꯤ ꯍꯪꯕꯅꯤꯗ ꯑꯗꯨꯕꯨ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯗꯨꯒ ꯎꯆꯤꯟꯅꯥꯆꯤꯟꯅ ꯆꯪꯉꯦ ꯑꯗꯨꯒ ꯗꯥꯎ ꯌꯥꯝ ꯌꯥꯕ ꯑꯃꯅ ꯑꯩꯅ ꯍꯦꯛ ꯆꯪꯕꯒ ꯂꯦꯐ ꯁꯥꯏꯗꯠꯇ ꯏꯟꯗꯤꯒꯣꯒꯤ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯏꯟꯗꯤꯒꯣꯒꯤ ꯂꯩꯔꯝꯕꯁꯦ ꯑꯩꯗꯤ ꯍꯥꯟꯅ ꯎꯗꯦꯕ ꯏꯟꯗꯤꯒꯣꯒꯤ ꯊꯪꯅꯕꯗ ꯀꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯃꯗꯨꯕꯨ ꯀꯔꯤꯅꯣ ꯀꯩ ꯍꯥꯏꯕꯅꯣ ꯏꯌꯥꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯀꯣ ꯅꯨꯡꯉꯥꯏꯔꯤ ꯔꯟꯖꯟ ꯏꯌꯥꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯇꯨꯒꯤ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯁ꯭ꯇꯥꯐ ꯑꯃꯗ ꯑꯩꯅ ꯍꯪꯉꯦꯕꯀꯣ ꯃꯦꯝ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯄꯨꯡ 8ꯒꯤ ꯐ꯭ꯂꯥꯏꯠꯅꯦ ꯄꯨꯡ 8:15 ꯀ꯭ꯔꯣꯁ ꯇꯧꯗꯣꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯍꯥꯏ ꯀꯥꯟꯗ ꯅꯪꯒꯤ ꯀꯔꯝꯕ ꯐ꯭ꯂꯥꯏꯠꯅꯣꯅ ꯍꯥꯏ ꯑꯩꯅ ꯏꯟꯗꯤꯒꯣꯅꯦ ꯑꯗꯨ ꯏꯟꯗꯤꯒꯣ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯏꯟꯗꯤꯒꯣꯒꯤꯁꯤꯗ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯣ ꯑꯗꯨ ꯅꯪ ꯈꯤꯇꯪ ꯂꯦꯠ ꯑꯣꯏꯔꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯂꯦꯠ ꯑꯣꯏꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯑꯗꯨꯒ ꯏꯟꯗꯤꯒꯣꯒꯤꯁꯤꯗ ꯑꯃꯨꯛ ꯂꯥꯏꯟꯁꯦ ꯍꯦꯛꯇꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯤꯁꯦ ꯑꯅꯤ ꯑꯍꯨꯝ ꯑꯃꯨꯛ ꯊꯣꯛꯑꯒ ꯄꯤꯛ ꯊꯜ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯗꯨ ꯉꯥꯏꯔꯒꯗꯤ ꯑꯩꯁꯦ ꯑꯣꯏꯔꯔꯣꯏꯗꯕꯀꯣ ꯑꯗꯣ ꯏꯀꯥꯏ ꯈꯪꯗꯈꯩ ꯑꯩꯁꯦ ꯃꯊꯥ ꯁꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯣꯡꯁꯜꯂꯒꯅꯦ ꯒ꯭ꯔꯣꯡ ꯆꯤꯡꯁꯜꯂꯒ ꯃꯤꯒꯤ ꯉꯁꯥꯏꯒꯤ ꯃꯤ ꯉꯁꯥꯏꯒꯤ ꯂꯦꯞꯄꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯅꯤꯄꯨꯔ ꯆꯠꯀꯗꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯀꯣ ꯑꯅꯤꯗꯣ ꯂꯥꯏꯐꯁꯦ ꯌꯦꯡꯗꯕ ꯀꯨꯏꯔꯦ ꯊꯕꯛ ꯁꯪꯗꯕꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯅꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯔꯟꯖꯟ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯂꯥꯏꯚ ꯇꯧꯗꯕ ꯀꯨꯏꯔꯦꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯤꯅꯤꯡꯃꯟꯗꯅꯀꯣ ꯍꯥꯏꯕꯗꯤ ꯂꯤꯊꯣꯛꯑꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗꯅ ꯁꯤꯌꯔꯗꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯁꯥ ꯆꯦꯛꯁꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯁꯤꯅꯤꯗ ꯑꯩꯒꯤ ꯁꯣꯏꯕꯗꯣ ꯑꯩꯒꯤ ꯁꯣꯏꯕ ꯂꯩꯕꯗꯣ ꯃꯌꯥꯝꯗ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯊꯪꯗ ꯑꯩꯁꯦ ꯂꯦꯞꯁꯜꯂꯦ ꯐꯠ ꯂꯥꯎꯅ ꯑꯗꯣ ꯃꯤ ꯃꯌꯥꯝꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯦꯕꯀꯣ ꯀꯩꯑꯕ ꯃꯥꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯥꯏꯟ ꯊꯨꯒꯥꯏꯗꯣ ꯀꯩꯒꯤꯅꯣ ꯀ꯭ꯌꯨ ꯊꯨꯒꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯇꯦꯕꯀꯣ ꯑꯗꯨꯒ ꯖꯁ ꯃꯥꯒꯤ ꯊꯪꯅꯕꯗ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯃ ꯊꯪꯉꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗꯅꯦ ꯃꯥꯅꯦ ꯀꯔꯤꯕ ꯃꯥ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯥ ꯇꯧꯒꯦꯌꯦ ꯈꯪꯕ꯭ꯔꯥ ꯆꯦꯛꯀꯤꯟꯁꯦ ꯑꯩꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕꯗꯣ ꯑꯗ ꯑꯩꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥ ꯇꯧꯔꯣꯅ ꯑꯩ ꯀꯩꯝ ꯍꯥꯏꯗ꯭ꯔꯦꯀꯣ ꯑꯗꯨꯃꯁꯨ ꯃꯩꯇꯩ ꯃꯆꯥꯗꯤ ꯅꯠꯇꯦꯕ ꯃꯥꯗꯣ ꯇ꯭ꯔꯥꯏꯕꯦꯜꯅꯦꯕ
ꯇꯧꯔ ꯑꯩ ꯈꯟꯅꯁꯨ ꯈꯟꯅꯍꯧꯗ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯈꯛꯇꯪ ꯉꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯗꯩꯗꯤ ꯃꯥꯅ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯥꯎꯟꯇꯔ ꯑꯃ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯪꯅꯕ ꯀꯥꯎꯟꯇꯔꯁꯦ ꯑꯃꯨꯛ ꯍꯥꯡꯇꯣꯔꯛꯑꯦꯕꯀꯣ ꯀꯥꯎꯟꯇꯔ ꯍꯥꯡꯇꯣꯔꯛꯄꯗꯒꯤꯗꯤ ꯀꯥꯎꯟꯇꯔꯁꯦ ꯅꯨꯄꯥ ꯑꯃꯅ ꯍꯥꯡꯉꯛꯑꯦ ꯅꯨꯄꯥ ꯑꯃꯅ ꯍꯥꯡꯉꯀꯥꯟꯁꯤꯗ ꯁꯣꯝꯗꯁꯨ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯗ ꯃꯥ ꯆꯠꯈꯤꯕꯗꯒꯤꯗꯤꯅꯦ ꯅꯥꯀꯟ ꯑꯃꯗꯣ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯂꯣꯏꯈꯤꯕꯗꯒꯤ ꯑꯩ ꯐꯠ ꯂꯥꯎ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯨꯠꯂ ꯍꯪꯉꯦ ꯃꯦꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯄꯨꯡ 8ꯒꯤ ꯀꯩꯅꯣꯅꯦ ꯑꯁ ꯅꯪꯗꯣ ꯂꯦꯠ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯅꯪ ꯊꯨꯅ ꯇꯧꯔꯣ ꯍꯥꯏꯔ ꯀꯥꯟꯗ ꯀꯣꯗꯣꯡ ꯇꯧꯗꯅ ꯑꯗꯩ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯏ ꯀꯦꯖꯤꯁꯦ ꯑꯃꯨꯛꯅꯦ ꯀꯦꯖꯤ ꯑꯃ ꯈꯤꯇꯪ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯜ ꯂꯩꯔꯝꯃꯕ ꯑꯩꯅ ꯌꯨꯝꯗ ꯑꯣꯟꯕꯗꯅ ꯀꯦꯖꯤ ꯑꯃꯒ ꯒ꯭ꯔꯥꯝ 200ꯒ ꯀꯌꯥꯅꯣꯝꯈꯛ ꯂꯨꯝꯕꯅꯦꯕ ꯃꯣꯏꯗ ꯑꯣꯟꯕꯗꯅ ꯀꯦꯖꯤ 2ꯒ ꯍꯥꯏ ꯀꯦꯖꯤ 35ꯒ ꯍꯥꯏꯅꯤꯀꯣ 35ꯒ ꯒ꯭ꯔꯥꯝ 200ꯒ ꯀꯌꯥꯅꯣꯝ ꯑꯣꯏꯕꯅꯦꯕ ꯑꯗꯒꯤ ꯃꯣꯏꯗ ꯑꯣꯟꯕꯗꯅ ꯑꯃꯨꯛ 13ꯒ ꯈꯤꯇꯪ ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯋꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯁꯣꯏꯔꯥ ꯃꯣꯏꯅ ꯁꯣꯏꯔꯥ ꯑꯗꯣ ꯑꯩ 3 ꯑꯣꯟꯕꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯄꯩꯁꯥꯒ ꯍꯥꯏꯔꯛꯇ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯦꯡꯕꯗꯣ ꯎꯕꯗ ꯃꯣꯏꯅ ꯄꯩꯁꯥ ꯂꯧꯒꯗꯕ ꯈꯣꯠꯀꯗꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯗꯣ ꯅꯪꯗꯣ ꯆꯦꯜꯂꯣ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯍꯦꯛꯇꯅꯦ ꯒ꯭ꯔꯣꯡ 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 ꯄꯣꯠꯇꯣ ꯊꯥꯖꯤꯜꯂꯦꯀꯣ ꯊꯥꯖꯟꯕꯁꯦ ꯀꯩꯗꯧꯔꯦ ꯂꯒꯦꯖꯁꯤꯁꯦ ꯂꯣꯛ ꯇꯧꯕꯒꯤ ꯑꯩꯒꯤ ꯃꯣꯏꯒꯤ ꯑꯃ ꯄꯥꯁꯋꯥꯔꯗ ꯍꯥꯏꯗꯣꯏꯔꯥ ꯅꯝꯕꯔꯤꯡ ꯑꯃ ꯌꯥꯎꯋꯤꯗꯅ ꯂꯒꯦꯖꯇꯀꯣ ꯌꯥꯝ ꯏꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯩ ꯉꯔꯥꯡ ꯀꯩꯅꯣ ꯀꯔꯤꯑꯕ ꯂꯣꯛ ꯊꯨꯡꯉ ꯅꯥꯏꯌꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯈꯤꯇꯪ ꯏꯪꯉꯦꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯌꯥꯝ ꯏꯪꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯨꯒ ꯍꯥꯏ ꯃꯣꯅꯤꯀꯥ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯃꯅꯨꯡꯁꯤꯗꯀꯣ ꯑꯃꯨꯛꯁꯨ ꯆꯦꯜꯂꯦꯕ ꯒ꯭ꯔꯣꯡ 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 ꯆꯦꯜꯂꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯍꯥꯟꯅꯗꯤ ꯃꯌꯥꯝꯗ ꯑꯩ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ ꯃꯅꯤꯄꯨꯔ ꯊꯣꯛꯀꯗꯕꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦꯒ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦꯕ ꯀꯩ ꯍꯥꯏꯅꯣ ꯂꯟꯆꯦꯟ ꯐꯣꯔꯦ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯀꯦ ꯑꯗꯨꯒ ꯑꯩꯁꯦ ꯆꯦꯟꯕꯁꯤꯗꯅꯦ ꯈꯪꯗꯦ ꯑꯩ ꯏꯀꯥꯏꯕꯁꯨ ꯈꯪꯗꯔꯦ ꯑꯗꯒꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯤ ꯃꯈꯩꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯌꯦꯡꯉꯦꯕꯀꯣ ꯆꯦꯜꯂꯦ ꯇꯪꯈꯥꯏ ꯑꯃ ꯆꯦꯜꯂꯀꯥꯟꯁꯤꯗ ꯑꯩꯁꯦ ꯋꯥꯃꯟꯗꯅ ꯍꯥꯏꯕꯗꯤ ꯄꯨꯡꯁꯦ ꯌꯦꯡꯕ ꯀꯥꯟꯗ ꯈꯤꯇꯪꯗꯤ ꯕꯣꯔꯗꯤꯡꯗꯤ ꯍꯧꯗꯣꯔꯕꯅꯦꯕꯀꯣ 8:45ꯗꯒꯤꯗꯤ ꯕꯣꯔꯗꯤꯡ ꯍꯧꯔꯝꯗꯣꯏꯅꯦ ꯑꯗꯣ 8:45ꯗꯤ ꯇꯥꯗ꯭ꯔꯤꯕꯀꯣ ꯀꯩ ꯍꯥꯏꯅꯣ ꯆꯦꯔꯤ ꯅꯃꯥꯟꯅꯕꯤ ꯑꯃ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏ ꯑꯗꯨꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯂꯤꯅꯥ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯆꯥꯛꯀ ꯆꯥꯅꯤꯡꯗꯔꯦ ꯉꯁꯤ ꯑꯩ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯠꯁꯜꯂꯨꯕꯩꯀꯣ ꯑꯗꯨꯒꯅꯦ ꯑꯩ ꯋꯥꯔꯤꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯀꯔꯣꯝ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯏꯁꯥꯁꯤꯗ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯊꯣꯛꯄ ꯑꯗꯩꯗꯤ ꯂꯩꯗꯅ ꯏꯁꯥꯁꯦ ꯆꯃꯝꯅꯕ ꯊꯣꯛꯄꯒꯤ ꯄꯨꯅꯤꯕꯂꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯩ ꯀꯩꯅꯣ ꯇꯧꯕꯗꯣ ꯏꯁꯥꯁꯤꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯤ ꯀꯩ ꯒ꯭ꯌꯥꯟ ꯑꯃ ꯃꯝꯃꯦꯕ ꯑꯩꯁꯦ ꯑꯗꯨ ꯂꯣꯏꯗꯤ ꯂꯣꯏꯁꯜꯂꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯄ ꯀꯥꯟꯗꯀꯣ ꯑꯩꯁꯦ ꯐꯣꯟ ꯑꯝꯇꯪ ꯇꯧꯔꯒ ꯑꯩꯁꯦ ꯗꯥꯏꯚꯔꯠ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗꯅꯤ ꯌꯨꯝꯗ ꯐꯣꯟ ꯑꯝꯇꯪ ꯇꯧꯋꯦꯕ ꯈꯨꯃꯥꯗ ꯏꯃꯥ ꯄꯣꯠ ꯆꯩꯗꯤ ꯊꯥꯖꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯒꯦꯠꯇꯣ ꯑꯗꯨꯗ ꯆꯠꯀꯗꯕ ꯈꯛꯇ ꯉꯥꯏꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯐꯣꯟꯁꯦ ꯊꯝꯕ ꯈꯨꯃꯥꯔ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯆꯦꯜꯂꯒ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯠꯂꯕꯅꯦ ꯑꯦꯌꯥꯔꯄꯣꯔꯠꯇꯨꯗ ꯑꯗꯨ ꯒꯦꯠ ꯅꯝꯕꯔꯁꯤꯁꯨꯀꯣ ꯗꯥꯎꯁꯤꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤꯁꯦ ꯒꯦꯠ ꯅꯝꯕꯔꯁꯤꯅ 51 ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯒꯦꯠ ꯅꯝꯕꯔ 51ꯁꯤꯅ ꯑꯥꯗ ꯑꯃꯨꯛ ꯂꯩꯔꯝꯗꯣꯏꯅꯦꯕ ꯃꯗꯒꯤꯗꯤ ꯑꯩꯁꯦ ꯈꯣꯡꯉ ꯆꯠꯂꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯑꯇꯣꯡꯕ ꯑꯃ ꯁꯨꯃꯥꯏꯅꯀꯣ ꯀꯥꯈꯠꯂꯀꯥꯟꯁꯤꯗ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯦꯌꯔ ꯑꯦꯁꯤꯌꯥꯒꯨꯝꯕ ꯑꯗꯒꯤ ꯀꯩꯑꯕ ꯏꯌꯔ ꯏꯟꯗꯤꯌꯥꯒꯨꯝꯕ ꯇꯣꯡꯕꯗꯤ ꯔꯥꯏꯠ ꯁꯥꯏꯗꯇ ꯆꯠꯂꯒ ꯒꯦꯠ ꯅꯝꯕꯔ ꯑꯗꯨꯝ 30 40ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯈꯔ ꯅꯛꯑꯦꯕ ꯏꯟꯗꯤꯒꯣꯒꯤꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯇꯣꯡꯕꯅꯦ ꯂꯦꯐ ꯁꯥꯏꯗꯠꯇꯁꯨ ꯂꯩꯔꯝꯃꯦ ꯒꯦꯠ ꯅꯝꯕꯔ 32 to 50 ꯀꯌꯥꯅꯣꯝ 62ꯔ ꯀꯩꯅꯣꯝ ꯏꯔꯝꯃꯦ ꯑꯗꯨꯗꯤ 51 ꯔꯣꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯀꯣ 51ꯗ ꯂꯥꯏꯌꯦꯡꯁꯤ ꯂꯥꯛꯑꯣꯏ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯠꯂꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯋꯥꯁꯔꯨꯝ ꯀꯩꯀꯥꯁꯤ ꯌꯨꯝꯗ ꯑꯝꯇ ꯆꯪꯉꯛꯇꯦꯀꯣ ꯑꯗꯨꯒꯤ ꯑꯩ ꯋꯥꯁꯔꯨꯝꯁꯨ ꯑꯃꯨꯛ ꯆꯪꯅꯤꯡꯉꯛꯑꯦ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯑꯩꯁꯦ ꯉꯥꯎꯔꯦꯕ ꯍꯦꯛꯇ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯇꯟꯖꯥꯁꯤꯗ ꯑꯩꯁꯦ ꯋꯥꯁꯔꯨꯝ ꯆꯪꯒꯦ ꯇꯧꯗꯦ ꯋꯥꯁꯔꯨꯝꯁꯦ ꯃꯣꯏ ꯃꯇꯦꯛ ꯃꯄꯥꯟ ꯂꯩꯕꯁꯦ ꯌꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯩꯑꯕꯀꯣ ꯑꯗꯨꯗꯒꯤ ꯃꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯥꯏ ꯅꯨꯄꯤ ꯑꯃꯃꯨꯛꯀꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯃꯨꯛ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕꯅ ꯑꯃꯨꯛ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯦ ꯃꯥꯁꯦ ꯀꯩꯅꯣꯅ ꯍꯪꯀꯥꯟꯗ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯅꯅꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯇꯤꯀꯦꯠꯁꯦ ꯂꯧꯊꯣꯛꯑꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯥꯁꯦ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯀꯩꯅꯣꯁꯦ ꯂꯒꯦꯖꯁꯦ ꯁꯨꯛꯇ ꯊꯥꯖꯟꯗꯕꯤꯗꯅꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯆꯔ ꯃꯄꯥꯗꯨꯐꯥꯎ ꯂꯥꯛꯑꯕꯅꯦꯕ ꯃꯥꯁꯦ ꯍꯦꯟꯕꯦꯛ ꯈꯛꯇꯪ ꯑꯣꯏꯔꯗꯤ ꯐꯕ ꯃꯥꯅ ꯊꯥꯖꯟꯒꯗꯕ ꯂꯒꯦꯖ ꯑꯆꯧꯕꯗꯨꯁꯨ ꯄꯨꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯒ ꯄꯣꯠ ꯊꯥꯖꯟꯕꯁꯦ ꯀꯗꯥꯏ ꯊꯥꯖꯟꯗꯣꯏꯅꯣ ꯑꯃꯨꯛ ꯍꯪꯉꯛꯑꯕ ꯑꯩꯉꯣꯟꯗ ꯑꯁ
ꯑꯩꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯥꯒꯤꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯁꯥꯊꯤꯔꯕ ꯃꯥ ꯑꯗꯨ ꯊꯥꯖꯟꯕ ꯆꯠꯂꯗꯤ ꯁꯨꯡꯅꯪ ꯅꯪꯉꯔꯣꯏ ꯐ꯭ꯂꯥꯏꯠ ꯃꯤꯁ ꯇꯧꯅꯤ ꯑꯗꯒꯤ ꯐ꯭ꯂꯥꯏꯠꯇ ꯄꯨꯔꯦ ꯍꯥꯏꯔꯦ ꯑꯗꯨꯛ ꯆꯥꯎꯕ ꯃꯥꯒꯤ ꯂꯒꯦꯖꯇꯣ ꯑꯃꯨꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯍꯥꯞꯅꯤꯀꯣ ꯀꯦꯕꯤꯟ ꯃꯣꯏꯒꯤ ꯍꯥꯞꯐꯝꯗꯨꯗꯗꯤ ꯆꯜꯂꯔꯣꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕꯅꯦ ꯑꯦꯗꯚꯥꯏꯁꯁꯨ ꯄꯤꯐꯝꯁꯨ ꯊꯣꯛꯄꯗꯣ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯑꯩꯃꯛꯇꯁꯨ ꯉꯥꯎꯔꯒ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯁꯔꯨꯝ ꯆꯪꯉꯨꯔꯦꯀꯣ ꯆꯪꯉꯨꯔ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯊꯣꯛꯂꯛꯄꯁꯦ ꯕꯣꯔꯗꯤꯡ ꯑꯗꯨꯝ ꯍꯧ ꯂꯩꯔꯝꯃꯦ ꯃꯤꯁꯦ ꯈꯤꯇꯪꯈꯛ ꯃꯤ 10-15 ꯐꯥꯗ꯭ꯔꯕ ꯈꯪꯗꯦꯀꯣ ꯍꯧꯕ ꯀꯨꯏꯔꯕꯖꯥꯠꯅꯦꯕ ꯑꯗꯒꯤꯗꯤ ꯒ꯭ꯔꯣꯡ 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 ꯆꯠꯂ ꯂꯦꯞꯁꯜꯂꯦ ꯈ꯭ꯋꯥꯏ ꯃꯅꯤꯡꯗ ꯂꯦꯞꯄꯦ ꯑꯁ ꯑꯗꯨꯗ ꯑꯩ ꯍꯤꯡꯉꯦꯀꯣ ꯋꯥꯈꯜꯁꯦ ꯑꯩ ꯍꯣꯏ ꯉꯁꯤꯗꯤ ꯏꯝꯐꯥꯜ ꯌꯧꯗꯧꯔ ꯃꯥꯜꯂꯦꯅ ꯈꯜꯂ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯣꯔ ꯑꯃ ꯍꯣꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯑꯃ ꯐꯥꯎꯕꯗꯣꯀꯣ ꯑꯩ ꯉꯁꯤ ꯆꯠꯇꯧꯔꯕ ꯑꯩꯅ ꯁꯦꯠꯄ ꯑꯩꯅ ꯆꯥꯕ ꯑꯩꯅ ꯅꯥꯟꯕ ꯅꯥꯟꯗ ꯑꯩ ꯀꯩꯝꯇ ꯈꯟꯗꯕꯗꯣ ꯉꯥꯛꯇꯪꯗꯣ ꯑꯩ ꯉꯁꯤ ꯌꯧꯗꯧꯔ ꯃꯥꯜꯂꯦꯀꯣ ꯐꯦꯃꯤꯂꯤ ꯎꯅꯔꯅꯤ ꯐ꯭ꯂꯥꯏꯠꯇꯤ ꯃꯤꯁ ꯇꯧꯗ꯭ꯔꯦꯅ ꯈꯜꯂꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯀ꯭ꯌꯨꯗ ꯂꯦꯞꯄꯀꯥꯟꯗ ꯆꯪꯉꯦ ꯑꯗꯨꯒ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯕ ꯀꯥꯟꯗ ꯌꯧꯔꯀꯥꯟꯁꯤꯗ ꯁꯤꯠꯁꯦ 21A ꯀꯣ ꯋꯤꯟꯗꯣ ꯁꯤꯠꯁꯨ ꯄꯤꯕꯤꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯐꯝꯃꯀꯥꯟꯁꯤꯗꯅꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯗ ꯑꯩꯅ ꯃꯤꯡꯖꯦꯟꯅꯩ ꯐꯣꯟꯗꯣ ꯁꯨꯃꯥꯏꯅ ꯌꯦꯡ ꯀꯥꯟꯁꯤꯗꯅꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯒꯤ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯑꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯕꯩꯕꯨꯗꯤ ꯐꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐ꯭ꯂꯥꯏꯠꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯣꯡꯉꯀꯥꯟꯁꯦ ꯐ꯭ꯂꯥꯏꯠꯁꯦ ꯄꯨꯡ 7ꯗ ꯄꯥꯏꯒꯗꯕꯁꯦ 8:45ꯗꯒꯤ ꯐꯝꯍꯟꯕꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯄꯨꯡ 7 ꯇꯥꯔꯝꯗꯥꯏꯗꯀꯣ ꯑꯗꯩ ꯌꯥꯝ ꯁꯥꯒꯠꯂꯛꯑꯦꯕ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯁꯤꯗ ꯑꯦꯁꯤ ꯌꯥꯗꯕ꯭ꯔꯥ ꯀꯩꯗꯧꯕꯅꯣ ꯈꯪꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯒ ꯃꯣꯏꯅ ꯀꯩ ꯂꯥꯎꯊꯣꯛꯈꯤꯕꯅꯣꯗꯣ ꯑꯩꯁꯦ ꯋꯥꯃꯟꯕꯒꯤ ꯀꯩꯅꯣ ꯈꯪꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒ 8:45ꯗꯩ ꯐꯝꯕꯗꯨꯅ 9:15 ꯐꯥꯎ ꯐꯝꯃꯦꯕ ꯑꯩꯅ ꯀꯩꯅꯣ ꯐ꯭ꯂꯥꯏꯠꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣꯅ ꯈꯜꯂꯦ ꯑꯗꯩ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯦꯀꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯣ ꯑꯩ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒꯦ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦꯅ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯐꯝꯃꯝꯕꯗꯒꯤ ꯑꯩꯁꯦ ꯇꯨꯝꯈ꯭ꯔꯕꯖꯥꯠꯅꯦꯕ ꯇꯨꯝꯈꯤꯕꯁꯦ ꯃꯤꯅꯤꯠ 5-10 ꯊꯈꯤꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯊꯪꯅꯕꯗ ꯃꯥꯁꯨ ꯗꯦꯜꯂꯤꯗ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯂꯩ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯕ ꯃꯥꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯍꯥꯏꯀꯣ ꯇꯨꯝꯃꯛꯇꯕ ꯅꯥꯏꯠ ꯁꯤꯐ ꯇꯧꯕꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯄ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯐ꯭ꯂꯥꯏꯠꯁꯤꯕꯨ ꯄꯥꯏꯗꯣꯏꯔꯤꯕ ꯄꯥꯏꯔꯣꯏꯗꯣꯏꯔꯤꯕ ꯇꯧꯔꯤꯁꯤꯕꯨ ꯌꯥꯝ ꯊꯦꯡꯉꯦ ꯑꯩꯗꯤ ꯇꯨꯝꯗꯕꯒ ꯁꯤꯗꯣꯔꯦ ꯍꯥꯏꯔꯛꯄ ꯑꯗ ꯃꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯗ ꯑꯩꯅꯁꯨ ꯍꯥꯏꯌꯦ ꯃꯉꯣꯟꯗ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯇꯨꯝ ꯍꯧꯔꯛꯄꯩ ꯇꯔꯪ ꯃꯔꯪ ꯑꯃ ꯏꯆꯠ ꯆꯠꯄꯗꯣꯀꯣ ꯌꯨꯝ ꯌꯧꯔꯛꯄꯒ ꯀꯩꯀꯩ ꯃꯊꯦꯜ ꯇꯧꯔꯝꯒꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ꯭ꯔꯣ ꯌꯥꯝ ꯆꯨꯝꯃꯦ ꯕꯦꯝꯆꯥꯅ ꯍꯥꯏꯕ ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯝꯃꯦ ꯕꯣꯔꯥ ꯃꯈꯜ ꯀꯣ ꯀꯧꯈꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔ ꯑꯃ ꯍꯧꯔꯝꯃꯦ ꯁꯂꯥꯠ ꯑꯃ ꯇꯧꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯥꯡꯍꯧ ꯑꯃꯁꯨ ꯉꯧꯔꯝꯃꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯒꯤ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯜꯂꯨꯔꯕ ꯐꯣꯟꯁꯦ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯦ ꯐ꯭ꯂꯥꯏꯠꯁꯦ ꯄꯥꯏꯗꯦ ꯃꯣꯏꯒꯤ ꯔꯟꯋꯦꯗ ꯆꯠꯂꯒ ꯑꯃꯨꯛ ꯀ꯭ꯌꯨ ꯂꯦꯡꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯐ꯭ꯂꯥꯏꯠꯁꯦ ꯆꯠꯂ ꯀ꯭ꯌꯨ ꯂꯦꯡꯉꯦ ꯑꯗꯩ ꯁꯨꯛꯂꯦꯡꯗꯦ ꯄꯥꯏꯗꯦ ꯁ꯭ꯋꯤꯆ ꯑꯣꯟ ꯑꯃꯨꯛ ꯇꯧꯔꯦ ꯌꯨꯝꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦ ꯈꯔ ꯗꯤꯂꯦ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯈꯔ ꯊꯦꯡꯅ ꯊꯣꯛꯂꯛꯑꯣꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦ ꯌꯨꯝꯗ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯤꯅꯤꯠ 5-10 ꯂꯩꯕꯒꯗꯤ ꯐ꯭ꯂꯥꯏꯠꯁꯦ ꯄꯥꯏꯔꯀꯥꯟꯁꯤꯗ ꯗꯦꯜꯂꯤꯗꯒꯤ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯄꯨꯡ ꯑꯃꯒꯨꯝꯕ ꯄꯥꯏꯔꯛꯄ ꯃꯥꯜꯂꯦꯀꯣ ꯑꯗꯒꯤ ꯋꯦꯗꯔꯁꯦ ꯈꯤꯇꯪ ꯐꯠꯇꯦ ꯁꯤꯠ ꯕꯦꯜ ꯍꯥꯞꯄꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯒꯀꯣ ꯑꯩꯈꯣꯏꯁꯦ ꯐꯥꯏꯌꯦꯕ ꯌꯥꯝ ꯀꯟꯅ ꯀꯤꯗꯦ ꯑꯗꯨꯃꯗꯤꯀꯣ ꯍꯥꯏꯕꯗꯤ ꯀꯤꯗꯦ ꯍꯥꯏꯕꯗꯤ ꯀꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯤꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯃꯣꯏꯅ ꯋꯦꯗꯔꯒꯤ ꯂꯥꯎꯊꯣꯛ ꯇꯥꯔꯒꯁꯨꯀꯣ ꯑꯗꯒꯤ ꯆꯠꯂꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯌꯧꯔꯝꯗꯥꯏꯁꯤꯗꯗꯤꯅꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯦꯛꯇꯅꯦ ꯒꯣꯗ꯭ꯔꯣꯡ ꯇꯧꯔꯒꯅꯦ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯧꯕꯩ ꯇꯥꯏꯞ ꯇꯧꯔꯦꯅꯦ ꯑꯩ ꯁꯤꯔꯦ ꯂꯩꯔꯦꯅꯦ ꯍꯦꯛꯇ ꯑꯩꯗꯤ ꯀꯤꯕꯅ ꯑꯝꯇꯣꯏꯕ ꯑꯩꯈꯣꯏ ꯐꯠꯇ ꯇꯧꯕꯗꯣ ꯑꯗꯩꯗꯤ ꯑꯁ ꯈꯪꯗꯦ ꯑꯗꯩꯗꯤ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯩꯉꯣꯟꯗ ꯃꯦꯟꯃꯥꯔꯗꯁꯨ ꯁꯥꯏꯀ꯭ꯂꯣꯟꯒ ꯇꯧꯗꯅ ꯌꯥꯝ ꯇꯧꯋꯦꯅ ꯍꯥꯏꯕꯅꯦꯅ ꯇꯧꯈꯠꯂꯛꯑꯦꯅꯦ ꯑꯗꯨꯝ ꯑꯗꯩꯗꯤ ꯋꯥꯈꯜꯁꯦ ꯈꯟꯖꯜꯂꯒ ꯑꯩꯁꯦ ꯀꯤꯔꯦ ꯑꯗꯨꯒ ꯈꯪꯗꯦ ꯐ꯭ꯂꯥꯏꯠꯀꯤ ꯑꯩ ꯑꯃꯐꯥꯎꯁꯨ ꯎꯗ꯭ꯔꯤꯀꯣ ꯑꯩꯅ ꯍꯣꯏ ꯑꯩꯅ ꯅꯣꯇꯤꯁ ꯇꯧꯗꯕꯩꯔꯗꯤ ꯈꯪꯗꯦ ꯑꯩꯅ ꯑꯗꯨꯝ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯁꯦ ꯑꯌꯥꯝꯕꯅ ꯋꯤꯡꯁ ꯃꯄꯥꯁꯦ ꯑꯗꯨꯝ ꯇꯥꯒꯜꯂꯦꯕ ꯑꯗꯣ ꯍꯟꯗꯛꯁꯨ ꯄꯨꯔꯥ ꯋꯤꯡꯁ ꯃꯄꯥꯗꯅꯦꯕ ꯇꯥꯏꯁꯦ ꯑꯗꯣ ꯐ꯭ꯂꯥꯏꯠꯀꯤ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯝꯃꯛꯑꯦꯀꯣ ꯑꯩꯅ ꯃꯁꯥ ꯃꯇꯣꯟꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯀꯂꯔ ꯃꯆꯨ ꯑꯃ ꯁꯥꯡꯅ ꯑꯃ ꯀꯥꯞꯊꯣꯔꯛꯑꯦꯕ ꯖꯤ ꯂꯥꯎ ꯀꯥꯞꯄꯦꯕ ꯑꯗꯨꯒ ꯃꯁꯥ ꯃꯄꯥꯛꯇꯣ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯇꯦꯟꯒꯨꯝꯕ ꯀꯥꯞꯄꯩ ꯇꯥꯏꯞꯇꯅꯦ ꯕꯨ ꯂꯥꯎꯅ ꯑꯉꯧꯕ ꯑꯃ ꯁꯤꯗ ꯑꯃ ꯀꯥꯞꯈꯠꯂꯦ ꯁꯣꯝꯗ ꯑꯃ ꯀꯥꯞꯄꯦꯕ ꯀꯗꯛ ꯇꯧꯕꯗꯨꯗ ꯑꯩꯅ ꯀꯥꯏꯗꯤ ꯃꯩ ꯆꯥꯛꯑꯖꯥꯔ ꯀꯩꯗꯧꯔꯖꯥꯠꯅꯣ ꯋꯥꯈꯜꯁꯤꯗꯅꯦ ꯑꯧ ꯃꯥꯅꯦ ꯌꯥꯝ ꯆꯨꯝꯃꯦ ꯂꯟꯆꯦꯕ ꯑꯁꯦꯡꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯤꯔꯦ ꯋꯥꯈꯜꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯀꯣ ꯌꯥꯝ ꯐꯥꯒꯤ ꯇꯧꯒꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯏꯁꯇꯥꯐ ꯑꯃ ꯃꯥꯅꯅꯦ ꯑꯩ ꯍꯌꯦꯡ ꯆꯠꯇꯣꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇ ꯗꯦꯜꯂꯤꯗ ꯅꯣꯡ ꯃꯀꯨꯞ ꯆꯨꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯏꯁꯣꯔꯕꯨ ꯉꯁꯤ ꯅꯣꯡ ꯆꯨꯕꯤꯗꯗꯤ ꯐꯅꯤꯗꯥꯅ ꯑꯩꯅ ꯋꯥꯈꯜꯗ ꯍꯥꯏꯗ ꯃꯥꯅ ꯑꯗꯨ ꯅꯣꯡꯁꯨ ꯅꯪ ꯐ꯭ꯂꯥꯏꯠꯇꯣ ꯀ꯭ꯔꯥꯁ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯅ ꯑꯗꯨ ꯍꯥꯏꯕꯒꯁꯨ ꯂꯣꯏ ꯅꯤꯡꯁꯤꯡꯉꯛꯑꯦ ꯉꯥꯛꯇꯪꯁꯤꯗ ꯈꯪꯕ꯭ꯔꯥ
ꯑꯁꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯀꯤꯗꯤ ꯌꯥꯝ ꯀꯤ ꯑꯗꯨꯒ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯐ ꯂꯦꯟꯗꯤꯡ ꯀꯣ ꯐꯖꯅ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯨꯝꯕꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯀꯣ ꯃꯤꯅꯤꯠ 5-10ꯗꯤꯀꯣ ꯑꯗꯨꯝ ꯀꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯐꯥꯎꯋꯦ ꯑꯗꯨꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯌꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯧꯔꯦ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯑꯦꯌꯥꯔꯄꯣꯔꯠ ꯏꯝꯐꯥꯜ ꯌꯧꯔꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯃꯤꯁꯤꯡꯁꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯐ꯭ꯂꯥꯏꯠꯇꯤ ꯀꯨꯝꯊꯔꯛꯄꯗ ꯑꯗꯨꯝ ꯅꯥꯟ ꯆꯠꯅꯩꯗꯅꯀꯣ ꯂꯝꯕꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯊꯣꯛꯅꯔꯤꯅꯦ ꯑꯃꯠꯇ ꯑꯌꯥꯝꯕꯅ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯑꯣꯏꯕꯒꯤ ꯗꯦꯜꯂꯤ ꯇꯨ ꯏꯝꯐꯥꯜꯁꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇ ꯑꯌꯥꯝꯕ ꯇꯣꯡꯉꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯉꯥꯛꯇꯀꯣ ꯑꯗꯣ ꯃꯌꯥꯡꯒꯨꯝꯕ ꯇ꯭ꯔꯥꯏꯕꯦꯜꯒꯨꯝꯕ ꯀꯌꯥ ꯌꯥꯎꯕ ꯎꯗꯦ ꯈꯔꯕꯨꯗꯤ ꯌꯥꯎꯋꯦꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝꯁꯨ ꯂꯣꯏ ꯑꯗꯨꯒ ꯑꯩꯅ ꯆꯪꯕꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯂꯣꯏ ꯌꯦꯡꯉꯦꯕ ꯑꯩꯁꯦ ꯀꯩꯗꯧꯔꯕ ꯀꯣꯛꯀ ꯄꯨꯐꯥ ꯐꯥꯕꯗꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤꯁꯦ ꯈꯪꯗꯦ ꯑꯗꯣ ꯑꯩꯗꯤ ꯕ꯭ꯂꯣꯛꯄꯨꯗꯤ ꯁꯦꯝꯒꯦ ꯈꯟꯕꯅꯦ ꯑꯗꯣ ꯕ꯭ꯂꯣꯛꯇꯤ ꯑꯝꯇ ꯁꯦꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯂꯥꯏꯞꯇ ꯃꯇꯦꯛ ꯉꯥꯛꯇꯪ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇꯀꯣ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯐꯥꯔꯝꯃꯣꯏ ꯂꯥꯏꯞꯇꯣ ꯑꯗꯣ ꯑꯩꯅ ꯈꯟꯖꯔꯝꯕꯗꯤ ꯉꯟꯇꯥ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯂꯥꯏꯞ ꯊꯥꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯄꯨꯔꯥ ꯐ꯭ꯂꯣꯞ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯏꯔꯨ ꯃꯥꯏꯊꯖꯗꯕꯤ ꯕ꯭ꯔꯁ ꯇꯧꯗꯕꯤ ꯀꯣꯛ ꯍꯥꯠꯇꯕꯤꯗ ꯑꯩ ꯌꯧꯔꯛꯈ꯭ꯔꯦ ꯗꯦꯜꯂꯤꯗꯒꯤ ꯑꯗꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣ ꯅꯪꯕꯨ ꯊꯕꯛ ꯌꯥꯝ ꯋꯥꯔꯕꯅꯦ ꯇꯧꯔꯤꯗꯨꯕꯣ ꯑꯩ ꯁꯤꯔꯦ ꯍꯥꯏꯕ 4 years ꯁꯨꯔꯦ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯧꯔꯤꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯅꯗꯤ ꯏꯀꯥꯏꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯃꯥꯡꯕꯖꯥꯠꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯒ꯭ꯔꯣꯃꯤꯡ ꯑꯗꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯀꯣꯛ ꯍꯥꯠꯇꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯁꯦ ꯑꯦꯌꯥꯔꯄꯣꯔꯠ ꯆꯠꯇꯣꯏꯅꯤ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯗꯣꯏꯅꯤ ꯑꯩꯅ ꯑꯗꯨ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯇꯝꯁꯨ ꯃꯥꯡꯒꯅꯤ ꯄꯩꯁꯥꯁꯨ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯁꯨꯇꯤ ꯂꯧꯈꯤꯕꯁꯤꯡꯗꯣ ꯑꯗꯨ ꯁꯨꯇꯤ ꯂꯧꯔꯒꯗꯤ ꯈꯨꯗꯛꯇ ꯆꯠꯄ ꯌꯥꯗꯕ ꯁꯨꯇꯤꯁꯨ ꯃꯥꯡꯉꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯣꯛ ꯇꯥꯔꯒꯗꯤ ꯈꯪꯗꯦ ꯀꯩꯅꯣ ꯄꯨꯅꯤꯕꯂꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯈꯤꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯨꯝ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯑꯗꯨꯃꯥꯏꯅ ꯐꯣꯀꯁ ꯇꯧꯕꯤꯌꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯉꯝꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩ ꯐ꯭ꯂꯥꯏꯠꯇꯤ ꯃꯤꯁ ꯑꯣꯏꯍꯧꯗ꯭ꯔꯦ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯅꯤꯄꯨꯔ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯅꯤꯗ ꯑꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕꯅꯦ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯑꯁꯣꯏꯕ ꯍꯥꯏꯁꯦ ꯑꯩ ꯇꯥꯗꯦꯕ ꯀꯨꯂꯔꯗꯣ ꯌꯥꯝ ꯅꯛꯁꯜꯂ ꯊꯥꯕꯒꯤ ꯉꯪꯉꯤꯗꯅ ꯃꯣꯏ ꯀꯨꯂꯔꯗꯨꯗꯤ ꯑꯗꯨꯒꯤ ꯃꯈꯣꯟꯁꯤꯗ ꯑꯩꯁꯦ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯃꯤꯁꯦ ꯌꯥꯝ ꯋꯥ ꯇꯥꯔꯒꯗꯤ ꯇꯨꯝꯕꯗ ꯁꯤꯈꯩ ꯇꯨꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯟꯗꯛꯁꯦ ꯗꯥꯎ ꯌꯥꯗꯕꯁꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯈꯨꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯦꯐ ꯁꯥꯏꯠꯁꯦ ꯈꯤꯇꯪꯗꯤ ꯅꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯔꯥꯏꯠ ꯁꯥꯏꯠꯁꯨ ꯅꯥꯏ ꯑꯗꯣ ꯂꯦꯐ ꯁꯥꯏꯠꯁꯦ ꯈꯔ ꯍꯦꯟꯅ ꯅꯥꯏ ꯑꯗꯣ ꯈꯪꯗꯦ ꯁ꯭ꯇ꯭ꯔꯦ ꯂꯧꯊꯣꯛꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔ ꯀꯩꯝꯕꯨꯗꯤ ꯇꯧꯔꯝꯗꯧꯗꯤ ꯃꯥꯟꯗꯦꯕ ꯅꯩꯁꯟꯈꯤꯕꯒꯤ ꯈꯤꯇꯪ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯇꯧꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯧꯔꯛꯈ꯭ꯔꯦ ꯖꯔꯅꯤꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯤꯐꯥꯎ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯗ ꯖꯔꯅꯤꯗ ꯅꯣꯛꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯋꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯣꯏ ꯄꯨꯜꯂꯦꯀꯣ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯁꯤꯒꯤ 2025ꯀꯤ ꯖꯔꯅꯤꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯏꯔꯥꯡ ꯂꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔ ꯊꯣꯛꯇꯣꯔꯦꯅ ꯌꯥꯝ ꯆꯔꯥꯡꯅꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯗ꯭ꯌꯨꯇꯤꯗꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯕꯗꯒꯤ ꯂꯥꯏ ꯐꯠꯇꯕꯗ ꯌꯦꯡꯁꯜꯂꯕ꯭ꯔꯥ ꯈꯪꯗꯦꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤꯅꯤ ꯌꯨꯝꯗ ꯑꯗꯨꯒ ꯑꯩꯅ ꯁꯣꯏꯕ ꯑꯃꯁꯨꯀꯣ ꯑꯗꯒꯤ ꯇꯤꯀꯦꯠꯁꯦ ꯑꯩꯒꯤ ꯔꯤꯇꯔꯟ ꯇꯤꯀꯦꯠꯁꯨ ꯑꯩ ꯀꯛꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯀꯣꯜꯀꯇꯥꯗ ꯀꯩꯅꯣ ꯕꯤꯆ ꯌꯥꯝ ꯀꯣꯜꯀꯇꯥꯃꯛꯇꯤ ꯅꯠꯇꯦꯀꯣ ꯃꯥꯅ ꯕꯤꯆ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯁꯃꯨꯗ꯭ꯔꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯌꯦꯡꯅꯤꯡꯉꯦꯅ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯨꯕꯤꯗꯗꯤ ꯀꯅꯥꯅ ꯄꯨꯕꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯍꯟꯗꯛꯁꯦ ꯉꯝꯕ ꯉꯝꯗꯕ ꯑꯝꯇꯪ ꯃꯥꯁꯦ ꯅꯨꯃꯤꯠ 5ꯅꯤꯇꯁꯨ ꯄꯨꯕꯤꯒꯦ ꯇꯧꯔꯀꯥꯟꯗ ꯗꯦꯜꯂꯤꯗꯗꯤ ꯁꯃꯨꯗ꯭ꯔ ꯂꯩꯇꯦꯗꯅ ꯁꯃꯨꯗ꯭ꯔꯗꯣ ꯗꯦꯜꯂꯤꯗ ꯂꯩꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕꯅꯦꯕ ꯑꯩꯁꯦ ꯗꯦꯜꯂꯤꯗꯗꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯕꯤꯔꯒꯦ ꯈꯟꯕ ꯑꯗꯣ ꯗꯦꯜꯂꯤꯗ ꯁꯃꯨꯗ꯭ꯔ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯔ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯑꯩꯅ ꯁꯨꯝ ꯍꯪꯅꯕꯗꯀꯣ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯃꯗ ꯈꯪꯅ ꯆꯥꯟꯅꯕꯗ ꯍꯪꯕꯗꯗꯤ ꯀꯣꯜꯀꯇꯥꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯃꯃꯤꯡꯗꯤ ꯑꯩ ꯀꯧꯗ꯭ꯔꯦ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯀꯣꯜꯀꯇꯥꯁꯨ ꯑꯩ ꯑꯃꯐꯥꯎ ꯆꯠꯇ꯭ꯔꯤꯀꯣ ꯆꯠꯇ꯭ꯔꯤ ꯍꯥꯏꯕꯁꯦ ꯖꯁ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯦꯑꯣꯚꯔ ꯈꯛꯇꯪ ꯑꯗꯨꯃꯥꯏꯅ ꯆꯠꯂꯨꯕꯗꯤ ꯑꯦꯌꯥꯔꯄꯣꯔꯠꯀꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯕ ꯀꯣꯜꯀꯇꯥꯁꯦ ꯑꯃꯐꯥꯎ ꯑꯩꯗꯤ ꯑꯗ ꯍꯟꯗꯛꯅ ꯐꯥꯔꯁ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯆꯠꯀꯦꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯇꯤꯀꯦꯠꯄꯨꯗꯤ ꯀꯛꯇ꯭ꯔꯤꯕꯀꯣ ꯃꯨꯝꯕꯥꯏꯅ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏ ꯑꯩꯅ ꯃꯨꯝꯕꯥꯏꯗꯣ ꯍꯪꯗꯤ ꯍꯪꯉꯝꯕꯅꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯗ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯕꯣ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯈꯤꯕꯅꯦ ꯑꯗꯨ ꯃꯔꯝ ꯑꯃ ꯑꯣꯏꯈꯤꯕꯅꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯃꯨꯝꯕꯥꯏ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯍꯟꯗꯛꯁꯦ
ꯑꯗꯨꯃꯥꯏꯅ ꯆꯠꯂꯨꯒꯦ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯨꯏꯗ꯭ꯔꯤꯀꯣ ꯏꯝꯐꯥꯜ ꯇꯨ ꯊꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯀꯛꯊꯣꯛꯄꯁꯦ ꯀꯨꯏꯗ꯭ꯔꯤ ꯀꯛꯄꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯒ꯭ꯌꯥꯟ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯝꯕꯅꯦꯃꯤ ꯀꯩꯑꯕ ꯀꯔꯤꯕ ꯅꯪꯒꯤ ꯀꯔꯤꯕ ꯀꯅꯦꯛꯇꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯕꯀꯣ ꯗꯥꯏꯃꯟ ꯍꯥꯔꯕꯔꯗ ꯆꯠꯄ ꯌꯥꯕꯅꯤ ꯀꯣꯜꯀꯇꯥꯒꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯧ ꯑꯩ ꯌꯦꯡꯒꯦ ꯑꯩ ꯈꯪꯗꯦ ꯑꯁꯦꯡꯕ ꯃꯐꯣꯛ ꯆꯠꯇ꯭ꯔꯤ ꯀꯣꯜꯀꯇꯥꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯣꯜꯀꯇꯥꯁꯦ ꯃꯤꯅ ꯄꯣꯠ ꯆꯩꯁꯨ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯌꯦꯀꯣ ꯗꯦꯜꯂꯤꯗ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯪꯖꯕꯅꯤꯅꯀꯣ ꯌꯥꯝꯃꯛ ꯈꯪꯗ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯀꯣꯜꯀꯇꯥꯁꯦ ꯈꯪꯗꯕꯅꯤꯅ ꯁꯨꯛꯈꯪ ꯈꯪꯗꯅꯅꯦ ꯆꯠꯇꯣꯏꯁꯦ ꯈꯨꯃꯥꯒ ꯑꯩ ꯈꯛꯇꯅꯦꯕ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯈꯪꯗꯦ ꯍꯌꯦꯡ ꯀꯅꯥ ꯀꯅꯥꯗ ꯐꯣꯟ ꯈꯔ ꯇꯧ ꯂꯥꯏꯚ ꯈꯔ ꯇꯧ ꯃꯤꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯀꯣ ꯀꯩ ꯍꯥꯏꯅꯣ ꯗꯥꯏꯃꯟ ꯍꯥꯔꯕꯔ ꯗꯤꯒꯥꯁꯨ ꯀꯣꯜꯀꯇꯥꯗ ꯁꯣꯐꯤꯌꯥ ꯀꯣꯜꯀꯇꯥꯗꯒꯤ ꯀꯌꯥꯃꯨꯛ ꯆꯠꯂꯒ ꯂꯩꯗꯣꯏꯅꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯤꯒꯥ ꯍꯥꯏꯁꯦ ꯀꯣꯜꯀꯇꯥ ꯁꯥꯗꯤ ꯁꯥꯕꯅꯤ ꯍꯥꯏꯌꯦ ꯑꯧ ꯍꯧꯖꯤꯛ ꯁꯥꯕ ꯃꯇꯝꯗꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯊꯣꯏꯊꯣꯏ ꯈꯣꯏ ꯍꯨꯏꯁꯦ ꯌꯥꯝꯀꯣ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯄꯤꯒꯨ ꯁꯤꯗ ꯁꯣꯝ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯪ ꯀꯞ ꯄꯣꯔꯣ ꯀꯧꯇꯥ ꯄꯣꯔꯛꯑꯣ ꯆꯣ ꯀꯞ ꯄꯣꯔꯣ ꯀꯧꯇꯥꯗꯣ ꯄꯣꯔꯛꯑꯣ ꯀꯧꯇꯥ ꯄꯣꯔꯛꯀꯅꯤ ꯌꯥꯝ ꯍꯩꯕꯅꯤ ꯄꯣꯔꯛꯑꯣ ꯀꯞ ꯄꯣꯔꯣ ꯑꯥ ꯂꯩꯔꯦ ꯀꯥꯏꯗ ꯃꯥ ꯊꯤꯁꯤꯕꯣ ꯑꯁꯤ ꯂꯩꯔꯦ ꯑꯥꯗ ꯂꯩꯔꯦ ꯀꯞ ꯄꯣꯔꯣ ꯄꯨꯔ ꯂꯥꯛꯑꯣ ꯄꯣꯔꯣ ꯁꯤ ꯄꯣꯔꯣ ꯁꯣꯝꯗ ꯄꯣꯔꯛꯑꯣ ꯁꯦꯒꯥꯏꯕꯗꯨꯗ ꯀꯩ ꯍꯥꯞꯇꯣꯏꯕ ꯏꯃꯥ ꯀꯞ ꯄꯣꯔꯛꯑꯣ ꯁꯦꯒꯥꯏꯕ ꯑꯃ ꯄꯨꯔ ꯂꯥꯛꯑꯦꯃꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯍꯨꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯥꯅ ꯑꯩ ꯂꯥꯛꯄ ꯍꯔꯥꯎ ꯃꯤꯛꯁ ꯇꯧꯔꯀꯥꯟ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯌꯥꯎꯗꯕꯁꯤ ꯌꯥꯝ ꯍꯥꯡꯕ ꯃꯥꯜꯂꯦ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯇ ꯐꯣꯟꯗꯤ ꯇꯧꯔꯛꯑꯝꯕꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯦ ꯁꯣꯐꯤꯌꯥ ꯗꯤꯒꯥꯁꯦ ꯂꯥꯞꯇꯤ ꯂꯥꯞꯄꯅꯦ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯣ ꯈꯪꯗꯤꯌꯦ ꯈ꯭ꯋꯥꯏꯗꯩ ꯅꯛꯄ ꯑꯃ ꯆꯠꯂꯒꯦ ꯁꯃꯨꯗ꯭ꯔꯕꯨ ꯎꯔꯗꯤ ꯌꯥꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯝꯍꯦꯟꯒꯅꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ ꯑꯗꯨꯒ ꯑꯩꯁꯦ ꯌꯨꯝꯕꯨꯗ ꯐꯣꯟ ꯇꯧꯔꯦꯕꯀꯣ ꯉꯁꯥꯏ ꯅꯠꯇꯦ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯦ ꯌꯨꯝꯕꯨꯗ ꯑꯦꯌꯥꯔꯄꯣꯔꯠꯇ ꯇꯧꯈꯤꯕꯅꯤ ꯃꯥ ꯄꯥꯏꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏ ꯚꯩꯌꯥ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐ꯭ꯂꯥꯏꯠꯇꯣ ꯁꯨꯃꯥꯏꯅ ꯃꯤꯁ ꯑꯣꯏꯗꯣꯔꯦꯅ ꯑꯩ ꯆꯦꯜꯂꯒ ꯆꯠꯂꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯐꯦꯟ ꯊꯥꯔꯝꯕꯁꯨ ꯈꯪꯗ꯭ꯔꯦ ꯀꯨꯂꯔ ꯊꯥꯔꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯂꯩꯕ ꯀꯥ ꯃꯤꯉꯣꯟꯗ ꯌꯨꯝꯕꯨꯗ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯃꯌꯥꯝꯒꯤꯁꯨ ꯃꯣꯠ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯀꯥꯁꯦ ꯌꯨꯝꯕꯨꯗ ꯑꯣꯏꯔꯁꯨ ꯃꯣꯏꯁꯨ ꯀꯃꯥꯏꯅ ꯁꯣ ꯁꯤꯟꯅꯗꯣꯏꯅꯣꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯃꯣꯏꯅ ꯑꯩꯒꯤ ꯄꯣꯠꯁꯦ ꯍꯨꯔꯥꯟꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯃ ꯇꯧꯅꯤꯡꯉꯥꯏꯗꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯥꯟ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥ ꯃꯆꯥꯁꯨ ꯊꯣꯛꯏ ꯑꯃꯗ ꯁꯨꯝ ꯐꯠꯇꯕꯁꯦ ꯈꯟꯗꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯑꯩꯅ ꯏꯁꯥꯅ ꯂꯥꯟꯖꯔꯕꯅꯤꯅ ꯁꯣꯏꯗꯅ ꯑꯩꯅ ꯀꯨꯂꯔꯗꯣ ꯑꯗꯨꯝ ꯊꯥꯔ ꯊꯝꯃꯝꯃꯦꯅ ꯈꯜꯂꯣ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯁꯥꯒꯠꯇꯅ ꯌꯨꯝ ꯃꯩ ꯆꯥꯛꯑꯗꯤ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯒꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯗꯒꯤ ꯄꯣꯔꯛꯑꯦ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯗꯨꯝ ꯊꯝꯃꯝꯃꯦꯕꯀꯣ ꯑꯗꯣ ꯑꯗꯨꯅ ꯈꯟꯗ ꯌꯥꯗꯕꯗ ꯑꯩꯅ ꯃꯄꯨꯗ ꯍꯥꯏꯔꯦ ꯑꯩꯅ ꯚꯩꯌꯥ ꯑꯩꯒꯤ ꯁꯣꯗꯣ ꯊꯨꯒꯥꯏꯕꯤꯔꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯔꯣ ꯀꯩꯑꯕ ꯆꯪꯉꯒ ꯐꯦꯟꯒꯨꯝꯕ ꯀꯨꯂꯔꯒꯨꯝꯕꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯀꯩꯅꯣ ꯇꯧꯋꯦ ꯐꯪꯕ꯭ꯔꯥ ꯀꯔꯤꯕ ꯊꯥꯕ꯭ꯔꯥ ꯊꯥꯗꯕ꯭ꯔꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯦ ꯃꯣꯏꯗꯣ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒ ꯁꯣ ꯑꯅꯧꯕ ꯑꯃ ꯁꯤꯟꯕꯤꯔꯝꯃꯣ ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯝꯗꯥꯏꯗ ꯂꯧꯔꯒꯦꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯍꯧꯗꯕ ꯌꯥꯗꯕꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯁꯣꯏꯔꯗꯤꯀꯣ ꯇꯝꯕ ꯉꯝꯗꯦꯗꯅꯀꯣ ꯃꯩ ꯆꯥꯛꯄ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯗꯤꯒꯥꯁꯦ ꯂꯥꯞꯇꯤ ꯂꯥꯞꯄꯅꯦ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯁꯤꯗꯤ ꯑꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯔꯛꯑꯣ ꯑꯕꯨꯡꯊꯣꯏ
ꯍꯥꯎ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯄꯀꯧꯔꯥ ꯊꯣꯏꯊꯣꯏ ꯆꯦꯟꯒꯅꯨ ꯃꯊꯛ ꯃꯈꯥ ꯆꯦꯟꯒꯅꯨ ꯋꯥꯔꯅꯤ ꯂꯣꯏꯅ ꯂꯥꯞꯄꯅꯦ ꯀꯣꯜꯀꯇꯥꯗꯩ ꯑꯗꯨꯅ ꯃꯨꯝꯕꯥꯏ ꯑꯣꯏꯅ ꯆꯠꯂꯣ ꯍꯩꯃ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯨꯝꯕꯥꯏ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯁꯦ ꯑꯩꯅ ꯗꯦꯜꯂꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯧꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯃꯨꯝꯕꯥꯏꯁꯦ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯁꯦ ꯇꯧꯔꯤꯉꯩꯗꯗꯤꯀꯣ ꯑꯗꯨꯝ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯑꯕ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯆꯕꯁꯦ ꯋꯥꯗꯦꯕ ꯑꯩꯒꯤ ꯊꯕꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯥꯟ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯋꯥꯗꯦ ꯑꯗꯨꯅ ꯀꯣꯜꯀꯇꯥꯗꯒꯤ ꯂꯥꯞꯊꯣꯛꯄꯗ ꯃꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯖꯨꯠ ꯆꯥꯗꯕꯅꯤ ꯍꯥꯏ ꯇꯜꯂꯦ ꯌꯥꯝꯅ ꯍꯣꯏ ꯑꯐꯕꯕꯨꯗꯤ ꯍꯥꯏꯕꯤꯔꯛꯏꯅꯦ ꯑꯗꯨꯁꯨ ꯌꯥꯝ ꯇꯜꯂꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯑꯩꯅ ꯃꯔꯣꯟ ꯍꯤꯟꯗꯤ ꯌꯥꯝ ꯍꯩꯕꯒ ꯇꯜꯂꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯤꯟꯗꯤ ꯍꯩꯇꯤꯌꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯠꯇꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔ ꯆꯠꯇꯣꯔꯕꯅꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯉꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯌꯥꯝꯅ ꯃꯤ ꯈꯔ ꯀꯣ ꯃꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯁꯨꯝ ꯂꯩꯗꯅ ꯀꯩꯅꯣꯝꯃꯒꯤ ꯃꯇꯥꯡꯗꯀꯣ ꯍꯥꯏꯕꯗꯤ ꯕ꯭ꯂꯠ ꯀꯥꯞꯄꯒꯤ ꯃꯇꯥꯡ ꯑꯗꯒꯤ ꯂꯥꯏꯅꯥ ꯑꯃꯒꯤ ꯃꯇꯥꯡ ꯑꯗꯨꯒꯨꯝꯕ ꯇꯧ ꯈꯣꯠꯂꯨꯒ ꯌꯥꯝ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯣ ꯑꯩꯗꯤ ꯗꯣꯛꯇꯔꯃꯛ ꯅꯠꯇꯕꯅꯤꯅꯀꯣ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯑꯩꯈꯣꯏꯅꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨꯁꯨ ꯁꯦꯝꯅꯤꯡꯗꯕꯒꯤꯅꯤꯗ ꯁꯦꯝꯃꯣꯗ ꯍꯥꯏ ꯂꯩꯔꯦ ꯑꯩꯗꯤ ꯂꯣꯏꯅ ꯆꯠꯂꯦ ꯑꯗꯨꯗ ꯌꯥꯝ ꯋꯥꯈꯤ ꯏꯚꯟ ꯑꯩꯒꯤ ꯕꯦꯡꯒꯣꯂꯤ ꯐ꯭ꯔꯦꯟꯒ ꯆꯠꯄꯅꯦ ꯑꯗꯨꯐꯥꯎ ꯑꯩ ꯌꯥꯝ ꯀꯤꯈꯤ ꯑꯗꯨꯅ ꯌꯥꯝ ꯇꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯈꯨꯃꯥꯁꯤꯅ ꯀꯩꯗꯧꯕ ꯁꯃꯨꯗ꯭ꯔ ꯌꯦꯡꯅꯤꯡꯕꯅꯣ ꯈꯪꯗꯦ ꯀꯣꯛꯀ ꯉꯥꯎꯖꯔꯛꯑꯣꯏꯕ ꯗꯦꯜꯂꯤꯗ ꯍꯦꯛ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯁꯃꯨꯗ꯭ꯔꯁꯦꯀꯣ ꯖꯒꯅꯥꯊ ꯄꯨꯔꯤꯗ ꯑꯣꯏꯅ ꯆꯠꯂꯣ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯑꯣꯏꯅ ꯄꯨꯕꯤꯌꯨ ꯗꯦꯜꯂꯤꯗꯒꯤ ꯍꯥꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯖꯒꯅꯥꯊ ꯄꯨꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯀꯣꯛ ꯉꯥꯎꯋꯦ ꯀꯣꯜꯀꯇꯥꯒꯤ ꯃꯌꯥꯄꯨꯔꯗ ꯑꯣꯏꯅ ꯆꯠꯂꯣ ꯒꯪꯒꯥ ꯇꯨꯔꯦꯜ ꯑꯣꯏꯅ ꯌꯦꯡꯖꯅꯕ ꯍꯥꯏ ꯇꯨꯔꯦꯟꯗꯤ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯌꯦ ꯇꯨꯔꯦꯟꯗꯤ ꯌꯦꯡꯅꯤꯡꯗꯦ ꯀꯩꯅꯣ ꯁꯃꯨꯗ꯭ꯔ ꯅꯠꯇꯗꯤꯅꯦ ꯌꯦꯡꯉꯔꯣꯏ ꯁꯃꯨꯗ꯭ꯔꯗ ꯀꯩ ꯂꯩꯕꯅꯣ ꯈꯪꯗꯦ ꯀꯣꯡꯒ꯭ꯔꯦꯡ ꯐꯥꯒꯦ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯡꯉꯩ ꯀꯩ ꯍꯥꯏꯕꯅꯣ ꯑꯣꯛꯇꯣꯄꯁ ꯐꯥꯒꯦ ꯍꯥꯏ ꯑꯣꯔꯤꯁꯥꯗꯅꯦ ꯁꯤ ꯕꯤꯆ ꯍꯥꯏ ꯁꯃꯨꯗ꯭ꯔ ꯅꯠꯇꯕꯤ ꯅꯪ ꯇꯨꯔꯦꯟ ꯑꯣꯏꯅ ꯌꯦꯡꯉꯒꯦꯔꯥ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯌꯦꯡꯉꯨꯔꯥ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯑꯩꯅ ꯍꯥꯏꯗꯣ ꯏꯁꯧ ꯂꯥꯡꯀꯅꯦꯅ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯑꯩꯅ ꯇꯨꯔꯦꯟ ꯌꯦꯡꯒꯦꯔꯥꯕꯨ ꯐꯔꯦꯗꯅ ꯁꯦ ꯁꯃꯨꯗ꯭ꯔꯁꯦ ꯀꯩꯅꯣꯕ ꯌꯦꯡꯖꯅꯤꯡꯉꯤꯁꯦ ꯎꯗ꯭ꯔꯗꯤ ꯅꯣꯏ ꯅꯕꯣꯛꯁꯤ ꯁꯔꯣꯖꯤꯅꯤ ꯅꯣꯏ ꯅꯕꯣꯛꯁꯤ ꯁꯃꯨꯗ꯭ꯔ ꯌꯦꯡꯅꯤꯡꯉꯦꯌꯦ ꯊꯣꯏ ꯕꯣꯛꯒꯣ ꯕꯣꯕꯣꯛꯁꯤ ꯁꯃꯨꯗ꯭ꯔ ꯌꯦꯡꯅꯤꯡꯉꯦꯌꯦ ꯅꯪꯒ ꯆꯠꯂꯨꯔꯒꯦꯔꯥ ꯇꯧꯔꯨꯅꯣ ꯃꯥ ꯏꯀꯥꯏꯖꯩꯌꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯀꯦ ꯃꯨꯛꯕꯥꯡ ꯇꯧꯊꯣꯔꯛꯀꯦ ꯌꯥꯔꯛꯇꯧꯗꯤ ꯃꯥꯟꯗꯦ
ꯃꯥꯗꯤ ꯐꯣꯇꯣ ꯅꯝꯕ ꯈꯣꯠꯄ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯈ꯭ꯔꯕ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯉꯔꯥꯡ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯉꯣ ꯃꯃꯥꯗꯣ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏ ꯍꯌꯦꯡꯂꯀ ꯍꯪꯆꯤꯠꯂ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯍꯜꯂꯒꯦ ꯑꯩ ꯃꯥꯟꯗꯕꯅꯤ ꯑꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯗ ꯋꯥꯖꯕꯅꯤꯉꯣ ꯃꯥꯅ ꯀꯩꯅꯣ ꯃꯤꯅ ꯍꯪꯉꯛꯏꯔꯣ ꯌꯦꯡꯒꯦ ꯍꯥꯏꯗꯣ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯍꯤꯒꯤ ꯑꯃꯨꯛꯇꯪ ꯌꯨꯝ ꯊꯣꯛꯂꯛꯄꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯁꯦꯡꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯀꯣ ꯍꯣꯏ ꯊꯥ ꯑꯃꯗ ꯑꯃꯨꯛꯃꯨꯛꯀ ꯊꯣꯛꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨ ꯇꯔꯁꯨ ꯀꯨꯏꯅ ꯊꯣꯛꯎꯗ꯭ꯔꯒ ꯊꯣꯛꯂꯛꯄꯁꯦ ꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯕꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤ ꯑꯄꯤꯛꯄꯤ ꯑꯅꯤꯗꯣ ꯑꯃꯠꯇ ꯄꯪꯒ ꯌꯥꯗꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯁꯨꯇꯤ ꯊꯣꯛꯂꯛꯑꯝꯕꯗ ꯏꯃ ꯃꯣꯏ ꯄꯤꯛꯏꯀꯣ ꯌꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯀꯣ ꯊꯥ ꯑꯃꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯉꯥꯏꯔꯤ ꯃꯥ ꯁꯨꯇꯪ ꯆꯥꯎꯔꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯁꯨꯝ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯟꯕꯩ ꯇꯥꯏꯞ ꯇꯧꯕꯗꯣ ꯑꯉꯥꯡꯈꯩꯅ ꯀꯣꯆꯤꯁꯦ ꯆꯥꯎꯔꯦ ꯁꯤꯡꯉꯦꯗꯅ ꯍꯥꯏ ꯄꯪꯒꯦ ꯇꯧꯕ ꯌꯥꯔꯛꯇꯤꯌꯦ ꯃꯃꯥꯗ ꯈꯪꯗꯦ ꯃꯕꯣꯛꯇ ꯄꯦꯠ ꯄꯦꯠ ꯄꯦꯠꯀ ꯄꯩꯊꯣꯛꯈꯤ ꯈꯪꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯕꯨꯗꯤ ꯌꯥꯔꯛꯀꯅꯦꯕꯀꯣ ꯃꯁꯛ ꯈꯪꯗꯕꯗꯣ ꯑꯉꯥꯡ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯦꯁꯦꯟ ꯆꯤꯟꯕꯅ ꯉꯛꯑꯦ ꯍꯥꯏꯔꯤꯁꯦ ꯑꯩ ꯗꯥꯎ ꯌꯥꯝ ꯌꯥꯏꯉꯣ ꯑꯃꯔꯣꯝꯗꯗꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯀꯥꯂꯦꯟ ꯅꯤꯡꯊꯝꯊꯥ ꯑꯣꯟꯅꯈꯤꯕꯒꯤ ꯃꯔꯛꯅꯤꯗꯅꯀꯣ ꯂꯥꯏꯍꯧ ꯍꯧꯕ ꯍꯦꯛꯇ ꯂꯣꯏꯔꯦ ꯍꯥꯏ ꯍꯧꯖꯤꯛꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯩꯔꯦ ꯍꯥꯏ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯃꯄꯨꯗ ꯍꯥꯏ ꯃꯥꯗꯤ ꯌꯥꯝ ꯗꯥꯎ ꯌꯥꯔꯦ ꯆꯠꯈ꯭ꯔꯤꯗꯣ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯣ ꯗꯦꯜꯂꯤ ꯂꯩꯕꯥꯛꯇꯒꯤ ꯕ꯭ꯔꯁꯁꯨ ꯇꯧꯗꯕ ꯏꯔꯨꯁꯨ ꯂꯨꯗꯕ ꯀꯣꯛꯐꯥꯎ ꯍꯥꯠꯇꯅ ꯑꯩꯁꯦ ꯌꯧꯔꯛꯄꯗꯣ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯐ꯭ꯂꯥꯏꯠ ꯁꯤꯗ ꯊꯦꯡꯀꯅꯨ ꯐ꯭ꯂꯥꯏꯠ ꯀꯩꯅꯣ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯀꯣ ꯑꯩ ꯉꯥꯛꯇꯪ ꯃꯊꯥ ꯁꯥꯕꯅꯤꯅ ꯅꯪꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯁꯜꯂꯛꯄꯗꯨꯔ ꯑꯃꯨꯛ ꯉꯥꯛꯇꯪꯁꯤꯗ ꯃꯤꯁ ꯀꯣꯜꯗ ꯄꯨꯜꯂꯞꯅ ꯅꯤꯐꯨꯒ ꯅꯤꯊꯣꯏꯔ ꯅꯤꯐꯨꯍꯨꯝꯗꯣꯏꯔ ꯑꯃ ꯂꯩꯔꯝꯃꯦ ꯄꯨꯂꯞꯅ ꯐꯣꯟ ꯄꯥꯏꯗꯕꯩꯅꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤꯅꯦ ꯅꯪꯅ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯈꯪꯅ ꯀꯃꯥꯏꯅ ꯄꯥꯏꯔꯨꯗꯣꯏꯅꯣ ꯈꯪꯗꯕꯒꯤꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯕ꯭ꯔꯥ ꯍꯦꯛꯇ ꯑꯩꯅ ꯕꯦꯒ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯉ ꯆꯠꯄꯁꯤꯗꯅꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯄꯥꯡꯒꯟ ꯐꯂꯛꯇ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯩꯅ ꯃꯊꯛꯀ ꯂꯤꯠꯂꯤꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯜꯂꯦꯗꯣ ꯑꯗꯨꯒꯅꯦ ꯁꯝꯁꯤꯅꯅꯦ ꯇꯨꯝꯃꯨꯕꯩ ꯐꯜꯂꯒ ꯃꯍꯥꯗꯦꯕꯒ ꯃꯥꯜꯂꯝꯒꯅꯤ ꯁꯨꯃꯥꯏꯅ ꯆꯤꯡꯉ ꯆꯠꯂꯦ ꯑꯗꯨꯒꯅꯦ ꯗꯨꯀꯥꯟ ꯐꯝꯕ ꯍꯟꯅꯨꯕꯗ ꯑꯩꯅ ꯄꯣꯠ ꯅꯨꯡꯇꯤꯒꯤ ꯂꯩꯕꯅꯦ ꯑꯗꯨꯒꯅꯦ ꯑꯩ ꯎꯕꯗ ꯉꯛꯇꯅꯅꯦ ꯆꯠꯂꯗꯤꯍꯦ ꯑꯩ ꯆꯠꯂꯦ ꯈꯣꯠꯂꯦ ꯐꯖꯅ ꯍꯥꯏꯔꯝꯕ ꯆꯠꯀꯗꯅ ꯄꯨꯡꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯒ꯭ꯔꯣꯛ 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 ꯆꯤꯡꯕꯗꯨꯅ ꯍꯅꯨꯕꯗꯨꯅ ꯑꯩꯅ ꯌꯦꯡ ꯂꯩꯔꯦ ꯃꯥꯅ ꯑꯩꯁꯨ ꯃꯥꯟꯗ꯭ꯔꯕ ꯈꯪꯗꯦꯕ ꯆꯠꯄꯗꯨꯗ ꯈꯪꯕ꯭ꯔꯥ ꯁꯤꯔꯦ ꯍꯥꯏꯕ ꯍꯦꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯥꯟꯅ ꯊꯣꯛꯆꯗꯅꯀꯣ ꯐꯣꯟ ꯃꯦꯠꯇꯅ ꯐꯣꯇꯣꯒ ꯀꯥꯞꯆ ꯐꯣꯇꯣꯒ ꯑꯃꯨꯛ ꯅꯝꯃꯛꯇꯤ ꯑꯩ ꯍꯟꯗꯛꯀꯤ ꯐꯣꯇꯣꯒ ꯍꯥꯏꯔꯨꯅꯣ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯍꯦꯟꯅ ꯅꯝꯃꯛꯇꯦ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯅꯪꯉꯤꯁꯦ ꯐꯔꯦ ꯅꯠꯇ꯭ꯔꯥ ꯐ꯭ꯂꯥꯏꯠ ꯅꯪꯉꯝꯗꯗꯤ ꯃꯥꯏ ꯃꯇꯝ ꯃꯥꯡꯕ ꯄꯩꯁꯥꯁꯨ ꯃꯥꯡꯗꯣꯏꯅꯤꯀꯣ ꯑꯗ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯌꯦꯡꯉꯨꯅꯦ ꯑꯩ ꯉꯁꯤ ꯂꯥꯛꯀꯅꯦꯅ ꯌꯨꯝꯗ ꯇꯨꯝꯖꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯂꯣꯏꯔꯒ ꯑꯧ ꯅꯣꯏ ꯃꯃꯥꯔꯣ ꯁꯥꯏ ꯑꯧ ꯃꯥꯅꯦ ꯋꯥꯔꯤ ꯂꯤꯔꯤꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯅꯅꯦ ꯑꯩ ꯃꯥꯗꯤ ꯈꯪꯗꯕꯅꯦ ꯑꯩꯅ ꯏꯁꯧ ꯂꯥꯡꯁꯤꯜꯂꯛꯏꯕ ꯑꯩꯅ ꯑꯌꯨꯛꯇ ꯍꯧꯒꯠꯇꯕꯗꯣ ꯇꯥꯗꯕꯗꯣꯀꯣ ꯑꯗꯨꯗꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩ ꯉꯜꯂꯝꯃꯗꯤꯅꯦ ꯑꯩ ꯀꯩꯒꯨꯝꯕ ꯐ꯭ꯂꯥꯏꯠꯁꯦ ꯃꯇꯝ ꯆꯥꯅ ꯆꯠꯂꯝꯃꯗꯤꯅꯦ ꯋꯦꯠ ꯍꯦꯟꯕꯒꯤ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯊꯤꯌꯨ ꯍꯥꯏꯔꯛꯀꯅꯦꯕ ꯊꯦꯡꯕꯗꯨꯒꯤ ꯄꯩꯁꯥ ꯂꯧꯒꯗꯕ ꯃꯇꯝꯗꯣ ꯂꯩꯇ꯭ꯔꯦꯕ ꯃꯣꯏꯗ ꯈꯪꯉꯕ꯭ꯔꯥ ꯑꯙꯥꯔ ꯀꯥꯔꯗ ꯐꯥꯎ ꯌꯦꯡꯉꯛꯇ꯭ꯔꯦꯕ ꯈꯪꯕ ꯇꯤꯀꯦꯠꯇꯣ ꯄꯇꯞ 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 ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯅꯨꯄꯤꯗꯨꯅ ꯆꯠꯂꯣ 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 ꯆꯦꯜꯂꯣ 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 ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯆꯦꯜꯂ ꯆꯠꯂꯦ ꯃꯅꯨꯡꯗꯨꯗ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯩꯗꯣ ꯒ꯭ꯔꯣꯛ 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 ꯆꯦꯜꯂꯤꯉꯣ ꯀꯂꯥꯛꯀ ꯈꯔ ꯁꯥꯡꯖꯕꯩ ꯐꯕꯩ ꯋꯥꯅꯤꯍꯦ ꯑꯩꯅ ꯆꯦꯟꯕꯒꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯨꯛ ꯊꯛꯂꯛꯄ ꯅꯠꯇꯦ ꯑꯩꯗꯣ ꯊꯛꯄ ꯆꯥꯕ ꯃꯇꯝ ꯁꯨꯡꯂꯩ ꯂꯩꯇꯕꯅꯤ ꯏꯃꯥ ꯆꯥꯕꯧ ꯊꯛꯂꯛꯇꯦꯕ ꯆꯥ ꯇꯣꯛꯈ꯭ꯔꯣ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯕ ꯏꯁꯤꯡ ꯑꯃ ꯑꯗꯨꯁꯨ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯁꯨ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯄ ꯌꯥꯕꯗꯣ ꯏꯁꯤꯡꯃꯨꯛ ꯊꯛꯄ ꯅꯪꯗ꯭ꯔꯕꯅꯦ ꯑꯩ ꯏꯁꯤꯡ ꯊꯛꯄꯁꯦ ꯐ꯭ꯂꯥꯏꯠꯇ ꯏꯁꯤꯡ ꯊꯛꯑꯦꯕ ꯐ꯭ꯂꯥꯏꯠꯇ ꯑꯩ ꯀꯩꯅꯣ ꯆꯥꯔꯛꯑꯦꯕ
ꯀꯔꯤꯕ ꯃꯦꯒꯤ ꯑꯃ ꯆꯥꯔꯛꯑꯦꯕ ꯃꯦꯒꯤ ꯆꯥꯔꯛꯄ ꯀꯥꯟꯗ ꯃꯣꯏꯅ ꯑꯗꯨꯁꯨ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯩꯅꯣ ꯋꯥꯔꯤꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯑꯃ ꯀ꯭ꯔꯤꯌꯨꯇꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯆꯧꯕ ꯑꯃ ꯄꯤꯔꯛꯑꯦꯀꯣ ꯑꯗꯨ ꯄꯤꯊꯛꯑꯦꯀꯣ ꯑꯗꯨ ꯊꯛꯄꯗ ꯑꯩꯅ ꯏꯁꯤꯡ ꯈꯤꯇꯪ ꯄꯤꯌꯣ ꯍꯥꯏ ꯃꯉꯣꯟꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯦ ꯑꯗꯨꯁꯨ ꯀꯩꯅꯣꯗꯅꯦꯕ ꯗꯦꯜꯂꯤꯗꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯄꯥꯏꯔꯛꯑꯀꯥꯟꯗꯅꯦꯕ ꯄꯤꯊꯛꯏꯁꯦ ꯑꯗꯨꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯄꯗ ꯄꯨꯛꯁꯦ ꯏꯪ ꯂꯥꯎꯕꯗꯣ ꯍꯥꯏ ꯂꯥꯎꯏꯅꯦ ꯏꯀꯥꯏ ꯀꯣꯟꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯄꯨꯛꯇꯨꯅꯅꯦ ꯏꯁꯤꯡ ꯊꯛꯄꯗ ꯈꯪꯕꯗꯣ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯇꯔ ꯂꯥꯛꯄ ꯃꯅꯨꯡꯁꯤꯗ ꯑꯗꯩꯗꯤ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯒꯤ ꯀꯞ ꯍꯥꯏꯔꯦ ꯇꯤꯠ ꯂꯥꯎꯅ ꯄꯤꯕ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯁꯥꯡꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪꯈꯛ ꯆꯪꯕꯗꯣ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯩꯅ ꯌꯨꯝ ꯂꯥꯛꯑ ꯏꯁꯤꯡ ꯒꯨꯔ ꯊꯛꯏꯗꯣ ꯀꯣꯛꯀ ꯉꯥꯎꯖꯩ ꯑꯋꯣꯏꯕ ꯇꯝꯕꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯕꯒꯤ ꯋꯥꯅꯦꯕ ꯊꯣꯛꯄ ꯃꯇꯝꯗꯨꯗꯗꯤꯅꯦ ꯑꯩꯁꯦ ꯏꯁꯥꯁꯦ ꯖꯤꯡ 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 ꯀꯥꯔꯒꯅꯦ ꯁꯣꯔꯣꯛ ꯃꯄꯥꯟꯁꯦ ꯂꯦꯞꯄꯒꯅꯦ ꯑꯗꯩꯗꯤ ꯉꯥꯛꯇꯪ ꯂꯦꯞꯄꯤꯉꯩꯗ ꯑꯣꯇꯣ ꯃꯌꯥꯝꯁꯤꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯣꯇꯣꯗꯨꯗꯤ ꯀꯃꯥꯏꯅ ꯆꯠꯂꯨꯅꯤ ꯑꯦꯌꯥꯔꯄꯣꯔꯠ ꯇꯥꯅꯗꯤ ꯆꯠꯄ ꯌꯥꯗꯦꯗꯅ ꯊꯧꯒꯠꯄꯗꯣ ꯆꯪꯕ ꯈꯣꯠꯄ ꯌꯥꯗꯕꯅ ꯑꯗꯨꯒꯤ ꯇꯣꯛꯑꯦꯗꯅ ꯑꯃꯨꯛ ꯑꯩ ꯃꯤꯃꯤꯁꯤꯡꯁꯨ ꯐꯖꯅ ꯁꯨꯔ ꯆꯥꯅꯤꯡꯉꯤ ꯌꯥꯝ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯊꯥꯡꯃꯩꯕꯟꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨꯗꯣ ꯁꯨꯛꯆꯥ ꯆꯥꯗ꯭ꯔꯤ ꯎꯔꯤꯄꯣꯛꯇ ꯄꯣꯛꯑꯒ ꯑꯩꯁꯦ ꯑꯗꯨꯝꯇꯪ ꯆꯥꯅꯤ ꯍꯟꯗꯛ ꯍꯟꯗꯛ ꯆꯥꯗꯅ ꯆꯠꯂꯔꯣꯏ ꯗꯦꯜꯂꯤꯗ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯀꯩꯅꯣꯅ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯃꯃꯥꯡꯗꯁꯨ ꯍꯥꯡꯉꯦ ꯍꯥꯏꯗꯨꯗꯤ ꯅꯍꯥꯟꯅꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯗꯥꯏꯒꯤꯗꯣ ꯈꯣꯏ ꯑꯃ ꯑꯉꯥꯡ ꯍꯪꯒꯄꯥꯟ ꯃꯆꯨ ꯑꯃ ꯂꯩꯕꯤꯗꯣ ꯈꯣꯏꯗꯤ ꯅꯠꯇꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯈꯣꯏꯅꯦ ꯈꯣꯏꯕꯤ ꯅꯤꯡꯊꯧꯅꯦ ꯈꯣꯏꯔꯗꯨꯁꯨ ꯈꯣꯏ ꯅꯨꯄꯤꯗꯧ ꯇꯧꯕꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯁꯦ ꯆꯤꯛꯑꯦꯅ ꯍꯅꯨꯕꯗꯣ ꯍꯦꯛꯇ ꯃꯃꯥꯏ ꯃꯃꯤꯠꯇ ꯚꯨꯠ ꯑꯧ ꯇꯧꯔ ꯄꯣꯝꯃꯒ ꯆꯥꯎꯕꯅꯦ ꯌꯥꯝ ꯍꯥꯟꯅ ꯇꯧꯔ ꯅꯨꯡꯉꯥꯏꯇꯕꯅ ꯑꯝ ꯇꯣꯏꯕ ꯈꯣꯏꯕꯤ ꯅꯤꯡꯊꯧ ꯁꯦꯕꯥ ꯍꯥꯏꯁꯤꯅꯦ ꯇꯧꯕꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯐꯧ ꯁꯤꯔꯤꯅꯤ ꯀꯩꯅꯣ ꯃꯆꯥ ꯃꯃꯧ ꯃꯌꯥꯝꯗꯨꯅꯅꯦ ꯑꯗꯣ ꯃꯌꯥꯡꯒꯤꯗꯤꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯌꯥꯝꯕꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯍꯟꯅꯨꯔꯛꯑꯗꯤꯅꯦ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡ ꯑꯣꯏꯔꯗꯤꯅꯦ ꯄꯨꯔ ꯂꯥꯛꯑꯦꯗꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯗꯨꯒꯅꯦ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯊꯝꯕꯤꯗꯣ ꯌꯨꯝꯗ ꯌꯦꯡꯅꯤꯡꯗꯕꯒꯤ ꯍꯥꯏꯗꯤ ꯅꯪꯅ ꯉꯁꯤ ꯄꯣꯠꯊꯣꯛꯑ ꯑꯗꯨꯃꯥꯏꯅ ꯈꯥꯏꯅꯔꯒ ꯇꯧꯕꯤꯗꯣ ꯑꯗꯨ ꯌꯥꯝ ꯇꯧꯋꯤ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤꯉꯣ ꯃꯃꯥ ꯃꯄꯥꯗꯣ ꯑꯩꯈꯣꯏꯗꯤ ꯏꯁꯇꯥꯐꯅꯤꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯆꯠꯄ ꯈꯣꯠꯄꯗ ꯋꯥꯔꯤꯗꯣ ꯂꯤꯔꯤꯅꯤꯗꯣ ꯑꯩꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯍꯤꯟꯗꯤ ꯑꯍꯩ ꯑꯍꯩꯕ ꯃꯤꯗꯗꯤ ꯚꯥꯞ ꯇꯥꯅ ꯂꯤꯔꯤꯅꯦꯕ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯤꯗꯦ ꯑꯗꯨꯒ ꯃꯣꯏꯔꯣꯝꯒꯤꯗꯤ ꯑꯍꯜ ꯂꯃꯟꯁꯨ ꯁꯤꯁꯨ ꯁꯤꯗꯦꯗ ꯌꯥꯝꯅ ꯍꯟꯅꯨꯔ ꯂꯩꯉꯣ ꯃꯆꯤꯟ ꯀꯟ ꯀꯟꯕꯤ ꯍꯟꯅꯨꯕꯤ ꯌꯥꯝ ꯌꯥꯎꯏ ꯅꯠꯇꯦꯕ ꯍꯅꯨꯔꯒ ꯂꯣꯏꯔꯕꯗꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯁꯣꯐꯤꯌꯥ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇꯒꯤꯅꯤ ꯍꯥꯏ ꯃꯨꯅꯦꯟꯗ꯭ꯔ ꯃꯩ ꯊꯤꯛ ꯍꯨ ꯍꯤꯟꯗꯤꯒ ꯂꯣꯟꯅꯤꯡꯗꯔꯦ ꯋꯥꯏ ꯁꯪꯉꯦ ꯊꯥ ꯑꯃ ꯍꯤꯟꯗꯤ ꯂꯣꯜꯂꯣꯒꯦ ꯍꯤꯟꯗꯤ ꯕꯟ ꯍꯦ ꯑꯦꯛ ꯃꯍꯤꯅꯥ ꯍꯤꯟꯗꯤ ꯕꯟ ꯍꯦ ꯆꯨꯝꯃꯦꯀꯣ ꯑꯩ ꯍꯥꯏꯁꯦ ꯍꯌꯦꯡ ꯑꯉꯥꯡ ꯏꯕꯟ ꯕꯖꯥꯔ ꯆꯠꯇ ꯌꯥꯔꯣꯏ ꯍꯩ ꯔꯥ ꯈꯔ ꯂꯩꯔꯨꯗꯗꯤ ꯍꯦ ꯇꯩꯁꯦ ꯌꯦꯡꯉꯣ ꯀꯩ ꯍꯥꯏꯅꯣ ꯊꯕꯛ ꯋꯥꯕ ꯁꯨꯕꯩ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯥꯟꯕꯅꯦ ꯁꯛ ꯌꯥꯝ ꯀꯥꯛꯄꯅꯦ ꯑꯗꯨꯅꯦ ꯃꯌꯥꯡꯁꯦ ꯁꯛ ꯀꯥꯛꯄꯗꯣ ꯌꯥꯝ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯗꯤꯅꯦ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯛ ꯀꯥꯛ ꯇꯥꯔꯒꯁꯨꯅꯦ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯍꯤꯟꯗꯤ ꯍꯩꯔꯝ ꯇꯥꯔꯒꯗꯤꯀꯣ ꯍꯦꯟꯅ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯑꯣꯏꯗꯕꯅꯤꯅꯀꯣ ꯑꯩꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯊꯣꯡꯖꯤꯟꯗꯒꯤꯒꯀꯣ ꯑꯩꯈꯣꯏ ꯐꯝꯃꯒ ꯂꯩꯕ ꯀꯥꯟꯗꯨꯔꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯒ ꯇꯧꯕꯅꯦꯕ ꯅꯔꯁ ꯇꯧꯕꯒ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯌꯥꯡꯁꯦ ꯊꯥꯡꯃꯩꯕꯟ ꯃꯤꯃꯤꯁꯤꯡꯁꯤꯗꯣ ꯑꯣꯐꯔ ꯇꯧꯒꯦ ꯁꯛꯈꯪꯅꯕ ꯑꯣꯏꯅ ꯇꯥꯏꯃꯤꯡ ꯍꯥꯏꯔꯣ ꯃꯦꯝꯆꯥ ꯊꯥꯡꯃꯩꯕꯟꯗꯒꯤꯔꯥ ꯃꯦꯝꯆꯥ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯋꯥꯆꯦꯞꯇ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯞꯄꯅꯦ ꯑꯗꯨꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯂꯥꯛꯀꯦ ꯆꯥꯁꯦ ꯑꯗꯨꯒꯅꯦ ꯁꯨꯃꯥꯏꯅ ꯊꯣꯡꯗ ꯊꯣꯛꯂꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯈꯨꯠꯇꯣ ꯈꯠꯂꯤꯕ ꯁꯨꯃꯥꯏꯅ ꯀꯌꯥ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯇꯥꯐ ꯑꯇꯩ ꯑꯣꯏꯔꯒꯗꯤꯀꯣ ꯍꯧꯒꯠꯂꯒ ꯆꯠꯈꯤꯗ ꯑꯗꯣ ꯑꯩꯗꯤꯅꯦ ꯀꯌꯥ ꯍꯥꯏꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯅꯦ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯑꯃꯨꯛ ꯈꯨꯠ ꯈꯠꯂ ꯀꯧꯋꯦꯕ ꯑꯗꯨꯒ ꯑꯩꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯅꯪ ꯍꯥꯏꯗꯣꯅ ꯍꯥꯏꯔ ꯀꯥꯟꯗ ꯗ꯭ꯔꯤꯞ ꯂꯣꯏꯔꯦ ꯍꯥꯏꯅꯤ
ꯑꯗꯣ ꯑꯩꯗꯤ ꯐꯖꯅ ꯍꯥꯏꯌꯦꯕ ꯗ꯭ꯔꯤꯞ ꯂꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯅꯣꯏꯁꯦ ꯂꯥꯛꯑꯒ ꯁꯤꯁꯇꯔ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯗꯣ ꯃꯌꯥꯡꯁꯦꯀꯣ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯌꯥꯝꯕꯅꯀꯣ ꯄꯩꯁꯥ ꯄꯤꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯃꯣꯏꯒꯤ ꯄꯦꯁꯦꯟꯁꯦ ꯊꯝꯃꯕꯅꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯀꯣ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯅꯔꯁꯀꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯗꯅꯀꯣ ꯈꯟꯕ ꯃꯑꯣꯡꯗꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯇꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯊꯦꯡꯅꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯈꯟꯅꯕ ꯆꯩꯅꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄꯁꯨ ꯌꯥꯗꯕꯅꯤꯅ ꯐꯖꯕꯒꯤ ꯂꯣꯟꯗ ꯈꯤꯇꯪ ꯑꯃ ꯂꯩꯗꯥꯏꯅꯦ ꯂꯥꯛꯏꯁꯤꯕꯣ ꯗꯇꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯊꯦꯡꯅꯩꯀꯣ ꯑꯗꯒꯤ ꯑꯗꯨ ꯇꯧꯒ ꯑꯗꯥ ꯇꯧꯒ ꯑꯗꯨ ꯇꯧꯒ ꯑꯗꯥ ꯇꯧꯒꯅ ꯇꯧꯔꯒꯅ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯣ ꯅꯍꯥꯟ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯃꯥ ꯅꯪꯕꯨꯅꯦ ꯏꯃꯥꯔꯖꯦꯟꯁꯤ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯣꯏꯒꯗꯕ ꯍꯌꯦꯡ ꯍꯪꯆꯤꯠꯅꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯅ ꯏꯃꯥꯔꯖꯦꯟꯁꯤꯗ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯅꯣꯅꯦꯕ ꯏꯃꯥꯔꯖꯦꯟꯁꯤꯗ ꯑꯩꯁꯦ ꯆꯠꯂꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯕꯅꯦꯕꯀꯣ ꯑꯗꯣ ꯗꯣꯛꯇꯔ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯒ ꯏꯁꯇꯥꯐ 3-4 ꯑꯃꯁꯨ ꯂꯩꯔꯝꯃꯦꯕ ꯏꯁꯇꯥꯐ 3-4 ꯂꯩꯕꯁꯤꯅꯅꯦ ꯑꯗ ꯑꯩꯅ ꯁꯤꯗꯤ ꯄꯦꯁꯦꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯤ ꯑꯃ ꯍꯤꯞꯄ ꯂꯩꯌꯦꯕ ꯑꯩ ꯅꯨꯄꯤꯁꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯈꯔ ꯅꯣꯏꯇꯛ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯅꯨꯄꯤ ꯑꯃ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯂꯩ ꯑꯗꯨꯒ ꯑꯃꯗꯅ ꯊꯕꯥꯛ ꯅꯥꯏꯌꯦꯕ ꯀꯩꯅꯣ ꯏꯁꯤꯖꯤ ꯇꯧꯕ ꯈꯣꯠꯄ ꯈꯔ ꯇꯧꯕ ꯃꯥꯜꯂꯦꯕ ꯃꯥꯏꯗꯣ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯂꯦꯞꯄꯒꯀꯣ ꯑꯩꯅ ꯑꯁ ꯑꯩ ꯌꯨꯝ ꯆꯠꯇꯣꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯑꯗꯣ ꯃꯥ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕ ꯑꯗꯨꯒ ꯇꯧꯕ ꯈꯣꯠ ꯑꯃ ꯇꯥꯔꯛꯏꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯈꯜꯂ ꯀꯥꯟꯁꯤꯗꯅꯦ ꯑꯩꯁꯦ ꯍꯦꯛꯇ ꯐꯠꯂꯥꯎ ꯆꯣꯡꯁꯤꯜꯂꯒ ꯑꯩꯅ ꯐꯤꯁꯦ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯄꯅꯦꯕ ꯄꯔꯗꯥꯁꯦ ꯍꯥꯡꯗꯣꯛꯄ ꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯦ ꯊꯣꯛꯂꯛꯑꯒꯅ ꯇꯪꯈꯥꯏ ꯑꯃ ꯂꯩꯔꯝꯃꯕ ꯃꯗꯗꯤ ꯈꯨꯗꯛꯁꯤꯗꯅꯦ ꯑꯩꯅ ꯒ꯭ꯂꯣꯞꯁ ꯎꯞꯄꯒꯅꯦ ꯆꯣꯡꯁꯤꯜꯂꯦ ꯈꯪꯕ꯭ꯔꯥ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯁꯠꯇꯣꯛꯑꯦ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯑꯍꯥꯟꯕ ꯗꯣꯛꯇꯔ ꯌꯥꯎꯗꯅ ꯑꯩꯅ ꯄꯨꯟꯁꯤꯗ ꯄꯣꯛꯄ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯌꯥꯎꯔꯒꯗꯤ ꯃꯣꯏꯅ ꯅꯍꯥꯟꯋꯥꯏ ꯅꯔꯁ ꯇꯝꯃꯤꯉꯩꯗꯗꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯈꯣꯠꯂ ꯆꯤꯡꯉꯨ ꯈꯣꯠꯂ ꯇꯧꯕꯗꯨꯗꯤ ꯇꯧꯋꯦꯕ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯗꯅ ꯆꯤꯡꯊꯣꯛꯑꯦ ꯑꯉꯥꯡꯁꯦ ꯐ꯭ꯔꯣꯠ ꯂꯥꯎ ꯊꯣꯛꯂꯛꯑꯦꯗꯅ ꯑꯉꯥꯡꯁꯦ ꯑꯗꯨꯗꯨꯒ ꯑꯉꯥꯡꯁꯦ ꯋꯥ ꯑꯗꯗꯤ ꯏꯁꯇꯥꯐ ꯑꯃꯅꯤ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯏ ꯈꯣꯏꯔꯤ ꯀꯛꯄ ꯈꯣꯠꯄ ꯇꯧꯔꯦꯗꯅ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯍꯥꯟꯕꯅꯦꯕ ꯃꯥꯅ ꯄꯣꯛꯏꯁꯦ ꯂꯩꯁꯥꯕꯤꯅꯦꯕ ꯃꯥ ꯇꯥꯔꯤꯛ 10ꯗ ꯂꯨꯍꯣꯡꯗꯣꯏꯅꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯌꯥꯡꯁꯦ ꯑꯗꯨꯒꯅꯦ ꯅꯪꯕꯨꯗꯤ ꯑꯩꯌꯣ ꯍꯥꯏꯗꯕ ꯑꯗꯨꯛ ꯀꯨꯏꯅ ꯍꯤꯞꯄ ꯂꯩ ꯑꯉꯥꯡꯁꯦ ꯄꯣꯛꯇꯧꯔꯗꯤ ꯌꯦꯛꯄ ꯈꯣꯠꯄ ꯑꯃ ꯂꯩꯇ꯭ꯔ ꯃꯤꯁꯦ ꯍꯦꯛꯇꯁꯨ ꯍꯥꯏꯗꯅ ꯀꯔꯤꯝ ꯍꯥꯏꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩꯔꯒ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯄꯣꯛꯂꯛꯄꯗꯤ ꯀꯅꯥꯅ ꯈꯪꯉꯅꯤ ꯑꯗꯨꯗꯤ ꯁꯨꯛꯈꯪ ꯈꯪꯉꯗ꯭ꯔꯕ ꯑꯗꯨꯒꯅꯦ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯗꯒꯤꯗꯤꯅꯦ ꯑꯉꯥꯡꯗꯨꯁꯨ ꯍꯣꯏ ꯃꯁꯥ ꯃꯎ ꯐꯕ ꯑꯗꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯕ ꯑꯉꯥꯡꯗꯣ ꯑꯗꯨꯁꯨ ꯑꯣꯏ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯇꯥꯔꯤꯛ ꯑꯩꯅ ꯂꯥꯛꯏꯁꯦ 11ꯅꯤꯗꯅ 9 ꯅꯠꯇ꯭ꯔ 10 ꯄꯣꯛꯏꯕ ꯑꯉꯥꯡꯁꯦ ꯇꯥꯔꯤꯛ 10ꯗꯅ ꯂꯨꯍꯣꯡꯗꯣꯏꯕ ꯃꯕꯥꯅꯤ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯕꯨꯗꯤ ꯂꯣꯏ ꯈꯪꯅꯕ ꯋꯥꯐꯝꯅꯦꯕ ꯃꯣꯏꯒꯤꯁꯦ ꯍꯨꯔꯥ ꯅꯨꯔꯥꯗꯤ ꯅꯠꯇꯦꯕ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯈꯪꯉꯤ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯈꯪꯉꯦꯕ ꯑꯗꯨꯗꯨꯒꯤ ꯃꯣꯕꯥꯏꯜꯁꯦ ꯂꯨꯍꯣꯡꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯊꯥ 9 ꯃꯈꯥꯏꯗ ꯄꯣꯛꯏꯕ ꯑꯉꯥꯡꯗꯣ 9 ꯐꯥꯔꯝꯗꯥꯏꯗ ꯄꯣꯛꯏꯅꯦ ꯑꯉꯥꯡꯗꯣ ꯀꯤꯂꯣ 3ꯒ ꯀꯌꯥꯅꯣꯝ ꯑꯗꯨꯝ ꯂꯨꯝꯃꯦ ꯑꯉꯥꯡꯗꯨꯁꯨ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯦ ꯊꯦꯡꯅꯔꯤ ꯃꯌꯥꯝꯁꯦ ꯄꯦꯜꯂꯦ ꯑꯣꯏꯕ ꯑꯦꯇꯦꯟꯗꯦꯟ ꯐꯠꯇꯕ ꯃꯌꯥꯝꯁꯤꯅꯅꯦ ꯑꯝꯇꯣꯏꯕ ꯑꯗꯨꯒꯨꯝꯕꯁꯦ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯁꯦꯡꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗꯅ ꯍꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯑꯩ ꯅꯔꯁꯅꯦ ꯍꯥꯏꯔꯒꯅꯦ ꯃꯣꯏꯅꯅꯦ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯎꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯂꯥꯛꯑ ꯗ꯭ꯔꯤꯞ ꯁꯤꯜꯂꯣ ꯍꯥꯏꯔꯒꯁꯨ ꯐꯠ ꯂꯥꯎꯅ ꯃꯤꯁꯦ ꯁꯤꯟꯕ ꯆꯠꯂꯨꯅꯤꯗꯅ ꯃꯤ ꯑꯃꯈꯛꯅ ꯄꯦꯁꯦꯟ ꯃꯌꯥꯝ ꯃꯤ ꯑꯃꯃꯝꯅꯀꯣ ꯊꯥꯕꯜ ꯆꯠꯅꯤꯡꯗ꯭ꯔꯣ ꯑꯩ ꯊꯥꯕꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯌꯥ ꯄꯥꯝꯗꯦꯗ ꯅꯨꯡꯉꯥꯏꯔꯤ ꯕꯤꯅꯣꯠ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯂꯥꯛꯇꯣꯏꯅꯤꯀꯣ ꯅꯣꯏꯔꯣꯝꯗ ꯑꯗꯣ ꯈꯪꯗꯦ ꯂꯥꯛꯇꯣꯏꯔꯥ ꯂꯥꯛꯑꯣꯏꯗꯣꯏꯔꯥ ꯁꯤ ꯑꯝꯇ ꯍꯥꯎ ꯑꯗꯨꯒ ꯀꯩꯅꯣ ꯑꯩ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯀꯣ ꯅꯔꯁꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯀꯣ ꯋꯥꯔꯗꯠꯇ ꯇꯥꯔꯒꯗꯤ ꯏꯁꯇꯥꯐ ꯅꯔꯁ ꯑꯃꯅ パꯏꯗꯣꯏꯕ ꯄꯦꯁꯦꯟ ꯑꯩ ꯃꯅꯤꯄꯨꯔꯒꯤꯗꯤ ꯈꯪꯗꯦꯀꯣ ꯃꯄꯥꯟ ꯂꯝꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯠꯅꯩꯀꯣ ꯑꯌꯥꯝꯕꯅ ꯗꯦꯜꯂꯤꯗ 1:8ꯅꯦꯕꯀꯣ ꯋꯥꯔꯗꯠꯇ ꯀꯩꯒꯨꯝꯕ ꯇꯧꯔꯒꯗꯤ ꯅꯔꯁ ꯑꯃꯅ ꯄꯦꯁꯦꯟ 9 ꯄꯥꯏꯕ ꯌꯥꯏꯑꯕ ꯅꯣꯔꯃꯦꯜ ꯄꯦꯁꯦꯟ ꯑꯣꯏꯒꯗꯕꯀꯣ ꯑꯗꯨꯗꯨꯒ ICUꯗ ꯇꯧ ꯇꯥꯔꯒꯅ 1:2ꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯏꯁꯇꯥꯐ ꯅꯔꯁ ꯑꯃꯅ ICUꯗ ꯊꯕꯛ ꯇꯧꯕ ꯑꯃꯅ ꯄꯦꯁꯦꯟ 2 ꯄꯥꯏꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯄꯦꯁꯦꯟꯗꯣ ꯚꯦꯟꯇꯤꯂꯦꯇꯔꯗ ꯍꯥꯞꯄ ꯄꯦꯁꯦꯟ ꯑꯣꯏꯇꯥꯔꯒꯗꯤ ꯄꯦꯁꯦꯟ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯏꯗꯦꯕꯀꯣ ICUꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯄ꯭ꯔꯣꯇꯣꯀꯣꯜꯁꯦ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯄꯦꯁꯦꯟ ꯃꯤ ꯑꯃꯅ ꯄꯦꯁꯦꯟ 9 ꯄꯥꯏꯕ ꯍꯥꯏꯕꯁꯦ 9ꯁꯦ
ꯃꯤ ꯑꯅꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯗ꯭ꯔꯤꯞ ꯂꯣꯏꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯈꯦꯠꯅꯗꯕꯅ ꯈꯤꯇꯪ ꯃꯥꯟꯅꯅ ꯂꯣꯏꯔꯛꯄ ꯑꯗꯣ ꯃꯤ ꯑꯃꯗꯨꯒꯤ ꯃꯅꯥꯛ ꯆꯠꯂꯤꯉꯩꯗ ꯑꯃꯗꯣ ꯉꯥꯛꯇꯪ ꯉꯥꯏꯕꯁꯦ ꯄ꯭ꯔꯣꯛ 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 ꯆꯥꯛꯑꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯈꯤꯇꯪ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯍꯥꯏꯕ ꯑꯃꯗꯤ ꯌꯥꯅꯔꯒꯅꯤ ꯃꯌꯥꯡ ꯂꯩꯕꯥꯛꯁꯤꯗꯗꯤ ꯀꯩꯗꯧꯔꯦ ꯉꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯁꯦ ꯑꯃ ꯗ꯭ꯔꯤꯞ ꯁꯤꯟꯕ ꯆꯠꯈꯤ ꯍꯥꯏꯔꯒ ꯑꯃꯁꯤꯗ ꯉꯥꯏꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯍꯣꯏ ꯇꯥꯃꯤꯟꯅꯕ ꯃꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯒꯗꯤ ꯐꯩ ꯇꯥꯃꯤꯟꯅꯕ ꯃꯤꯗꯨꯁꯨ ꯃꯥꯁꯨ ꯃꯥꯒꯤ ꯄꯦꯁꯦꯟ ꯌꯦꯡꯕ ꯆꯠꯆꯗꯣꯏꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯆꯠꯇꯣꯏꯅꯤ ꯑꯅꯤꯃꯛꯇꯣ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯃꯣꯏꯒꯤ ꯏꯟꯆꯥꯔꯖꯇꯣ ꯐꯝꯃꯒ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯏꯟꯆꯥꯔꯖꯁꯨ ꯂꯩꯇꯕ ꯃꯇꯝꯗ ꯑꯩ ꯐꯝꯃꯒ ꯂꯩꯅꯤ ꯑꯗꯨ ꯑꯩꯅꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯔꯅꯤꯀꯣ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯆꯠꯄꯤꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯃꯌꯥꯡꯁꯤꯡꯁꯦ ꯑꯦꯇꯦꯟꯗꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛꯇ ꯅꯣꯏ ꯄꯩꯁా ꯄꯤꯔꯒ ꯊꯝꯃꯤꯅꯤ ꯑꯗꯨ ꯇꯧꯔꯤꯅꯤ ꯑꯗꯥ ꯇꯧꯔꯤꯅꯤ ꯄꯩꯁా ꯄꯤꯔꯒ ꯊꯝꯃꯤꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯕ ꯃꯣꯏꯒꯤ ꯄꯦꯁꯦꯟꯁꯦ ꯄꯩꯁꯥ ꯄꯤꯔꯒ ꯂꯥꯏꯌꯦꯡꯉꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯐꯪꯒꯗꯕꯅꯤ ꯐꯦꯁꯤꯂꯤꯇꯤꯁꯇꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃꯅꯀꯣ ꯃꯌꯥꯡ ꯂꯩꯕꯥꯛꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯅꯠꯇꯅ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯊꯦꯡꯅꯩꯌꯦꯕꯀோ ꯄꯨꯡ 12ꯗ ꯗꯤꯆꯥꯔꯖ ꯇꯧꯔꯕꯁꯦ 12ꯗ ꯃꯌꯨꯝ ꯆꯠꯇꯦꯕ ꯄꯨꯡ ꯑꯃꯒꯤ ꯂꯟꯁ ꯂꯥꯛꯄꯁꯦ ꯁꯤ ꯆꯥꯔꯒ ꯆꯠꯇꯕ ꯌꯥꯗꯦꯕ ꯃꯣꯏ ꯆꯥꯛꯁꯤ ꯆꯥꯗꯕ ꯌꯥꯗꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯛꯁꯦ ꯆꯣꯞꯇ꯭ꯔꯥ ꯑꯧ ꯄꯨꯡ ꯑꯩꯈꯣꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯇꯤ ꯑꯣꯏꯕꯁꯤ ꯌꯨꯝ ꯆꯠꯆꯅꯤꯡꯗ꯭ꯔꯥ ꯃꯣꯏꯗꯤ ꯑꯗꯨ ꯆꯠꯂꯣꯏꯕ 12ꯗ ꯂꯣꯏꯕꯁꯦ ꯆꯠꯈꯤꯔꯣꯏꯕ ꯄꯨꯡ ꯑꯃꯒꯤ ꯆꯥꯛ ꯆꯥꯔ ꯆꯠꯆꯒꯦ ꯍꯥꯏꯔꯛꯀꯅꯦꯕ ꯄꯦꯁꯦꯟ ꯑꯃꯈꯛꯇꯒꯤ ꯅꯠꯇꯦꯁꯦ ꯑꯌꯥꯝꯕꯅ 90% ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯆꯥꯛ ꯆꯥꯔ ꯆꯠꯆꯒꯦꯅ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯛꯁꯤꯅ ꯀꯌꯥꯝ ꯍꯥꯎꯗꯣꯏꯅꯣꯕ ꯏꯃꯥ ꯅꯪꯕꯨ ꯑꯗꯣ ꯇꯧ ꯌꯦꯡꯕꯧ ꯌꯦꯡꯅꯤꯡꯗꯦ ꯑꯩꯈꯣꯏ ꯑꯧ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕ ꯃꯌꯥꯡꯁꯤꯡꯁꯦ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯑꯗꯒꯤ ꯁꯣꯏꯗꯅ ꯃꯤꯅꯒ ꯑꯩꯈꯣꯏꯒꯤ ꯀꯦꯅꯨꯂꯥꯒꯨꯝꯕ ꯂꯧꯊꯣꯛꯄꯗ ꯏ ꯈꯤꯇꯪꯒ ꯊꯣꯛ ꯇꯥꯔꯒꯁꯨꯀꯣ ꯑꯗꯩꯗꯤ ꯍꯦꯟꯅ ꯉꯥꯡꯕꯤꯕꯒꯨꯝꯕ ꯑꯗꯒꯤ ꯏ ꯂꯧꯕꯗ ꯈꯤꯇꯪ ꯗ꯭ꯔꯣꯞ ꯑꯃ ꯇꯥꯒꯦ ꯇꯥꯔꯁꯨ ꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯁꯥꯕꯅꯣ ꯅꯣꯏ ꯈꯪꯗꯕ꯭ꯔꯣ ꯑꯗꯨꯅꯤ ꯑꯗ ꯍꯣꯏ ꯆꯦꯛꯁꯤꯟꯅ ꯂꯣꯏ ꯇꯧꯋꯤ ꯉꯥꯛꯇꯅꯦꯕ ꯃꯤ ꯑꯃꯒꯤ ꯏ ꯊꯣꯛꯍꯟꯅꯤꯡꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇꯦꯕ ꯁꯣꯏꯗꯅ ꯗ꯭ꯔꯣꯞ ꯑꯃꯒ ꯇꯥꯈꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥ ꯌꯥꯝꯅꯅꯦ ꯉꯥꯡꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯦꯇꯦꯟꯗꯦꯟꯁꯦ ꯑꯌꯥꯝꯕꯅ ꯉꯥꯡꯉꯦꯕ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯃꯄꯥꯟ ꯂꯝꯗ ꯇꯣꯂꯣꯞ ꯆꯥꯎꯋꯦ ꯍꯥꯏꯔꯒ ꯂꯦꯝꯅ ꯑꯗꯨꯃꯥꯏꯅ ꯄꯤꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯆꯥꯎꯔꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯏꯜ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯀꯣ ꯂꯩꯔꯤꯕꯁꯤ ꯍꯦꯚꯤ ꯑꯣꯏꯌꯦꯕ ꯄ꯭ꯂꯁ ꯄꯦꯁꯦꯟ ꯀꯤꯌꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯩꯗꯤ ꯐꯣꯟ ꯄꯥꯏꯅꯕ ꯍꯣꯠꯅꯅꯤ ꯑꯗꯒꯤ ꯍꯤꯗꯥꯛ ꯀꯥꯞꯅꯕ ꯍꯣꯠꯅꯅꯤ ꯐꯥꯏꯜ ꯁꯦꯝꯅꯕ ꯍꯣꯠꯅꯅꯤ ꯗꯣꯛꯇꯔ ꯔꯥꯎꯟ ꯑꯦꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯀꯚꯔ ꯇꯧꯔꯛꯄꯗꯨꯅꯅꯦꯕ ꯁꯦꯂꯔꯤ ꯆꯥꯎꯕꯁꯦ ꯑꯃꯔꯣꯝꯗ ꯆꯥꯎꯕ ꯆꯥꯎꯗꯦ ꯍꯥꯏꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯌꯥꯝꯃꯟꯈꯤꯗꯅ ꯀꯣꯛꯀ ꯉꯥꯎꯋꯦ ꯀꯩꯅꯣꯅꯦꯍꯦ ꯌꯨꯝꯗ ꯂꯥꯛꯂꯕꯣ ꯁꯣꯅꯥꯝꯗꯤ ꯑꯧ ꯌꯨꯝꯗ ꯂꯥꯛꯑꯦ ꯉꯔꯥꯡ ꯂꯥꯛꯄꯅꯦ ꯉꯔꯥꯡ ꯑꯩꯅ ꯐꯥꯔꯁ ꯇꯥꯈ꯭ꯔꯦ ꯌꯨꯝꯗ ꯂꯥꯛꯄꯩ ꯋꯥꯔꯤꯁꯦ ꯉꯔꯥꯡꯒꯤ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯑꯩꯅ ꯖꯨꯒꯣꯠ ꯏꯆꯥ ꯆꯥꯔꯝꯕ ꯑꯗꯨꯛ ꯌꯥꯝꯕ ꯐ꯭ꯂꯥꯏꯠꯇꯨꯗ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯑꯩꯗꯤꯀꯣ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯥꯕ ꯃꯔꯤ ꯃꯇꯥ ꯅꯥꯕ ꯆꯠꯇꯥꯔꯒꯁꯨꯀꯣ ꯑꯩ ꯁꯨꯛꯍꯥꯏ ꯍꯥꯏꯗꯦꯕ ꯑꯩ ꯅꯔꯁꯅꯦꯁꯨ ꯍꯥꯏꯖꯗꯦꯀꯣ ꯑꯩ ꯍꯥꯏꯁꯨ ꯍꯥꯏꯖꯅꯤꯡꯗꯦ ꯑꯗꯨꯒ ꯃꯤꯅ ꯑꯅꯨ ꯊꯥꯕꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯦ ꯑꯩ ꯆꯠꯂꯣꯏ ꯊꯥꯕꯜꯒꯨꯝꯕꯗꯤ ꯆꯠꯅꯤꯡꯗꯦ ꯊꯥꯕꯜꯒꯨꯝꯕꯗꯤ ꯏꯁꯥꯅ ꯄꯥꯝꯗꯦ ꯑꯗꯣ ꯊꯥꯕꯜꯗ ꯈꯤꯇꯪ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯌꯦꯡꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄꯗꯤ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯏꯁꯩꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯃꯤꯉꯣꯟꯗ ꯍꯥꯏꯗꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯒꯤ ꯂꯥꯛꯑꯒ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯥꯁꯨ ꯅꯔꯁꯅꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯤꯗꯥꯛ ꯀꯥꯞꯀꯦ ꯍꯥꯏꯕ ꯈꯣꯠꯄꯁꯦ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯅꯦꯕ ꯃꯤꯒꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃ ꯂꯩꯖꯩꯅꯦꯕ ꯑꯩ ꯅꯔꯁꯅꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯏꯝꯐꯥꯜ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯃꯇꯝꯗ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯑꯩꯅ ꯃꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯁꯤꯁꯇꯔꯗꯨꯗ ꯑꯩ ꯑꯣꯏꯅ ꯀꯥꯞꯆꯔꯒꯦ ꯍꯤꯗꯥꯛꯁꯦ ꯑꯩꯁꯨ ꯅꯔꯁꯅꯦꯒ ꯍꯥꯏꯔꯒ ꯀꯥꯞꯄꯁꯦ ꯅꯤꯌꯣꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯤꯒꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯊꯝꯃꯤꯕ ꯅꯔꯁꯅꯦ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯖꯗꯨ ꯅꯠꯇꯕꯅꯦ ꯀꯩꯅꯣ ꯁꯥꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯍꯩꯄꯥ ꯁꯥꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯅꯔꯁꯇꯁꯨꯀꯣ ꯑꯩꯁꯨ ꯅꯔꯁ ꯑꯣꯏꯔꯤꯌꯦ ꯃꯦꯛꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯑꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯑꯗꯨꯗꯨꯗꯣ ꯌꯥꯝ ꯍꯥꯏꯕ ꯑꯩꯅ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤꯅ ꯍꯥꯏ ꯑꯗꯨꯒ ꯅꯣꯏ ꯀꯩꯅꯣꯁꯦ ꯀꯦꯅꯨꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯩꯗꯀꯣ ꯅꯣꯏ ꯑꯉꯥꯡꯈꯩꯁꯦ ꯃꯁꯛꯁꯤꯡꯁꯦ ꯏꯅꯧ ꯅꯧꯕ ꯃꯥꯜꯂꯦ ꯑꯩ ꯊꯤꯟꯒꯦꯌꯦ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯅ ꯑꯦꯂꯥꯎ ꯇꯧꯗꯦ ꯅꯪ ꯃꯦꯛꯁꯇ ꯇꯧꯔꯒꯗꯤ ꯃꯦꯛꯁꯀꯤ ꯄ꯭ꯔꯣꯇꯣꯀꯣꯜꯗꯣ ꯈꯪꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯅꯣꯏ ꯃꯦꯛꯁꯇꯗꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯌꯥꯝ ꯆꯥꯎꯋꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯕꯜꯗ ꯆꯥꯎꯋꯤꯅꯤ ꯀꯩꯅꯣꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯦꯕꯀꯣ ꯁꯣꯅꯥꯝꯅꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤ ꯆꯥꯔꯔꯣꯏꯒꯦ ꯇꯧꯕꯅꯤ ꯀꯌꯥꯝ ꯀꯨꯏ ꯃꯅꯤꯄꯨꯔ ꯂꯩꯗꯣꯏꯅꯣ ꯊꯥ ꯑꯃꯒꯤ ꯁꯨꯇꯤꯅꯦ ꯑꯗꯣ
ꯅꯨꯃꯤꯠ 5ꯅꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ 6ꯅꯤꯒꯨꯝꯕ ꯋꯥꯠꯂꯤꯉꯩꯗꯗꯤ ꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯑꯥꯒꯤ ꯀꯥꯗꯣ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯀꯥꯁꯜꯂꯝꯅꯤꯗꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯁꯦꯡꯕ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯀꯣ ꯁꯤꯠ ꯁꯦꯡꯕ. ꯕꯦꯝꯆꯥ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯇ ꯂꯩꯕꯁꯦ ꯏꯟꯀꯝꯒ ꯋꯥꯛꯀ ꯌꯥꯝ ꯆꯥꯟꯅꯗꯦ ꯑꯗꯨꯅꯦ ꯑꯁꯦꯡꯕꯅꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯄꯥꯟ ꯂꯝꯗ ꯇꯣꯂꯣꯞ ꯆꯥꯎꯋꯦ ꯍꯥꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯆꯥꯎꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯛꯂꯣꯗ ꯑꯣꯏꯌꯦꯕ ꯃꯣꯏꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯃꯄꯥꯟ ꯂꯝꯗ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯌꯥꯝꯕꯅ ꯄꯣꯁ ꯆꯥꯎꯈ꯭ꯔꯒꯗꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯔꯛꯇ ꯂꯩꯕꯁꯤꯡ ꯑꯩꯁꯨ ꯑꯍꯥꯟꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯄꯦꯁꯦꯟ パイꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯋꯥꯏ ꯑꯗꯨ ꯇꯧꯒ ꯑꯗꯥ ꯇꯧꯒ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯂꯣꯜꯂꯤ ꯍꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯤꯟꯗꯤ ꯍꯩꯇ꯭ꯔꯕꯅꯦꯅ ꯍꯦꯛꯇ ꯃꯌꯥꯝꯁꯤꯅꯅꯦ ꯑꯝꯇꯣꯏꯕ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯜꯂ ꯆꯥꯒꯦ ꯇꯧꯋꯦ ꯑꯝꯇꯣꯏꯕ ꯌꯦ ꯀꯔꯣ ꯑꯝꯇꯣꯏꯕ ꯀꯣꯛꯀ ꯉꯥꯎ ꯈꯟꯅꯔꯨꯕꯁꯨ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯇ꯭ꯔꯦ ꯍꯤꯗꯥꯛ ꯄꯥꯏꯕꯗꯨꯅ ꯄꯣꯛ ꯂꯥꯎꯅ ꯃꯀꯣꯛꯁꯦ ꯊꯣꯝꯅꯤꯡꯉꯕꯅꯤ ꯃꯌꯥꯡ ꯑꯊꯤꯕꯤꯁꯤꯡꯗꯣ ꯑꯩꯅ ꯈꯪꯉꯕ ꯑꯗꯨꯕꯨ ꯁꯦꯅꯤꯌꯥꯔꯅꯤꯅꯅꯦ ꯍꯥ ꯅꯣꯛꯁꯟꯅꯔꯒ ꯇꯧꯕꯒꯤ ꯑꯁꯦꯡꯕꯅꯤ ꯃꯣꯏꯅꯅꯦ ꯐꯠꯇꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯣꯏꯒꯤ ꯑꯃ ꯂꯩꯌꯦꯕ ꯇꯣꯉꯥꯟꯅ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯦꯟꯖꯟꯕꯁꯤ ꯅꯨꯡꯁꯤꯗꯦꯕ ꯑꯗꯨꯅ ꯊꯕꯛꯀ ꯄꯩꯁꯥꯒ ꯑꯗꯨꯃꯥꯏꯅ ꯆꯥꯟꯅꯗꯦꯅ ꯍꯥꯏꯁꯦ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯅꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯦꯕ ꯏꯁꯥꯒꯤ ꯂꯣꯟꯁꯨ ꯉꯥꯡꯉꯦ ꯑꯁꯦꯡꯕꯅꯦ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯩꯒꯤ ꯋꯥ ꯈꯨꯉꯥꯡꯁꯦ ꯅꯠꯇꯕ ꯁꯥꯎꯅꯤꯡꯕꯗꯣ ꯈꯣꯏꯗꯧꯁꯨ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯐꯠꯇꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯂꯥꯛꯑꯦꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯃꯃꯤꯡ ꯃꯔꯥ ꯂꯥꯎꯊꯣꯛꯇꯅ ꯑꯗꯨ ꯇꯧꯍꯜꯂꯒꯦ ꯑꯗꯥ ꯇꯧꯍꯜꯂꯒꯦ ꯍꯥꯏꯕ ꯐꯤꯕꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯇꯤꯒꯤ ꯑꯉꯥꯡ ꯑꯗꯨ ꯌꯥꯎꯕꯈꯩꯗꯤ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯥꯏꯗꯣꯏ ꯇꯧꯔꯕ ꯑꯩꯅ ꯑꯗꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯒꯤ ꯅꯪꯒꯤ ꯑꯉꯥꯡꯗꯨꯁꯨ ꯄꯪꯖꯩꯑꯕ ꯏꯃꯥ ꯀꯔꯝꯕ? ꯑꯣꯇꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯏꯗꯣ ꯍꯟꯗꯛ ꯃꯥꯅ ꯑꯣꯇꯤꯗꯨꯕꯨꯗꯤ ꯅꯥꯟꯖꯅꯕꯅ ꯃꯥꯅ ꯁꯦꯡꯗꯅ ꯁꯤꯠꯇꯅ ꯇꯧꯕꯤꯔꯤꯅꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯕ ꯑꯩꯅ ꯍꯦꯛ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯪ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯥꯏꯗꯣꯛꯑꯣ ꯃꯤꯅ ꯇꯧꯒꯗꯕ ꯈꯥꯏꯗꯣꯛꯑꯣ ꯃꯌꯥꯡꯁꯤꯡꯁꯤꯒꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯥꯔꯊ ꯂꯩꯇꯦ ꯅꯪ ꯅꯁꯥꯅ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯥ ꯑꯩꯅ ꯉꯥꯡꯕꯤꯔꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯇꯩꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯇꯧꯕꯤꯕꯗꯣ ꯈꯪꯉꯦꯕ ꯑꯗꯨ ꯇꯧꯔꯨꯕ ꯃꯇꯝꯗꯅꯦ ꯃꯥꯁꯤ ꯎꯁꯤꯠꯄꯤꯔꯔꯣꯏ ꯃꯌꯥꯡꯁꯤꯡꯗꯨꯅ ꯃꯉꯣꯟꯗꯅ ꯄꯥꯈꯣꯟ ꯁꯤꯕꯤꯔꯛꯑꯅꯦꯕ ꯏꯃꯥ ꯑꯗꯨꯗꯨꯒꯤꯅꯦꯕ ꯀꯔꯤ ꯂꯝꯅꯣ ꯍꯥꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯔꯣ ꯗꯦꯜꯂꯤꯗꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯉꯥꯡꯉꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨ ꯇꯧꯒꯅꯣ ꯍꯥꯏꯕꯕꯨꯗꯤ ꯇꯧꯗ꯭ꯔꯣ ꯑꯗꯣ ꯃꯥꯁꯨ ꯍꯤꯟꯗꯤꯁꯨ ꯀꯌꯥ ꯍꯩꯇꯦꯕ ꯍꯧꯖꯤꯛꯁꯦ ꯈꯔꯗꯤ ꯍꯩꯍꯧꯔꯦꯕꯀꯣ ꯀꯌꯥꯗꯤ ꯍꯩꯇꯦ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯃꯌꯥꯡꯁꯤꯡꯁꯦ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯕꯅꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯂꯥꯛꯑꯕꯅꯤ ꯍꯥꯏꯔꯒ ꯂꯣꯜꯂꯤ ꯈꯔ ꯈꯪꯗ꯭ꯔꯁꯨ ꯊꯕꯛꯇꯤ ꯍꯩꯔ ꯂꯥꯛꯆꯩꯅꯤ ꯅꯠꯇ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯇꯝꯃꯛꯄ ꯀꯦꯔꯦꯂꯥꯗ ꯇꯝꯃꯛꯄꯁꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯇꯝꯃꯛꯄꯁꯤꯡꯁꯦ ꯑꯩꯒꯤꯅ ꯈꯪꯖꯕꯗꯗꯤ ꯌꯥꯝ ꯍꯩꯌꯦꯕ ꯅꯔꯁꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯀꯔꯤ ꯑꯟꯗ꯭ꯔ ꯅꯨꯡꯗ꯭ꯔ ꯀꯩꯀꯥꯗꯒ ꯇꯝꯃꯛꯄꯗꯣ ꯍꯣꯏ ꯍꯩꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯅ ꯊꯦꯡꯅꯕꯗꯗꯤ ꯀꯌꯥꯗꯤ ꯊꯦꯡꯅꯗꯦꯕ ꯑꯗꯣ ꯃꯌꯥꯡꯁꯤꯡꯁꯦ ꯑꯗꯣ ꯃꯣꯏꯅ ꯍꯩꯔꯦꯅ ꯂꯥꯛꯏ ꯃꯌꯥꯡꯁꯤꯡꯗꯣ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯅꯤꯄꯨꯔꯒꯤꯒ ꯄꯨꯁꯜꯂꯛꯄꯒꯗꯣ ꯃꯣꯏꯅ ꯑꯣꯟꯁꯟꯗꯅ ꯆꯤꯛ ꯂꯩꯔꯝꯃꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯤꯛꯁꯟꯕ ꯑꯩꯅ ꯑꯃꯨꯛ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥꯅ ꯑꯩꯅ ꯑꯃꯨꯛ ꯈꯪꯕ꯭ꯔꯥ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯗꯦꯗꯅꯀꯣ ꯍꯣꯏ ꯈꯔꯕꯨꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯇꯦꯕ ꯃꯌꯥꯡꯁꯤꯡꯁꯤꯗ ꯄꯨꯔꯥ ꯑꯣꯚꯔꯅꯦ ꯍꯥꯏꯕ ꯃꯤ ꯑꯃ ꯂꯥꯛꯇꯣꯔꯦꯗꯤꯅꯦ ꯀꯔꯤ ꯉꯥꯡꯁꯤꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯇꯧꯔꯛꯑꯅ ꯍꯧꯔꯛꯑꯅꯤ ꯃꯣꯏꯒꯤ ꯈꯪꯕ꯭ꯔꯥ ꯃꯆꯥ ꯃꯁꯨ ꯑꯃ ꯂꯥꯛꯇꯧꯔꯗꯤ ꯅꯔꯁꯈꯩꯁꯤꯅ ꯃꯍꯦꯜꯂꯦ ꯑꯝꯇꯣꯏꯕ ꯃꯆꯤꯟ ꯀꯟꯕꯁꯨ ꯑꯝꯇꯣꯏꯕ ꯑꯩꯁꯨ ꯀꯜꯂꯦ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛ ꯈꯔꯁꯨ ꯀꯟꯗꯕ ꯌꯥꯗꯕ ꯈꯪꯕ꯭ꯔꯥ ꯅꯔꯁꯈꯩꯁꯦ ꯍꯥꯏꯗꯤ ꯗꯣꯛꯇꯔꯅ ꯑꯃ ꯇꯧꯔꯦ ꯅꯔꯁꯇ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ ꯑꯃꯅ ꯇꯧꯔꯦ ꯅꯔꯁꯇ ꯑꯃꯨꯛ ꯅꯔꯁꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯈ꯭ꯔꯕ ꯑꯗꯩ ꯀꯩꯑꯕ ꯀꯩ ꯍꯥꯏꯕꯅꯣ ꯃꯤ ꯇꯣꯛꯇꯅꯀꯣ ꯁꯥꯎꯗꯅ ꯇꯣꯛꯆꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯆꯥꯛ ꯆꯥꯗꯕꯁꯨ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯩꯕꯨꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯑꯒ ꯑꯩ ꯇꯤꯕꯤ ꯅꯨꯡꯕꯤꯒ ꯅꯥꯕ ꯉꯝꯖꯔꯣꯏꯅ ꯁꯥꯎꯔꯁꯨ ꯑꯗꯨꯝ ꯆꯥꯛ ꯆꯥꯊꯣꯔꯛꯏꯀꯣ ꯑꯩꯕꯨꯗꯤ ꯑꯩꯗꯤ ꯆꯔꯥꯗꯤ ꯍꯦꯜꯂꯛꯇꯦꯕ ꯄꯨꯛꯆꯦꯟ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯅꯨ ꯑꯗꯨꯅꯤꯗ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨꯀꯣ ꯑꯩ ꯈꯪꯉꯦ ꯃꯌꯥꯡꯁꯤꯡꯁꯤꯒꯤ ꯇꯥꯠ ꯈꯔꯗꯤ ꯂꯩꯕꯅꯦꯕꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯣꯁꯇꯣ ꯈꯤꯇꯪ ꯃꯣꯏꯗꯒꯤ ꯆꯥꯎꯕ ꯑꯣꯏꯕꯒꯤꯀꯣ ꯑꯩꯒꯤꯅꯦꯅ ꯇꯟ ꯍꯧꯔ ꯄꯨꯕꯤꯔꯛꯄ ꯑꯩꯒꯤꯅꯦꯅ ꯑꯆꯥꯄꯣꯠ ꯃꯈꯜ ꯄꯨꯔꯛ ꯄꯤꯖꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ 100ꯀꯣ 70%ꯗꯤ ꯑꯗꯨꯝ ꯇꯧꯁꯟꯅꯕꯅꯦꯅ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯃꯣꯏꯅ ꯄꯤꯖꯩ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯁꯟꯅꯕꯅꯦꯅ ꯑꯗꯨꯝ ꯊꯥꯖꯕ ꯉꯝꯗꯦꯕ ꯃꯣꯏꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇ ꯅꯠꯇꯕꯅꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯁꯨꯇꯤ ꯄꯥꯝꯕ ꯑꯗꯒꯤ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯑꯦꯗꯖꯁ ꯇꯧꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯁꯟꯅꯕꯩꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤꯗꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ
ꯕꯦꯝꯁꯇ ꯀꯩ ꯍꯥꯏ ꯌꯨꯝ ꯌꯧꯔꯛꯄꯗꯒꯤ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯍꯦꯛ ꯌꯧꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯦꯅ ꯌꯣꯡꯆꯥꯛ ꯏꯔꯣꯜꯍꯜꯂꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯃꯔꯨꯗꯣ ꯑꯩꯅ 30+ ꯆꯥꯏ ꯌꯣꯡꯆꯥꯛ ꯃꯔꯨ 30 ꯍꯦꯟ ꯆꯥꯈ꯭ꯔꯕꯅꯦ ꯑꯩꯅ ꯌꯧꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯃ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃ ꯆꯥꯔꯦ ꯕꯣꯔꯥ ꯃꯈꯜ ꯃꯈꯜ ꯀꯣ ꯀꯧꯈꯥꯅꯦ ꯈꯥꯃꯦꯟꯅꯦ ꯏꯃꯥ ꯑꯃꯗꯨꯅ ꯀꯩꯅꯣ ꯀꯩꯅꯣ ꯈꯥꯃꯦꯟꯅꯦ ꯀꯧꯈꯥꯅ ꯀꯩꯀꯩ ꯕꯣꯔꯥ ꯃꯈꯜꯅꯣ ꯍꯧꯔꯝꯕꯗꯣ ꯈꯥꯖꯤꯡꯁꯨ ꯌꯥꯎꯕ꯭ꯔꯥ ꯈꯥꯖꯤꯡ ꯌꯥꯎꯏ ꯑꯗꯒꯤ ꯈꯥꯖꯤꯡꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯃ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯧꯔꯝꯃꯦ ꯈꯥꯃꯦꯟ ꯌꯥꯎꯔꯦ ꯌꯥꯝ ꯌꯥꯝꯃꯦ ꯌꯥꯝꯃꯤ ꯑꯗꯣ ꯀꯩꯀꯩꯅꯣ ꯃꯌꯥꯡꯇꯣꯟꯗꯤ ꯌꯥꯎꯔꯝꯗꯦ ꯑꯗꯨꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯇꯥꯎꯕꯁꯨ ꯌꯥꯎꯔꯦ ꯆꯅꯥ ꯊꯕꯤ ꯌꯥꯎꯔꯦ ꯎꯝ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤꯗꯣ ꯁꯝꯗꯣ ꯊꯥꯗꯣꯛꯑꯗꯤ ꯐꯖꯅꯤꯀꯣ ꯍꯥꯏ ꯑꯧ ꯅꯣꯡꯃ ꯊꯥꯗꯣꯔꯛꯑꯒꯦ ꯉꯁꯤ ꯊꯥꯗꯣꯔꯛꯑꯔꯣꯏ ꯉꯁꯤ ꯅꯣꯡ ꯃꯇꯥꯡ ꯆꯥꯕꯗ ꯊꯥꯗꯣꯔꯛꯀꯦ ꯂꯝꯗꯒꯤ ꯍꯜꯂꯛꯄꯁꯦ ꯂꯐꯨ ꯊꯔꯣ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯅꯕꯅꯦ ꯅꯪꯗꯤ ꯆꯥꯗ꯭ꯔꯣ ꯑꯧ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯍꯜꯂꯛꯄꯗ ꯀꯦꯞ ꯃꯅꯨꯡꯗꯗꯤ ꯍꯥꯏꯗꯤ ꯍꯥꯏꯕꯅꯦꯀꯣ ꯌꯥꯎꯍꯧꯗꯕ ꯍꯥꯏꯗꯤ ꯑꯧ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯥꯝꯅꯤ ꯑꯩ ꯅꯤꯡꯖꯪꯉꯦ ꯍꯌꯦꯡ ꯆꯥꯔꯒꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯀꯥꯎꯔꯛꯏ ꯉꯁꯤ ꯏꯕꯥꯅꯤ ꯆꯠꯂꯤꯗꯨꯁꯨ ꯀꯥꯎꯏꯀꯣ ꯀꯥꯎꯔꯤ ꯌꯦꯡꯉꯨꯅꯦ ꯍꯩ ꯂꯩꯕ ꯆꯠꯂꯨꯕꯅꯦ ꯑꯗꯨꯒꯅꯦ ꯕꯖꯥꯔꯁꯦ ꯄꯥꯔꯀꯤꯡ ꯈꯥꯐꯝ ꯂꯩꯇꯦꯅ ꯇꯧꯕꯗꯣ ꯎꯝ ꯂꯩꯗꯕꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯣꯇꯣꯗ ꯆꯠꯇꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯕꯥꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯅ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯉꯥ ꯑꯃ ꯇꯥꯎꯔꯦ ꯉꯥꯗꯨꯗꯤ ꯑꯩ ꯆꯥꯗꯦꯀꯣ ꯑꯃꯅ ꯀꯩꯅꯣ ꯏꯔꯣꯜ ꯑꯃ ꯅꯠꯇꯦ ꯌꯦꯔꯨꯝꯒ ꯑꯧ ꯀꯩꯀꯩꯒ ꯑꯃ ꯉꯧꯔꯝꯃꯦ ꯌꯦꯔꯨꯝ ꯑꯗꯨꯒ ꯅꯠꯇꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃꯒ ꯁꯨꯕꯤꯔꯝꯃꯦ ꯌꯥꯝ ꯍꯥꯎꯋꯦ ꯅꯨꯡꯗꯥꯡꯗ ꯑꯃ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯣꯔꯅꯤꯡꯒꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯩ ꯆꯥꯅꯤꯡꯗꯅ ꯆꯥꯗ꯭ꯔꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯦ ꯆꯥꯔꯔꯣꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯉꯥꯉꯣꯝ ꯌꯨꯝ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇꯒꯤꯅꯤ ꯑꯗꯨꯅꯤꯇꯥ ꯃꯄꯥꯟ ꯂꯝꯒꯤ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯃꯌꯥꯡꯁꯤꯡꯁꯤꯅꯅꯦ ꯑꯌꯨꯛꯇꯒꯤ ꯗꯕꯜ ꯗ꯭ꯌꯨꯇꯤ ꯇꯧꯕꯁꯦ ꯑꯌꯨꯛꯇꯒꯤ ꯅꯨꯡꯗꯥꯡꯕꯨ ꯗꯕꯜ ꯗ꯭ꯌꯨꯇꯤ ꯇꯧꯕꯁꯤꯅ ꯇꯟ ꯑꯃ ꯑꯅꯤ ꯆꯥꯔꯒ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦ ꯑꯩꯈꯣꯏꯗꯤ ꯇꯧꯕ ꯉꯝꯗꯦꯉꯣ ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏꯁꯦꯀꯣ Q&A ꯇꯧꯗꯣꯏꯅꯤꯀꯣ ꯑꯧ ꯌꯥꯏꯌꯦ ꯅꯣꯡꯃ ꯇꯧꯁꯦ ꯑꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗ ꯑꯩ ꯂꯥꯗ ꯊꯥꯔꯒ ꯆꯥꯛ ꯆꯥꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩ ꯎꯁꯣꯞꯇꯕꯨꯗꯤ ꯅꯍꯥꯟꯋꯥꯏꯕꯨꯗꯤ ꯆꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯨꯛꯕꯥꯡ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯊꯥꯔꯒ ꯆꯥꯕꯗꯣ ꯑꯩꯁꯨ ꯑꯝꯇꯪꯗꯤ ꯆꯥꯒꯦ ꯈꯜꯂꯦ ꯑꯗꯣ ꯅꯪ ꯕꯖꯥꯔ ꯆꯠꯂꯗꯤ ꯂꯥ ꯑꯝꯇ ꯂꯩꯕꯤꯔꯛꯎꯀꯣ ꯂꯥ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥ ꯆꯩꯔꯥꯎꯕꯒꯤ ꯍꯌꯦꯡ ꯑꯄꯥꯛꯄꯤꯗꯣ ꯆꯠꯇꯣꯏꯅꯦ ꯑꯗꯨ ꯂꯩꯔꯒ ꯍꯣꯏ ꯂꯐꯨꯗꯤ ꯍꯧꯗꯦ ꯑꯗꯨꯗꯣ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯒꯦ ꯍꯤꯟꯖꯥꯡꯗꯣ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯣ ꯍꯥꯏꯅꯣꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯣ ꯆꯥꯒꯦ ꯑꯗꯨꯗꯣ ꯑꯣꯏꯅ ꯆꯥꯔꯛꯀꯦꯕꯀꯣ ꯑꯗꯣ ꯁꯥ ꯉꯥꯗꯤ ꯍꯥꯏꯕꯤꯔꯛꯀꯗꯣ ꯁꯥ ꯉꯥ ꯅꯠꯇꯕ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯉꯥꯛꯇ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯒꯦ ꯍꯤꯟꯖꯥꯡꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯊꯣꯡꯉꯒ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯣꯗꯣ ꯕꯤꯅꯣꯠ ꯀꯦꯁꯔꯤꯁ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯌꯥꯝ ꯋꯥꯠꯂꯤ ꯊꯥ ꯑꯃ ꯁꯨꯇꯤꯅꯦ ꯃꯔꯛꯇ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯀꯦ ꯅꯣꯡꯒ ꯑꯝꯇ ꯍꯥꯡꯈꯤꯁꯅꯨ ꯅꯣꯡꯁꯤꯅ ꯄꯤꯠ 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 ꯆꯨ ꯂꯩꯔꯦ ꯏꯟꯅꯒꯤꯅꯣ ꯊꯨꯊꯣꯏ ꯏꯃꯥ ꯑꯣ ꯌꯥꯝ ꯆꯝꯃꯅꯤ ꯁꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃꯅꯀꯣ ꯃꯌꯥꯡꯁꯤꯡꯁꯤꯅꯅꯦ ꯄꯣꯠ ꯑꯅꯧꯕ ꯑꯃ ꯂꯩꯕ ꯌꯥꯔꯣꯏ ꯐꯣꯟ ꯑꯃ ꯂꯩꯕ ꯌꯥꯔꯣꯏ ꯐꯣꯟꯁꯦ ꯑꯃ ꯂꯩꯔꯅꯤꯗꯅ ꯑꯃꯔꯖꯤꯠ ꯃꯦꯊꯤꯀꯣ ꯐꯣꯟꯁꯤꯅꯅꯦ ꯑꯅꯧꯕ ꯑꯃ ꯂꯩꯔꯅꯤꯗꯅ ꯃꯤ ꯄꯩꯁꯥ ꯇꯤꯡꯉ ꯂꯩꯔꯤꯕ ꯐꯣꯟꯁꯤꯒꯤꯅꯦ ꯂꯩꯕꯒꯤ ꯄꯥꯔꯇꯤ ꯄꯤꯌꯣ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯄꯤꯗꯕꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯔꯨ 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 ꯇꯧꯔꯒꯅꯦ ꯑꯁ ꯀꯣꯛ ꯉꯥꯎꯕꯖꯥꯠꯅꯤꯍꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯝꯇꯣꯏꯕ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤ ꯂꯥꯏ ꯐꯗꯤꯕꯤꯁꯤꯡꯗꯣ ꯀꯌꯥꯅꯤ ꯊꯥꯗꯣꯛꯅꯗꯣꯏꯅꯣ ꯊꯥ ꯑꯃꯅꯦ ꯊꯥ ꯑꯃ ꯑꯩꯒꯤ ꯂꯥꯏ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯕꯅ ꯁꯤ ꯂꯥꯏ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯄꯤꯛꯄꯤꯁꯤꯡꯗꯣ ꯃꯈꯥꯗꯣ ꯂꯣꯏ ꯂꯩꯍꯧꯋꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯎꯠꯂꯛꯀꯦ ꯃꯈꯥ ꯀꯨꯝꯕ ꯀꯥꯟꯗ ꯂꯥꯏꯚ ꯇꯧꯔꯒ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯑꯄꯤꯛꯄꯤꯁꯤꯡ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗꯨꯗꯗꯤ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯌꯨꯝꯒꯤ ꯃꯤꯅꯦꯅ ꯈꯟꯗꯕꯗꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯅꯤꯅꯀꯣ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯖꯦꯜ ꯔꯍꯤ ꯍꯨ ꯍꯥꯏꯗꯨꯅꯤ ꯍꯥꯏ ꯀꯩꯅꯣ ꯖꯦꯜ ꯔꯍꯤ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯦ ꯖꯦꯜ ꯔꯍꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩ ꯈꯪꯗꯕꯩ ꯍꯪꯉꯤꯅꯦ ꯖꯦꯜ ꯔꯍꯤ ꯍꯥꯏ ꯇꯧꯁꯤꯟꯅꯕꯤ ꯉꯥꯛꯇꯅꯤ ꯃꯌꯥꯡꯁꯦ ꯑꯗꯨꯅꯦ ꯇꯧꯁꯟꯅꯕꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯈꯧꯔꯤ ꯃꯦꯠꯇꯣꯏꯅꯤꯗ ꯑꯩꯅ
ꯃꯣꯏꯗꯤꯅꯦ ꯑꯁ ꯈꯪꯗꯦ ꯇꯧꯁꯟꯅꯕ ꯌꯥꯝ ꯍꯩꯖꯥꯅꯤ ꯑꯩꯅꯅꯦ ꯑꯩꯁꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦꯕꯀꯣ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯝꯗꯥꯏꯁꯤꯅ ꯑꯩ ꯁꯝꯁꯦ ꯃꯤꯉꯣꯟꯗ ꯀꯌꯥ ꯄꯥꯏꯍꯟꯗꯦꯕꯀோ ꯍꯥꯏꯕꯗꯤ ꯁꯨꯝ ꯍꯩꯅꯗꯦꯅ ꯑꯩ ꯃꯤꯅ ꯁꯝ ꯁꯅꯥ ꯌꯥꯝ ꯄꯥꯏꯕꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦꯅꯀꯣ ꯑꯗꯣ ꯑꯩ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯗ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯍꯥꯏꯔꯒꯀꯣ ꯃꯣꯔꯅꯤꯡ ꯄꯨꯡ 9 ꯇꯥꯗꯣꯔꯗꯤ ꯁꯝꯁꯦ ꯉꯥꯛꯇꯪ ꯊꯥꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯝ ꯃꯣꯏ ꯎꯒꯦꯔꯥ ꯎꯔꯣꯏꯔꯥ ꯀꯦꯃꯦꯔꯥꯗ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯣꯛ ꯆꯤꯛꯑꯗꯤ ꯎꯄꯥꯏ ꯂꯩꯇꯦꯅꯀꯣ ꯊꯥꯗꯣꯛꯑ ꯂꯩꯕꯁꯦ ꯄꯔꯞ ꯆꯪꯉꯒꯅꯦ ꯍꯥꯏꯒ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯆꯪꯉꯦ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯩ ꯀꯣꯛꯇ ꯁꯨꯃꯥꯏꯅꯁꯨ ꯑꯩꯁꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯒ ꯇꯥꯕꯒꯤ ꯇꯨꯝꯅꯤꯡꯉ ꯂꯩꯕꯒꯤ ꯀꯣꯛꯇꯒ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯄꯥꯏꯕꯤꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯖꯗꯅꯀꯣ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤꯗꯅꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯕꯁꯤꯗꯅꯦ ꯁꯝꯁꯦ ꯃꯥꯅ ꯕꯤꯟꯗꯤ ꯂꯣꯟꯕ꯭ꯔꯥ ꯕꯤꯅꯤ ꯂꯣꯟꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯣꯟꯕꯤꯔꯛꯑꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯩ ꯈꯜꯂꯦꯀꯣ ꯋꯥꯈꯜꯁꯤꯗꯀꯣ ꯃꯥꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯗꯧꯗꯤ ꯃꯥꯜꯂꯤꯀꯣꯅ ꯈꯜꯂꯦꯕ ꯑꯗꯨꯗꯨꯒꯅꯦ ꯀꯩ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯀꯥꯟꯗꯅꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯅꯨꯃꯤꯠ 5ꯅꯤ ꯍꯥꯏꯕ꯭ꯔꯥ 4ꯅꯤ ꯁꯨꯇꯤ ꯄꯥꯝꯃꯦ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯁꯝꯗ ꯂꯣꯟꯗꯅ ꯃꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯁꯤꯗꯤ ꯅꯪꯒꯤ ꯁꯨꯇꯤ ꯄꯥꯝꯕꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯟꯅꯩꯌꯦ ꯃꯌꯥꯡꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤꯅꯦ ꯃꯌꯥꯝ ꯂꯣꯏꯅꯔꯤ ꯍꯥꯏꯕ ꯃꯌꯥꯡ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯁꯥꯎꯠꯀꯤ ꯃꯌꯥꯡꯁꯤꯡꯁꯦ ꯃꯣꯏꯀꯥꯟꯗꯗꯤ ꯆꯤꯟꯗꯅꯦ ꯑꯩꯉꯣꯟꯗꯗꯤ ꯄꯥꯔꯇꯤ ꯑꯩ ꯋꯥꯔꯕꯅꯦ ꯑꯧ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯀꯣ ꯅꯣꯡꯃ ꯃꯤꯅ ꯐꯣꯟ ꯂꯩꯔꯒꯁꯨ ꯅꯣꯏꯗ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯄꯥꯔꯇꯤ ꯍꯣꯏ ꯒꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯔꯒꯗꯤ ꯍꯔꯥꯎꯕꯒꯤ ꯀꯩꯅꯣꯝ ꯄꯤꯖꯕ ꯌꯥꯏ ꯐꯣꯟ ꯑꯃ ꯂꯩꯕꯒꯤꯁꯨ ꯅꯣꯏꯗ ꯄꯥꯔꯇꯤ ꯄꯤꯌꯣ ꯍꯥꯏ ꯑꯗꯒꯤ ꯃꯤꯅ ꯀꯩꯅꯣꯝꯃ ꯂꯩꯕꯒꯤꯁꯨ ꯄꯥꯔꯇꯤ ꯄꯤꯌꯣ ꯍꯥꯏ ꯀꯩꯒꯤ ꯄꯥꯔꯇꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏ ꯄꯤꯗ꯭ꯔꯦꯗꯅ ꯑꯗꯨ ꯂꯩꯌꯣ ꯑꯗꯥ ꯂꯩꯌꯣ ꯉꯔꯪ ꯉꯪꯉꯒ ꯃꯣꯏꯅ ꯏꯀꯥꯏ ꯈꯪꯗꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯇꯧ ꯂꯩꯉꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯃꯣꯏ ꯃꯌꯥꯡꯁꯤꯡꯁꯦ ꯍꯣꯏ ꯒꯥꯔꯤ ꯂꯩ ꯇꯥꯔꯒꯗꯤ ꯍꯦꯛ ꯑꯊꯨꯝꯕ ꯑꯃ ꯄꯤꯖꯧ ꯑꯗꯨꯃ ꯄꯤꯖꯧ ꯍꯥꯏꯕꯀꯣ ꯄꯤꯖꯔꯤꯁꯨ ꯉꯛꯄꯅꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯄꯣꯛꯄ ꯈꯣꯠꯄ ꯑꯣꯇꯤ ꯂꯣꯏꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯋꯤꯅꯦꯕ ꯍꯦꯛ ꯂꯣꯏꯔꯒꯗꯤ ꯃꯣꯏꯗꯤ ꯁ꯭ꯋꯤꯠ ꯑꯗꯨꯝ ꯄꯤꯗꯅꯀꯣ ꯕꯣꯛꯁ ꯄꯤꯔꯛꯄꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯋꯥꯏꯁ ꯄꯤꯔꯛꯀꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯋꯥꯔꯗꯀꯤꯅ ꯁꯤ ꯆꯥꯔꯣ ꯔꯤꯁꯦꯞꯁꯟꯒꯤꯁꯤꯗ ꯄꯤꯔꯛꯄ ꯕꯣꯛꯁꯁꯦ ꯑꯩꯗꯤ ꯍꯩ ꯑꯊꯨꯝꯕꯁꯦ ꯄꯥꯝꯗꯦ ꯑꯩ ꯆꯥꯗꯦꯕ ꯃꯔꯛ ꯃꯔꯛꯇ ꯔꯁꯒꯨꯜꯂꯥꯒꯨꯝꯕ ꯈꯛꯇꯅꯦꯕ ꯑꯩꯅ ꯆꯥꯔꯤꯁꯦ ꯑꯇꯩ ꯑꯃꯠꯇ ꯄꯥꯝꯗꯦꯕ ꯆꯝꯆꯝꯒꯨꯝꯕ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯄꯥꯝꯃꯦꯕꯀꯣ ꯑꯣꯏꯕ ꯀꯥꯟꯅꯕ ꯑꯗꯨꯅꯦ ꯑꯗꯨ ꯈꯛꯇ ꯆꯥꯕꯅꯦ ꯑꯩꯁꯨ ꯃꯤꯔꯝꯗ ꯆꯍꯤ 13 ꯂꯣꯏꯅ ꯆꯠꯂꯦ ꯌꯥꯝꯃꯦ ꯀꯟꯐ꯭ꯔꯦꯟꯁꯀꯤ ꯁꯦꯟ ꯄꯨꯊꯣꯛꯄꯤꯌꯣꯅ ꯑꯩꯅ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯊꯥ ꯑꯃ ꯐꯥꯔꯦ ꯄꯤꯔꯛꯇꯗꯅ ꯕꯦꯒꯔꯗꯧꯅ ꯑꯩꯅ ꯅꯤꯔꯦ ꯑꯗꯨꯅꯤ ꯃꯣꯏꯁꯤꯡꯁꯦ ꯑꯁꯦꯡꯕ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤꯀꯣ ꯑꯩ ꯃꯤꯡꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯗ꯭ꯔꯤꯝ ꯒꯔꯜꯕꯨꯗꯤ ꯍꯥꯏꯀꯣ ꯑꯁꯤ ꯍꯥꯏꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯣꯏꯗꯤꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯐꯔꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯔꯒ ꯇꯧꯔꯨꯕꯁꯤ ꯌꯥꯗꯦꯕ ꯃꯣꯏꯗꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯡꯁꯤꯡꯁꯦ ꯍꯣꯏ ꯑꯐꯕ ꯈꯔꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨꯏꯁꯨ ꯑꯌꯥꯝꯕꯅ ꯈꯪꯗꯦ ꯑꯩ ꯇꯜꯂꯦ ꯑꯃꯨꯛꯁꯨꯅꯦ ꯃꯈꯧꯔꯤ ꯃꯅꯤꯡꯕꯒ ꯌꯥꯝ ꯌꯥꯎꯖꯥꯠꯅꯤ ꯃꯣꯏꯁꯦ ꯇꯧꯁꯟꯅꯔꯒ ꯅꯣꯛꯁꯟꯅꯗꯅ ꯑꯗꯣ ꯃꯣꯏꯁꯦ ꯇꯨꯡꯗꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯍꯥꯏꯕꯁꯨ ꯇꯥꯏꯌꯦꯕꯀꯣ ꯍꯣꯏ ꯑꯩꯅꯕꯨꯗꯤ ꯗꯥꯏꯔꯦꯛ ꯇꯥꯗ꯭ꯔꯤꯀꯣ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯉꯥꯡꯉꯤ ꯈꯣꯠꯂꯤ ꯃꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯡꯁꯤꯡꯁꯦ ꯑꯗꯨ ꯇꯧꯕ ꯈꯣꯠꯄꯅ ꯍꯥꯏ ꯑꯗꯣ ꯆꯨꯝꯗꯤ ꯆꯨꯝꯃꯤꯅꯦ ꯃꯌꯥꯡꯁꯤꯡꯁꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯡꯗꯤ ꯀꯥꯗꯔ ꯉꯥꯛꯇꯅꯦ ꯗꯦꯜꯂꯤꯗ ꯑꯩꯒ ꯍꯅꯨꯕꯤ ꯑꯃꯒ ꯒ꯭ꯌꯥꯁꯁꯨ ꯋꯥꯏꯒꯦ ꯆꯥꯛ ꯊꯣꯡꯅꯕ ꯑꯩ ꯁꯤꯔꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯝꯇ ꯂꯤꯔꯛꯑꯣ ꯇꯥꯒꯦ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯌꯦꯅ ꯍꯅꯨꯕꯤꯒ ꯐꯨꯒꯥꯏꯅꯩꯌꯦ ꯑꯩ ꯁꯤꯔꯦ ꯍꯥꯏꯕ ꯂꯥꯏ ꯐꯠꯇꯕ ꯉꯥꯛꯇꯅꯦ ꯃꯌꯥꯡꯁꯤꯡꯁꯦ ꯑꯗꯨꯅꯦ ꯂꯥꯏ ꯐꯠꯇꯕꯤ ꯂꯣꯏ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯗꯁꯨ ꯐꯅ ꯅꯨꯡꯁꯤꯔꯁꯨꯅꯦ ꯂꯥꯏ ꯐꯠꯇꯕꯤ ꯂꯐꯨ ꯃꯈꯣꯡꯗ ꯊꯣꯛꯄ ꯂꯥꯏ ꯃꯥꯟꯕꯤꯅ ꯀꯧꯕꯤꯔꯤꯗꯣ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯁꯨ ꯀꯅꯥ ꯈꯪꯅꯤ ꯅꯠꯇ꯭ꯔꯥ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯣꯏ ꯐꯔꯦ ꯃꯥ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯍꯤꯟꯗꯤꯒ ꯇꯝꯕꯤꯗꯅ ꯌꯥꯝ ꯇꯧꯋꯦꯀꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯕꯥꯅꯤꯗꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯀꯅꯥ ꯈꯪꯅꯤ ꯇꯧꯁꯟꯅꯕ ꯑꯣꯏꯔꯝꯃꯗꯤꯀꯣ ꯍꯥꯏꯕ ꯉꯝꯗꯦ ꯆꯦꯛ ꯆꯦꯛꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯤꯅꯗꯤ ꯅꯨꯡꯁꯤꯅꯕꯗꯤ ꯍꯦꯜꯂꯤꯗꯅꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯔꯦ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒꯅ ꯄꯨꯛ ꯊꯜꯂꯦ ꯂꯐꯨ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯐꯨ ꯁꯤꯡꯖꯨ ꯑꯃ ꯌꯣꯜꯂꯦꯕ ꯈꯤꯇꯪꯕꯨꯗꯤ ꯆꯠꯂꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯀꯩꯅꯣ ꯃꯁꯦꯟꯁꯤꯅ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯌꯥꯝ ꯆꯥꯕꯅꯦ ꯑꯩꯈꯣꯏꯅ ꯍꯦꯜꯞ ꯑꯃ ꯂꯧꯔꯒ ꯃꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯟꯁ ꯂꯧꯕꯅꯦ ꯍꯥꯏꯕ ꯑꯩ ꯅꯣꯡꯃ ꯇꯥꯅꯤꯡꯉꯤꯀꯣ ꯁꯤ
ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯂꯤꯔꯛꯑꯣ ꯁꯤ ꯋꯥꯔꯤꯁꯦ ꯃꯦꯁꯦꯖꯇ ꯅꯣꯛꯄꯁꯦ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯣꯖꯤ ꯀꯧꯔꯛꯑꯣ ꯃꯆꯦ ꯑꯣ ꯔꯣꯖꯤ ꯍꯥꯏ ꯔꯣꯖꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯩꯌꯦ ꯔꯣꯖꯤ ꯋꯥꯡꯉꯨꯗꯒꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯗꯦꯜꯂꯤ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏ ꯑꯣ ꯑꯩꯅ ꯄꯨꯔꯤꯁꯤꯔꯥ CH ꯁꯥꯎꯠ ꯗꯦꯜꯂꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯑꯗꯨꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯣ ꯗꯦꯜꯂꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏ ꯐꯩꯀꯣ ꯐꯠꯇꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯃꯄꯥꯟ ꯊꯣꯛꯑꯒ ꯅꯨꯡꯁꯤꯅꯕ ꯋꯥꯠꯂꯤꯔꯥ ꯀꯩꯗꯧꯕꯅꯣꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯩꯅ PG ꯂꯩꯔꯕ ꯃꯤ ꯂꯩꯍꯧꯋꯤ ꯀꯥꯏꯅ ꯁꯨꯝ ꯌꯔꯁ ꯃꯨꯛꯀꯤ ꯑꯗꯨꯒ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯅꯦ ꯔꯣꯖꯤ ꯐꯅ ꯐꯩ ꯍꯥꯏꯔꯁꯨ ꯅꯣꯡꯃ ꯇ꯭ꯔꯨ ꯀꯂꯔ ꯎꯠꯂꯛꯄꯅꯦ ꯃꯣꯏ ꯀꯥꯟꯅꯔꯝꯗꯥꯏꯗ ꯃꯌꯥꯡ ꯊꯦꯡꯅꯈ꯭ꯔꯦꯁꯤ ꯑꯧ ꯑꯁꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯧ ꯃꯥꯜꯂꯦꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯐꯕ ꯁꯥꯔꯒꯀꯣ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯕ ꯑꯩꯅ ꯃꯌꯥꯡ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯒꯤꯁꯦ ꯑꯩꯅ ꯆꯍꯤ 2 ꯒꯨꯝꯕꯗꯤ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯄꯣꯁ ꯀꯩꯝꯇ ꯀꯥꯗ꯭ꯔꯤꯉꯩꯗꯀꯣ ꯏꯁꯇꯥꯐ ꯅꯔꯁ ꯌꯥꯝ ꯆꯝꯕ ꯖꯨꯅꯤꯌꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯦꯕ ꯖꯨꯅꯤꯌꯔ ꯊꯕꯛ ꯇꯧꯔꯝꯕꯁꯤ ꯗꯦꯜꯂꯤꯗꯅꯤꯀꯣ ꯍꯦꯛꯇꯗꯤ ꯈꯥꯕꯩ ꯈꯦꯔꯥ ꯁꯥꯒꯩ ꯑꯣꯠꯂꯦ ꯍꯥꯏꯕ ꯃꯣꯏꯅ ꯍꯦꯛꯇ ꯑꯩꯉꯣꯟꯁꯤꯗ ꯍꯦꯛꯇ ꯑꯗꯣ ꯂꯥꯁꯇꯗꯤ ꯑꯩꯁꯨ ꯁꯥꯎꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯁꯨ ꯃꯣꯏꯅ ꯊꯕꯛ ꯇꯝꯕꯤꯕ꯭ꯔꯥꯁꯨ ꯇꯝꯕꯤꯕ ꯅꯠꯇꯕꯀꯣ ꯑꯗꯣ ꯍꯩꯇꯕꯁꯨꯀꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯇꯝꯃꯛꯑꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯩꯖꯈ꯭ꯔꯦꯕꯀꯣ ꯑꯩ ꯂꯤꯅꯤꯡꯉꯦ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯅꯦ ꯑꯗꯨꯗꯒꯤ ꯂꯧꯕꯤꯌꯣ ꯀꯩꯅꯣ ꯔꯣꯖꯤ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨꯒ ꯅꯣꯛꯁꯦ ꯑꯝꯇ ꯋꯥ ꯅꯣꯛꯁꯦ ꯑꯩ ꯅꯣꯛꯇꯕ ꯀꯨꯏꯔꯦ ꯑꯩ ꯅꯣꯛꯄ ꯌꯥꯝ ꯄꯥꯝꯃꯦ ꯇ꯭ꯔꯥꯏꯕꯦꯜ ꯈꯔꯗꯤ ꯃꯩꯇꯩꯂꯣꯟ ꯈꯪꯗꯕ ꯁꯥꯏꯌꯦ ꯑꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯔꯦꯕꯤꯀꯥ ꯑꯗꯨꯒꯅꯦ ꯍꯦꯛꯇꯅꯦ ꯃꯣꯏꯅ ꯑꯣꯠꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦꯕ ꯃꯤꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯋꯥꯕꯁꯦ ꯌꯥꯝ ꯋꯥꯔꯛꯑꯦꯀꯣ ꯑꯗꯨ ꯇꯧꯔꯒ ꯑꯗꯥ ꯇꯧꯔꯒ ꯑꯗꯒꯤ ꯐꯝꯃꯦ ꯃꯣꯏꯅ ꯖꯨꯅꯤꯌꯔꯅ ꯐꯝꯃꯒ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯑꯃꯨꯛ ꯉꯥꯡꯅꯤ ꯑꯗꯒꯤ ꯈꯪꯗꯦꯗ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯗꯨꯒ ꯑꯍꯥꯝꯕ ꯑꯩꯅ ꯊꯕꯛ ꯇꯧꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯣ ꯗꯦꯜꯂꯤꯗ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯃꯇꯥꯡ ꯆꯥꯗꯅ ꯌꯥꯝ ꯏꯁꯇ꯭रिꯛ ꯑꯣꯏꯖꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯇꯧꯋꯦꯕ ꯁꯦꯝꯄꯐꯨ ꯑꯃ ꯍꯨꯔꯥꯟꯕꯤ ꯇꯧꯔꯛꯑꯦ ꯒ꯭ꯌꯥꯁ ꯁꯨꯃꯥꯏꯅ ꯀꯅꯥ ꯃꯣꯏꯅꯤ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣ ꯇꯥꯎ ꯕꯤꯅꯣꯠ ꯑꯩ ꯋꯥꯔꯤꯁꯦ ꯇꯥꯎ ꯂꯤꯔꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯅꯔꯁꯀ ꯑꯣꯏꯕꯒꯁꯦ ꯈꯤꯔꯕꯅꯦ ꯑꯩ ꯄꯦꯟꯖꯔꯦ ꯑꯗꯨꯕꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯣꯏꯕꯁꯤꯀꯣ ꯑꯗꯨꯅꯤꯗ ꯃꯣꯠ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠ ꯃꯥꯡꯕꯩ ꯍꯥꯏꯔꯒꯅꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯀꯩꯕ ꯑꯩꯒꯤ ꯂꯤꯛ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯗꯦꯜꯂꯤꯗ ꯂꯤꯛꯁꯦ ꯍꯨꯔꯥꯟꯈꯤꯕꯁꯦ ꯀꯅꯥꯅꯅꯣꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯆꯕ ꯍꯥꯏꯇꯥꯔꯒꯅꯦ ꯌꯥꯝ ꯋꯥꯅ ꯇꯨꯡꯁꯤꯟꯖꯔꯒ ꯁꯥꯖꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯃꯥꯗ ꯍꯥꯏꯕꯅꯦ ꯁꯤꯒꯤ ꯎꯔꯤꯄꯣꯛꯀꯤ ꯂꯥꯏ ꯈꯨꯔꯦꯝꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯀꯠꯂꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯗꯨꯒꯤ ꯑꯩ ꯊꯥꯒꯠꯀꯅꯤ ꯑꯩ ꯌꯥꯝ ꯊꯃꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯋꯥꯅ ꯁꯥꯖꯕꯅꯤꯅ ꯑꯩ ꯉꯁꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯂꯥꯏ ꯈꯣꯏꯔꯝꯃꯨꯗꯣꯏꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯦ ꯑꯩ ꯆꯦꯟꯅꯥꯏꯗ ꯏꯃꯥ ꯔꯣꯖꯤ ꯆꯦꯟꯅꯥꯏꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯦꯟꯅꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯤ ꯇꯥꯏ ꯆꯦꯟꯅꯥꯏ ꯄꯨꯅꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯗꯤ ꯇꯥꯏꯌꯦꯀꯣ ꯅꯪ ꯅꯝꯕꯔ ꯄꯥꯝꯃꯦ ꯌꯥꯝ ꯑꯩꯒꯤ ꯅꯝꯕꯔ ꯀꯩꯅꯣꯗꯤ ꯀꯩꯑꯕ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯒꯤ ꯃꯈꯥꯗ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯖꯤꯟꯅꯕ ꯇꯧꯁꯤꯟꯅꯔꯛꯑꯒ ꯑꯩꯅ ꯏꯁꯤꯡ ꯍꯩꯕ ꯄꯨꯂꯤꯁꯀ ꯀꯧꯅꯔꯦ ꯑꯗꯩ ꯍꯥꯏꯕꯗꯨ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯇꯣꯞꯄ ꯃꯌꯥꯡꯒ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯦ ꯏꯃꯥ ꯑꯩ ꯀꯥꯁ ꯀꯣꯟ ꯍꯥꯏꯁꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯇꯥꯅꯤꯡꯉꯦ ꯑꯩ ꯌꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯤ ꯗꯦꯜꯂꯤꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯔꯒꯅꯦ ꯌꯥꯏꯌꯦ ꯔꯣꯖꯤ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯔ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯩ ꯈꯔ ꯆꯠꯈꯠꯂꯒ ꯖꯪꯒꯜ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯑꯆꯧꯕ ꯍꯥꯏꯔ ꯈꯨꯠꯀ ꯇꯤꯡꯊꯣꯛꯏꯁꯦ ꯎꯗ꯭ꯔꯥ ꯌꯥꯝ ꯆꯥꯎꯕꯒ ꯃꯥꯟꯗ꯭ꯔꯥ ꯆꯥꯎꯋꯤꯅꯤꯀꯣ ꯑꯦꯛꯁꯟꯁꯦ ꯑꯩꯒꯤ ꯌꯥꯝ ꯆꯥꯎꯕ ꯖꯪꯒꯜ ꯑꯃ ꯂꯩ ꯍꯥꯏꯕꯀꯣ ꯑꯗꯨꯗꯨꯒ ꯖꯪꯒꯜꯁꯦ ꯃꯣꯏꯅ ꯇꯪꯈꯥꯏ ꯑꯃ ꯁꯦꯡꯉꯦꯕꯀꯣ ꯒꯣꯔꯃꯦꯟꯒꯤ ꯂꯝ ꯑꯣꯏꯕꯅꯤꯅ ꯀꯦꯔꯒ ꯑꯝꯇ ꯀꯦꯕꯤꯅꯕ ꯂꯩꯇꯦ ꯀꯅꯥꯅꯅꯣ ꯀꯦꯗꯣꯏꯁꯤꯕꯣ ꯀꯦꯅꯕ ꯑꯃꯈꯛꯇ ꯊꯥꯕꯤꯔꯛꯑꯣ ꯀꯦꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯦꯕꯗꯤ ꯍꯩꯇ꯭ꯔꯦ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯄꯤꯇꯝꯄꯨꯔꯥꯗ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯔꯛꯑꯣ ꯄꯤꯇꯝꯄꯨꯔꯥꯗ ꯑꯃꯨꯛꯇꯪꯈꯛ ꯃꯨꯚꯤ ꯌꯦꯡꯕ ꯆꯠꯂꯨꯏꯌꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯀꯩ ꯃꯐꯝꯗꯨꯗ ꯑꯩꯁꯨ ꯀꯥꯎꯔꯦ ꯃꯩ ꯍꯧꯔꯤ ꯍꯥꯏ 40ꯅꯦ ꯁꯥꯔꯤꯕ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗꯒꯤ ꯈꯔ ꯊꯥꯕꯤꯔꯛꯑꯒꯦ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯦ ꯅꯣꯏ ꯑꯗꯥꯏ ꯌꯧꯅꯕ ꯀꯣꯏꯔꯛꯑꯣ ꯁꯃꯨꯗ꯭ꯔꯗ ꯆꯠꯂꯨꯁꯦ ꯍꯣꯏ ꯀꯣꯏꯔꯛꯀꯦ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯑꯩꯅꯁꯨ ꯍꯥꯏꯔꯝꯕꯗꯨꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯩꯅꯣꯝ ꯍꯥꯏꯔꯝꯕꯅꯦ ꯀꯥꯎꯈꯔꯦ
ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯃꯟꯗ ꯑꯩꯅ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯖꯪꯒꯜꯒꯤꯗꯣ ꯑꯗꯨꯒ ꯖꯪꯒꯜꯁꯤꯗꯅꯦ ꯖꯪꯒꯜ ꯁꯦꯡꯕꯁꯤꯗꯅꯦ ꯃꯦꯁꯦꯖ ꯁꯣꯏꯗꯅ ꯍꯟꯕꯤꯔꯛꯑꯣ ꯆꯦ ꯑꯗꯣ ꯃꯦꯁꯦꯖꯇꯅꯦ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯗ ꯑꯩ ꯍꯜꯂꯛꯀꯦ ꯃꯦꯁꯦꯖ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯊꯥꯔꯛꯄꯁꯤꯡꯗꯣ ꯊꯕꯛ ꯑꯩꯒꯤꯗꯤ ꯃꯦꯁꯦꯖ ꯑꯌꯥꯝꯕꯅ ꯊꯕꯛꯀꯤ ꯊꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤꯅꯤꯗ ꯄꯤꯖꯤ ꯂꯩꯕꯗ ꯍꯅꯨꯕꯤ ꯂꯩꯕ ꯍꯥꯟꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯅꯨꯕꯤꯗꯤ ꯌꯥꯝ ꯐꯗ꯭ꯔꯦ ꯃꯌꯥꯡꯒꯤꯗꯤ ꯑꯧ ꯃꯌꯥꯡꯒꯤ ꯍꯅꯨꯕꯤꯗꯤ ꯄꯦ ꯌꯥꯝ ꯇꯧꯋꯤ ꯁꯤꯁꯨ ꯁꯤꯌꯨ ꯌꯥꯗꯕꯤ ꯁꯤꯌꯨ ꯌꯥꯗꯕꯤ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯅ ꯑꯩ ꯉꯁꯥꯏꯗ ꯍꯥꯏꯗꯣ ꯑꯗꯨꯒ ꯖꯪꯒꯜꯗꯣ ꯇꯪꯈꯥꯏ ꯑꯃ ꯁꯦꯡꯉꯤ ꯍꯥꯏꯀꯣ ꯁꯦꯡꯕꯁꯤꯗ ꯈꯨꯖꯤꯁꯦ ꯕꯣꯔꯥ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯕ ꯑꯃ ꯐꯪꯉꯦꯅ ꯐꯣꯇꯣ ꯊꯥꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯇꯩ ꯅꯠꯇꯦꯕ ꯄꯨꯂꯤꯁꯈꯩꯅ ꯍꯥꯏꯔꯤꯁꯤꯅ ꯃꯤ ꯑꯃꯅ ꯁꯤꯕ ꯃꯇꯝꯗ ꯈꯨꯖꯤ ꯁ꯭ꯋꯥꯏꯕꯨ ꯁꯤꯔꯒꯁꯨ 12 ꯀꯣ ꯁꯣꯝꯗ 12 ꯍꯥꯏꯔꯣꯅꯦ ꯕꯣꯔꯥ ꯑꯃ ꯐꯪꯉꯛ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯑꯗꯨꯗ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯅꯦꯕ ꯈꯨꯖꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯅ ꯁꯤꯗꯅꯀꯣ ꯈꯨꯖꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤꯅ ꯁꯤꯕꯅꯤꯅ ꯑꯗꯨꯗꯤ ꯕꯣꯔꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯐꯪꯕꯗꯗꯤ ꯃꯤ ꯀꯌꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯥꯡꯈ꯭ꯔꯦ ꯁꯥ ꯀꯩꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯦꯕ ꯈꯨꯖꯤꯗꯨꯗꯤ ꯇꯨꯝꯗꯕꯒꯤ ꯂꯩꯍꯧꯕꯅꯦ ꯑꯗ ꯄꯨꯂꯤꯁꯅ ꯍꯥꯏꯁꯤꯅꯀꯣ ꯅꯨꯄꯤꯁꯤꯡꯗꯣ ꯑꯃꯗꯣ ꯇꯧꯔꯒꯀꯣ ꯂꯪꯊꯣꯛꯄꯤꯔꯝꯃꯒ ꯅꯠꯇ꯭ꯔꯒ ꯁꯥ ꯀꯩꯅ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯥꯜꯂꯦꯕ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯈꯨꯖꯤ ꯈꯨꯔꯥꯡ ꯑꯗꯩ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯀꯤ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯤ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯅꯨꯡꯗꯥꯡꯒꯨꯝꯕꯁꯦ ꯆꯦꯛꯁꯤꯟꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯀꯣ ꯃꯦꯁꯦꯖ ꯊꯥꯔꯨꯒꯦ ꯑꯃꯨꯛꯀ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯒ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯂꯩꯗꯅ ꯃꯄꯥꯟ ꯂꯝꯗꯁꯨ ꯐꯠꯇꯕ ꯈꯣꯠꯄꯁꯦ ꯊꯦꯡꯅꯗꯕ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯊꯦꯡꯅꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯔꯤꯝꯁꯀꯤ ꯃꯅꯥꯛꯀꯤ ꯀ꯭ꯋꯥꯏꯗꯅꯣ ꯍꯥꯏ ꯂꯥꯡꯒꯣꯜ ꯚ꯭ꯌꯨ ꯂꯩꯕꯗꯣ ꯊꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯡꯒꯣꯜ ꯚ꯭ꯌꯨ ꯀ꯭ꯂꯤꯅꯤꯛ ꯃꯅꯥꯛꯇꯅꯤ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯦ ꯀꯩꯅꯣꯝ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯇꯟꯕ ꯍꯥꯏꯔꯒꯗꯤ ꯒꯂꯤ ꯈꯨꯗꯤꯡ ꯑꯃꯥꯡꯕ ꯄꯣꯠ ꯉꯥꯛꯇ ꯇꯨꯀꯠꯆꯕꯅꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯨ ꯈꯪꯗꯦ ꯖꯒꯥ ꯖꯒꯥꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯀꯩꯑꯕ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕꯁꯤꯡꯁꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯊꯦꯡꯅꯗꯦ ꯂꯩꯔꯝꯒꯅꯤꯀꯣ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯗꯦꯜꯂꯤꯁꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯅꯦ ꯒꯂꯤ ꯃꯌꯥꯝ ꯑꯃꯗꯣ ꯑꯩꯒꯤꯗꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯃꯌꯥꯡꯅꯦꯕꯨ ꯍꯥꯏꯔꯕ ꯌꯥꯔꯦ ꯑꯩ ꯃꯌꯥꯡꯁꯦ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅ ꯑꯗꯩꯗꯤꯅꯦ ꯅꯪꯒꯤ ꯗꯣꯛꯇꯔ ꯁꯨꯗꯨꯉꯥꯏꯗ ꯌꯥꯝ ꯆꯣꯞꯆꯩꯗ ꯑꯣꯏꯕ ꯈꯪꯉꯕ꯭ꯔꯥ ꯁ꯭ꯇꯥꯔ ꯂꯩꯌꯨꯒ ꯑꯗꯨ ꯇꯧꯕꯒ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕ ꯗꯣꯛꯇꯔꯗꯁꯨ ꯇꯣꯂꯣꯞ 50,000 ꯂꯥꯛ ꯑꯃ ꯆꯥꯔꯤꯕ ꯃꯣꯏꯅꯅꯦ ꯈꯪꯗꯦ ꯑꯗ ꯀꯣꯂꯣꯝ ꯑꯃꯕꯨ ꯍꯦꯛ ꯂꯩꯔ ꯄꯨꯔꯛꯇ ꯀꯣꯂꯣꯝꯁꯤꯅ ꯄꯤꯔꯛꯑꯣꯅ ꯀꯔꯤꯅꯣꯅꯦꯍꯦ ꯍꯣꯁꯄꯤꯇꯥꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯁꯦ ꯀꯣꯂꯣꯝꯅꯤ ꯄꯦꯟ ꯄꯤꯔꯛꯑꯣ ꯑꯗꯨ ꯀꯩꯗꯧꯔꯦ ꯄꯦꯟꯁꯦ ꯑꯩꯅ ꯔꯤꯜꯁꯇꯒ ꯌꯥꯝ ꯁꯦꯝꯅꯗꯥꯏꯅꯦ ꯃꯌꯥꯝꯅ ꯑꯗꯨ ꯌꯥꯝ ꯆꯨꯝꯃꯕꯅꯤ ꯃꯈꯨꯝꯁꯦ ꯂꯧꯊꯣꯛꯑ ꯁꯨꯃꯥꯏꯅ ꯄꯤꯕꯗꯣ ꯑꯗꯨꯅ ꯐꯔꯕꯅꯦ ꯑꯗꯨꯐꯧꯇꯅꯦ ꯏꯀꯥꯏ ꯈꯪꯗꯕꯩ ꯖꯥꯠꯇꯅꯦ ꯃꯈꯨꯝ ꯌꯥꯎꯗꯣꯏ ꯄꯨꯔ ꯆꯠꯈꯤꯗꯣꯏꯅꯤ ꯃꯈꯨꯝꯁꯦ ꯌꯥꯎꯗꯦ ꯄꯨꯔ ꯆꯠꯈ꯭ꯔꯗꯤ ꯃꯈꯨꯝꯁꯦ ꯑꯩꯅ ꯄꯥꯏ ꯂꯩꯍꯧꯗꯣꯏꯕ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯔꯕꯅꯦ ꯑꯁꯦꯡꯕ ꯔꯦꯕꯤꯀꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯔꯦꯕꯤꯀꯥ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯩ ꯀꯩꯅꯣꯁꯦ ꯑꯝꯇ ꯑꯣꯟꯊꯣꯛꯀꯦꯀꯣ ꯑꯩ ꯀꯩꯅꯣꯁꯨ ꯇꯧꯕ ꯃꯥꯜꯂꯦ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯌꯥꯏ ꯊꯥꯔꯛꯑꯣ ꯃꯌꯥꯡ ꯅꯨꯄꯥꯗꯤ ꯅꯨꯄꯤꯗꯤ ꯂꯥꯏꯗꯅ ꯅꯨꯄꯥ ꯎꯕ ꯐꯥꯎ ꯌꯥꯗꯕꯅꯤ ꯊꯦꯡꯅ ꯍꯜꯂꯛꯄꯒ ꯃꯦꯇ꯭ꯔꯣꯁꯦ 11 ꯐꯥꯎ ꯋꯥꯛ ꯇꯧꯕꯅꯦ ꯍꯜꯂꯛꯄꯗ ꯇꯥꯟꯅꯔꯦ ꯁꯤ ꯆꯨꯝꯃꯦ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯒꯤꯀꯣ ꯑꯉꯥꯡ ꯑꯃꯒ ꯇꯥꯃꯣ ꯑꯃꯒ ꯂꯩꯌꯦꯕ ꯃꯣꯕꯥꯏꯜꯁꯦ ꯍꯜꯂꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯁꯇꯔꯄꯨꯔ ꯃꯦꯇ꯭ꯔꯣꯗꯒꯤ ꯍꯜꯂꯛꯄꯅꯦꯕꯀꯣ ꯃꯣꯏꯅꯤ ꯇꯦꯛꯅꯤꯁꯤꯌꯥꯟꯅꯦ ꯑꯃꯅ ꯅꯔꯁꯀꯣ ꯁ꯭ꯇꯥꯐ ꯅꯔꯁꯅꯦꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤꯗꯅ ꯃꯣꯏꯅꯤ ꯍꯜꯂꯛꯄꯁꯤꯗꯅꯦ ꯒꯥꯔꯤ ꯑꯃ ꯈꯥꯝꯃꯤ ꯍꯥꯏꯌꯦꯀꯣ ꯒꯥꯔꯤ ꯑꯃ ꯈꯥꯝꯃ ꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯣꯏ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯤꯅꯦ ꯍꯥꯏꯌꯦ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯗꯣ ꯃꯣꯏꯅꯤ ꯁꯨꯕꯅꯤꯅ ꯃꯣꯏꯁꯨ ꯒꯥꯔꯤꯗꯣ ꯐꯔꯛ ꯇꯥꯗꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯅꯣꯏ ꯕꯥꯅꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯆꯥꯗꯤ ꯒꯥꯔꯤꯗ ꯃꯣꯏ ꯑꯍꯨꯝ ꯅꯝꯁꯤꯜꯂꯒ ꯆꯠꯄꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦꯕ ꯅꯨꯡꯗꯥꯡꯗꯨꯗ ꯄꯨꯡ 12 ꯕꯥꯔꯣ ꯇꯥꯔꯝꯗꯥꯏꯗꯨꯗ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯑꯃꯈꯛꯇꯪ ꯀꯥꯈꯠꯂꯛꯑෝ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯃꯈꯛꯇꯪ ꯇꯣꯡꯗꯣꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯂꯔꯣꯏ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯈꯪꯗꯦ ꯅꯨꯡꯗꯥꯡꯗꯗꯤ ꯌꯥꯝ ꯁꯦꯐ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯆꯨꯝꯗꯣꯏꯅꯤ ꯁꯤꯒꯤ ꯋꯥꯁꯤꯀꯣ ꯗꯦꯜꯂꯤꯗ ꯁꯦꯐ ꯑꯣꯏꯗꯦꯕ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤꯗꯤ ꯑꯩꯁꯨ ꯌꯥꯎꯈ꯭ꯔꯕꯅꯦ ꯉꯁꯤꯁꯦ ꯋꯥꯔꯤꯁꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯋꯥꯔꯤ ꯑꯃꯈꯛꯇꯪꯒ ꯂꯤꯔꯒꯦ ꯁꯤꯔꯒ ꯃꯤꯅꯤꯠ 5-10 ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯏꯐ ꯂꯣꯏꯁꯜꯂꯒꯦ ꯋꯥꯔꯤ ꯑꯔꯣꯏꯕ ꯑꯃꯈꯛꯇ ꯂꯤꯔꯝꯃꯒꯦ ꯁꯤ ꯋꯥꯔꯤꯁꯤꯒꯀꯣ ꯉꯁꯤꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯀ꯭ꯔꯥꯏꯝꯒꯤ ꯀꯩꯅꯣꯒꯤ ꯇꯣꯄꯤꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯋꯦ ꯍꯥꯏꯕ ꯉꯁꯤꯁꯦ ꯂꯥꯟꯐꯝꯗ ꯏꯕꯦꯅꯤꯗꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯩꯅ ꯁꯤ ꯍꯣꯁꯄꯤꯇꯥꯜ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯇꯧꯔꯝꯃꯦꯕꯀꯣ
ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯩꯁꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯆꯠꯄꯁꯦ ꯁꯤꯒꯤ ꯊꯣꯛꯄ ꯋꯥꯔꯤꯁꯤꯅꯦꯀꯣ ꯑꯩꯅ ꯂꯤꯗꯣꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯅ ꯇꯧꯕ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯆꯥꯎꯋꯦ ꯍꯥꯏꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯀ ꯈꯔ ꯅꯛꯅꯩꯌꯦꯕ ꯍꯧꯖꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅ ꯗꯣꯂꯤꯗꯣ ꯈꯪꯉꯤꯗꯅꯀꯣ ꯃꯌꯥꯝ ꯗꯣꯂꯤꯒ ꯑꯩꯒꯁꯦ ꯁꯦꯇꯔꯗꯦ ꯃꯥꯔꯀꯦꯠꯂ ꯀꯩꯅꯣꯝ ꯆꯠꯂꯦ ꯇ꯭ꯌꯨꯁꯗꯦ ꯃꯥꯔꯀꯦꯠꯂ ꯁꯦꯇꯔꯗꯦ ꯃꯥꯔꯀꯦꯠꯂ ꯑꯩ ꯆꯠꯂꯦꯀꯣ ꯑꯗꯨ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯛ ꯑꯔꯨꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯝꯃꯦꯕꯀꯣ ꯂꯨꯄꯥ 20 ꯔꯨꯄꯤꯁ ꯄꯤꯌꯦꯕ ꯂꯤꯛꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯅꯥ ꯃꯆꯨꯒꯤ ꯂꯤꯛꯅꯦꯕ ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯏꯌꯦꯕꯀꯣ ꯗꯣꯂꯤꯗꯤ ꯁꯅꯥꯏ ꯂꯤꯛ ꯁꯤꯌꯦꯕ ꯗꯦꯜꯂꯤ ꯂꯩꯕꯥꯛꯁꯤꯗ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯃꯥꯗꯤ ꯀꯤꯗꯦꯕ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯃꯥꯗꯤ ꯌꯥꯝꯅ ꯀꯤꯖꯗꯕ ꯃꯤꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯤꯌꯦꯕ ꯀꯤꯗ꯭ꯔꯁꯨ ꯃꯥꯡꯉꯨꯗꯤ ꯑꯩ ꯁꯤꯗꯕꯤꯗ ꯃꯥꯡꯈ꯭ꯔꯦꯗꯅ ꯂꯤꯛꯇꯣ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟꯗ ꯁꯤꯔꯒꯅꯦ ꯅꯪ ꯁꯝꯗꯒꯤ ꯊꯠꯂꯒ ꯃꯥꯡꯈꯤꯕꯗꯣ ꯑꯗꯨꯅ ꯐꯠꯇ꯭ꯔꯥ ꯅꯌꯨꯝꯗꯒꯤ ꯃꯤꯅ ꯍꯨꯔꯥꯟꯕꯤꯈꯤꯕꯗꯨ ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯛ ꯆꯥꯗꯅ ꯇꯧꯋꯤꯗꯣ ꯃꯥꯅ ꯉꯥꯡꯉꯦꯕ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯁꯨ ꯅꯣꯛꯑꯦꯕꯀꯣ ꯍꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯛꯇꯒꯤ ꯃꯤꯅ ꯊꯠꯈ꯭ꯔꯒꯗꯤꯅꯦ ꯑꯩꯁꯦ ꯑꯃꯔꯣꯝꯗꯁꯨ ꯄꯦꯟꯒꯗꯕꯅꯦꯕꯀꯣ ꯍꯣꯏ ꯁꯣꯛꯄꯗꯤ ꯄꯥꯝꯗꯦꯀꯣ ꯁꯣꯛꯇꯕꯤꯗ ꯊꯠꯈ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯌꯨꯝꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯡꯈꯤꯕꯗꯣ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯑꯗꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯀꯦꯕꯀꯣ ꯂꯤꯛꯁꯦ ꯂꯩꯔꯒ ꯂꯥꯛꯑꯦꯕ ꯂꯨꯄꯥ 10 ꯄꯤꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯒꯣꯜ ꯀꯂꯔ ꯁꯅꯥꯗ ꯁꯅꯥꯍꯜꯂꯦꯕꯀꯣ ꯂꯤꯛꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯁꯤꯕ ꯍꯧꯔꯛꯑꯦꯕꯀꯣ ꯁꯤꯕ ꯍꯧꯕꯁꯤꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯃꯨꯛ ꯇꯥꯁꯜꯂꯛꯑꯦꯗꯅꯀꯣ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯗ ꯑꯩ ꯁꯤꯔ ꯆꯠꯂꯦ ꯁꯤꯔ ꯆꯠꯄ ꯀꯥꯟꯁꯤꯗ ꯀꯩꯗꯧꯔꯦ ꯍꯣꯁꯄꯤꯇꯥꯜꯁꯦ ꯌꯧꯔꯕ ꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨ ꯇꯔꯟ ꯂꯧꯔꯀꯥꯟꯗꯅꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯑꯅ ꯑꯆꯧꯕ ꯑꯃ ꯐꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯝꯃꯤ ꯃꯌꯥꯝ ꯃꯍꯤꯄꯥꯜꯄꯨꯔꯒꯨꯝꯕꯗ ꯂꯩꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯗꯦꯜꯂꯤꯒꯤ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯑꯦꯔꯤꯌꯥꯁꯦ ꯈꯪꯕꯤꯔꯝꯒꯅꯤ ꯁꯤꯒꯤ ꯃꯄꯥꯁꯦꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯚꯩꯌꯥꯁꯤꯗ ꯑꯣꯇꯣꯁꯦ ꯈꯥꯝꯃꯣ ꯍꯥꯏꯕꯁꯦ ꯃꯥꯅꯅꯦ ꯌꯨ ꯇꯔꯟ ꯇꯧꯔꯒ ꯈꯥꯝꯒꯦꯌꯦ ꯃꯤꯒꯤ ꯁꯣꯝ ꯁꯥꯏꯗꯇ ꯆꯠꯂꯤꯕ ꯑꯣꯇꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯁꯦ ꯒꯦꯠꯁꯤꯗ ꯈꯥꯝꯃꯣ ꯍꯥꯏꯕꯁꯦ ꯈꯥꯝꯗꯗꯅ ꯃꯥꯅ ꯀꯣꯏꯔꯒ ꯍꯜꯂꯛꯑꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯄꯣꯖꯤꯠꯇ ꯈꯥꯝꯒꯦ ꯍꯥꯏꯌꯦꯕ ꯑꯩꯅ ꯀꯩꯅꯣ ꯚꯩꯌꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯃꯥ ꯍꯥꯏꯅꯤ ꯅꯪ ꯁꯣꯝꯗ ꯆꯠꯂꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯥꯡꯉꯤꯕ ꯍꯤꯟꯗꯤꯗꯣ ꯃꯥ ꯈꯪꯗ꯭ꯔꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯩꯁꯦ ꯀꯩ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯨꯝꯕꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯉꯥꯛꯇꯪꯁꯤꯗ ꯑꯗꯣ ꯃꯥꯅ ꯌꯨ ꯇꯔꯟ ꯇꯧꯔꯦꯀꯣ ꯑꯗ ꯑꯩꯅ ꯐꯔꯦ ꯃꯥ ꯁꯣꯝꯗ ꯀꯨꯝꯃꯒꯦ ꯑꯗꯨꯒ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯁꯦ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕ ꯁꯥꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯆꯠꯇꯦꯕ ꯃꯟꯗे ꯃꯥꯔꯀꯦꯠ ꯇꯧꯕꯒꯤ ꯆꯠꯄꯩ ꯋꯥꯅꯤ ꯑꯗꯨꯗꯗꯤ ꯂꯥꯏꯠ ꯊꯥꯜꯂꯒ ꯐꯖꯅ ꯕꯖꯥꯔ ꯂꯩꯕꯅꯤꯅ ꯕꯖꯥꯔꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯂꯥꯏꯠ ꯊꯥꯗ꯭ꯔꯗꯤ ꯕꯖꯥꯔ ꯂꯩꯇꯦꯁꯦ ꯈꯪꯗꯦꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤꯕ ꯂꯝꯕꯤꯁꯦ ꯃꯝꯃꯦ ꯍꯥꯏꯕꯁꯦ ꯈꯪꯗꯦꯕꯀꯣ ꯄꯥꯔꯛ ꯀꯩꯀꯥ ꯂꯩꯕ ꯃꯥꯜꯂꯦꯕ ꯑꯣꯏꯔꯝꯗꯀꯣ ꯑꯗꯨꯒ ꯃꯥꯅꯅꯦ ꯈꯥꯝꯗꯕꯤꯗꯅꯦ ꯑꯣꯇꯣꯁꯦ ꯊꯧꯈ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯥꯝꯃꯣꯅ ꯑꯩꯅ ꯚꯩꯌꯥꯁꯤꯗꯅꯦ ꯚꯩꯌꯥ ꯈꯥꯝꯃꯣ ꯇꯧꯔꯒ ꯑꯩꯅ ꯐꯥꯒꯤꯒꯁꯨ ꯇꯧꯔꯤꯕ ꯋꯥꯅꯤ ꯑꯩ ꯊꯦꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯃꯥꯅ ꯈꯥꯝꯗꯕꯤꯗ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯗꯨꯒꯅꯦ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯟꯗꯦ ꯃꯥꯔꯀꯦꯠꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯁꯜꯂꯒꯅꯦ ꯒꯥꯔꯤꯁꯦ ꯑꯣꯇꯣꯁꯦ ꯈꯥꯝꯃꯦꯕ ꯈꯥꯝꯃ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗꯅꯦ ꯃꯥ ꯍꯥꯏꯁꯦ ꯅꯪꯒꯤ ꯂꯤꯛꯇꯣ ꯄꯤꯔꯛꯑꯣ ꯁꯤꯅꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯇꯧꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤ ꯅꯦꯛ ꯁꯨꯃꯥꯏꯅ ꯀꯣꯠꯊꯣꯛꯑꯦꯕ ꯀꯣꯠꯄꯅꯤꯅ ꯁꯨꯃꯥꯏꯅꯁꯨ ꯎꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯂꯤꯛꯁꯦ ꯁꯤꯕꯁꯦ ꯃꯥꯅ ꯈꯟꯕꯁꯤꯅꯅꯦ ꯁꯅꯥꯅꯤ ꯁꯤꯅꯦꯕ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯂꯤꯛꯁꯦ ꯄꯤꯔꯛꯑꯣ ꯍꯥꯏꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯁꯨ ꯉꯥꯛꯇꯪꯗꯨꯗ ꯁꯅꯥꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯒ꯭ꯔꯣꯡ ꯄꯤꯊꯣꯛꯄ ꯌꯥꯕꯗꯣ ꯑꯩꯁꯨ ꯃꯤꯑꯣꯏꯕꯁꯦ ꯊꯧꯗꯣꯛ ꯊꯣꯛꯑꯗꯤ ꯄꯪꯁꯤꯜꯂꯦ ꯍꯥꯏꯗꯨꯅꯤꯀꯣ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯗꯦꯜꯂꯤꯒꯤ ꯊꯣꯛꯄꯁꯨ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯪꯗꯕꯅꯤꯅ ꯂꯤꯛꯇꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯋꯥꯈꯜꯁꯤꯗ ꯑꯩ ꯀꯩꯗꯧꯕꯩ ꯄꯤꯗꯣꯏꯅꯣ ꯅꯪꯅ ꯑꯩꯗ ꯂꯤꯛ ꯄꯤꯔꯛꯑꯣꯗꯤ ꯀꯩꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯅꯥ ꯅꯠꯇꯕꯗꯣ ꯑꯩꯁꯨ ꯋꯥꯈꯜꯗ ꯒ꯭ꯔꯣꯡ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯁꯅꯥ ꯁꯥꯔꯒ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯗꯣ ꯑꯩꯁꯨ ꯍꯥꯏꯕꯗꯤ ꯆꯦꯂꯦꯟꯖ ꯑꯃꯒꯤ ꯇꯥꯏꯞꯇ ꯀꯗꯧ ꯄꯤꯗꯣꯏꯅꯣ ꯂꯤꯛꯁꯦ ꯄꯤꯕ ꯌꯥꯔꯦ ꯃꯥꯅ ꯃꯈꯨꯠꯁꯤꯅꯅꯦ ꯑꯩꯉꯣꯟꯁꯤꯗꯅꯦ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗꯅꯦ ꯑꯩꯉꯣꯟꯁꯤꯗꯅꯦ ꯑꯩꯅ ꯊꯥꯗꯣꯛꯈꯣꯠꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯅ ꯁꯨꯃꯥꯏꯅ ꯏꯕꯥꯏꯁꯦ ꯃꯨꯛꯅꯔꯦꯕ ꯈꯪꯕ꯭ꯔꯥ ꯃꯨꯛꯅꯕꯁꯦ ꯑꯗꯣ ꯐꯅ ꯍꯥꯏ ꯁꯥꯕꯅꯤ ꯃꯌꯥꯡꯅꯗꯤ ꯑꯗꯨꯝ ꯄꯥꯡꯒꯟ ꯀꯟꯕ ꯍꯦꯜꯂꯦ ꯑꯗꯨ ꯄꯥꯡꯒꯟꯗꯣ ꯍꯥꯏꯕꯗꯤ ꯗ꯭ꯌꯨꯇꯤꯒ ꯇꯧꯕꯒ ꯃꯌꯥꯡ ꯃꯌꯥꯝꯗ ꯑꯣꯠꯄꯒ ꯖꯨꯅꯤꯌꯔ ꯑꯣꯏꯕ ꯃꯇꯝꯗ ꯏꯁꯥꯁꯨ ꯌꯥꯝ ꯀꯪꯉꯦꯕ ꯍꯧꯖꯤꯛ ꯀꯪꯉꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯪꯉꯤꯀꯣ ꯌꯥꯝ ꯀꯟꯅ ꯅꯣꯏꯗꯦꯕ ꯍꯧꯖꯤꯛꯁꯨ ꯑꯩ ꯋꯥꯡꯕꯅꯤꯅꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯀꯪꯁꯜꯂꯝꯃꯦꯕ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒꯅꯦ ꯑꯩꯅꯅꯦ ꯃꯥꯔꯒꯅꯦ ꯃꯁꯝꯁꯤꯗ ꯁꯨꯃꯥꯏꯅ ꯃꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯅꯦ ꯃꯥꯁꯦ ꯀꯗꯥꯏꯗ ꯈꯣꯠꯄ ꯀꯩꯗꯧꯕꯗ ꯇꯧꯕꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯏꯟꯊꯣꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯗꯨꯞ ꯂꯥꯎꯅꯅꯦ ꯑꯣꯇꯣꯒꯤ ꯅꯥꯀꯟꯒꯤꯁꯤꯗꯒꯤ ꯇꯥꯔ ꯁꯨꯃꯥꯏꯅ ꯇꯨꯔꯦ ꯑꯗꯣ ꯇꯧꯅꯔꯤꯕ ꯊꯕꯛꯁꯤꯗ ꯒꯥꯔꯤꯁꯦ ꯕꯥꯏꯛꯁꯤꯗ ꯇ꯭ꯔꯨꯡ ꯆꯠꯂꯤꯅꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯁꯤꯃ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯂꯥꯎ ꯈꯣꯡꯉꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯒꯗꯤ ꯍꯦ ꯀꯩꯗꯧꯔꯦ ꯑꯗꯨ ꯇꯧꯔ ꯆꯣꯡꯁꯤꯟꯗ꯭ꯔꯥ ꯀꯅꯥꯝ ꯆꯪꯉꯛꯇꯦꯕ ꯈꯪꯕ꯭ꯔꯥ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯏꯕꯥꯅꯤꯁꯦ ꯉꯥꯛꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯥꯅꯅꯦ ꯑꯩꯒꯁꯦ ꯆꯤꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯁꯤꯗꯅ ꯁꯤꯗꯒꯁꯤꯗ ꯃꯦꯠꯇꯅꯅꯦ ꯑꯩꯁꯦ ꯈꯪꯕ ꯉꯥꯛꯇꯪꯁꯤꯗ
ꯁꯨꯃꯥꯏꯅ ꯅꯝꯅꯗꯅ ꯏꯕꯥꯅꯤꯁꯤ ꯅꯝꯅꯕ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯐꯨꯅꯕꯩ ꯇꯥꯏꯞꯇ ꯇꯧꯔꯦꯕ ꯑꯗꯨꯗꯨꯒꯅꯦ ꯑꯩꯁꯤꯅ ꯍꯦꯛꯇꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯑꯒꯅꯦ ꯀꯟꯅ ꯁꯨꯃꯥꯏꯅ ꯊꯥꯕꯁꯤꯅꯅꯦ ꯁꯣꯏꯅ ꯁꯤꯅ ꯇꯧꯕꯁꯦ ꯅꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯥꯟꯈꯤꯕ꯭ꯔꯥ ꯈꯪꯗꯦꯕ ꯈꯤꯇꯪꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯕꯦꯒꯁꯦ ꯄꯥꯏꯔꯒꯅꯦ ꯃꯥꯁꯦ ꯇꯨꯔ ꯂꯩꯉꯥ ꯆꯦꯟꯒꯦ ꯇꯧꯕꯁꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯦꯟꯕ ꯉꯝꯗꯕ ꯑꯃ ꯂꯩꯕꯗꯣ ꯄꯥꯡꯒꯟ ꯊꯣꯛꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩꯁꯦ ꯆꯦꯟꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯀꯔꯥꯏ ꯃꯦꯠꯂꯨꯔꯒꯦ ꯁꯤꯕꯣ ꯆꯦꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯁꯨ ꯑꯩꯁꯤ ꯕꯦꯒꯁꯦ ꯄꯥꯏꯔꯒ ꯑꯩꯅ ꯆꯦꯜꯂꯦ ꯑꯩ ꯆꯦꯜꯂꯀꯥꯟꯁꯤꯗ ꯁꯣꯔꯣꯛꯁꯦ ꯎꯔꯦꯕ ꯁꯣꯔꯣꯛꯁꯦ ꯎꯔꯤꯅ ꯄꯤꯛꯅ ꯎꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯇꯕꯤꯗ ꯈꯣꯡꯀꯥꯞ ꯑꯃ ꯇꯧꯔ ꯍꯦꯛꯇ ꯇꯧꯗꯅ ꯅꯨꯄꯥꯁꯦ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯦ ꯐꯣꯟꯁꯤꯅꯅꯦ ꯍꯣꯁꯄꯤꯇꯥꯜꯁꯦ ꯃꯇꯝ ꯆꯥꯅ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯀꯩꯗꯧꯔꯦ ꯄꯨꯡꯁꯦ ꯊꯦꯡꯉꯕꯅꯤꯅ ꯗ꯭ꯌꯨꯇꯤ ꯂꯥꯛꯇ꯭ꯔꯦꯅꯅꯦ ꯈꯣꯡꯕꯁꯤ ꯐꯣꯟ ꯃꯌꯥꯝ ꯈꯤꯡꯉꯕꯖꯥꯠꯅꯦꯕ ꯑꯗꯣ ꯐꯣꯟ ꯀꯩꯀꯥꯒꯗꯤ ꯃꯨꯟꯕꯤꯍꯧꯗ꯭ꯔꯦꯕꯀꯣ ꯃꯥꯅ ꯑꯩꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨꯗꯨ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯁꯥꯅꯤꯅꯤ ꯗꯤꯗꯤꯅ ꯑꯃꯗꯤ ꯌꯥꯎꯋꯦꯕꯀꯣ ꯃꯥ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯥꯔ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯁꯤꯁꯇꯔ ꯑꯃꯗꯤ ꯌꯥꯎꯕꯅꯦ ꯑꯩꯅ ꯃꯉꯣꯟꯗꯗꯤ ꯅꯨꯡꯗꯥꯡ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯗ ꯂꯤꯊꯣꯛꯑꯦꯕꯀꯣ ꯁꯤꯁꯇꯔ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯤꯅ ꯈꯧꯔꯤꯕ ꯄꯤꯔꯛꯇꯅ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯩ ꯁꯤꯔꯝꯗꯣꯔꯦ ꯑꯗꯨꯗ ꯃꯥꯅ ꯑꯁ ꯅꯪ ꯑꯗꯨ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯩ ꯂꯤꯛ ꯍꯥꯏꯕ ꯁꯤꯗ꯭ꯔꯕꯅꯦ ꯗꯦꯜꯂꯤ ꯂꯩꯕꯥꯛꯁꯤꯗꯀꯣ ꯑꯗꯣ ꯑꯃꯨꯛ ꯑꯩꯅ ꯀꯥ ꯃꯅꯨꯡꯗꯒ ꯔꯤꯜꯁ ꯅꯝꯕ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯥꯔꯒꯗꯤꯀꯣ ꯃꯇꯠ ꯑꯃ ꯌꯥꯎꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯁꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯕꯖꯥꯔ ꯆꯠꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩ ꯌꯥꯝ ꯀꯤꯈꯔꯦ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯣꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯁꯤꯗꯦ ꯃꯄꯥꯟ ꯂꯝꯗ ꯂꯤꯛꯁꯦ ꯑꯩ ꯀꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯩ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯁꯤꯔꯝꯃꯗꯤ ꯀꯩꯗꯧꯅꯤ ꯉꯁꯤ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯑꯩꯁꯦ ꯑꯁꯤꯕꯤ ꯑꯣꯜꯂ ꯄꯥꯏꯔ ꯂꯩꯔꯗꯕꯅꯦꯕ ꯃꯊꯛꯇ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤ ꯅꯔꯁ ꯑꯣꯏꯕ ꯀꯥꯏ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯊꯣꯛꯏꯕ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯑꯗꯩ ꯂꯩꯗꯅ ꯑꯃꯠꯇ ꯐꯪꯉꯝꯃꯔꯣꯏꯗꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕꯅꯦꯗꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯕꯕꯨꯀꯣ ꯀꯩ ꯍꯥꯏꯅꯤ ꯉꯥꯛꯇꯪꯗꯣ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯋꯥꯈꯜꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯃꯟꯗꯅꯀꯣ ꯋꯥꯈꯜꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯈꯇꯪꯗꯤ ꯍꯧꯋꯦꯕꯀꯣ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯄꯥꯈꯠꯇꯕꯤꯗ ꯍꯥꯟꯅ ꯐꯠ ꯃꯤꯅꯤꯠ ꯑꯃꯇꯪ ꯀꯥꯏꯊꯣꯛꯑꯒ ꯑꯩꯁꯦ ꯀꯩ ꯇꯧꯕꯅ ꯐꯗꯒꯦ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯈꯟꯒꯗꯕꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯍꯟꯗꯛ ꯐ꯭ꯂꯥꯏꯠ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯁ ꯕ꯭ꯔꯁ ꯈꯛꯇꯪꯗꯤ ꯇꯧꯈꯤꯒꯦ ꯑꯩꯁꯨ ꯑꯦꯌꯥꯔꯄꯣꯔꯠ ꯆꯠꯇꯣꯏꯅꯤ ꯃꯤꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯗꯣꯔꯤ ꯀꯣꯛ ꯈꯛꯇꯪꯗꯁꯨ ꯍꯥꯠꯇꯣꯛꯈꯤꯒꯦ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯦ ꯑꯩ ꯐ꯭ꯂꯥꯏꯠ ꯅꯪꯉꯔꯣꯏꯕ ꯑꯩꯅ ꯍꯦꯛ ꯍꯧꯒꯠꯂ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯅ ꯊꯦꯡꯉꯦꯅ ꯐꯠ ꯂꯥꯎꯅ ꯃꯤꯅꯤꯠ ꯑꯃ ꯈꯜꯂꯒ ꯑꯩꯅ ꯑꯁ ꯃꯋꯥ ꯂꯧꯗꯦ ꯑꯣꯅꯤꯡꯕ ꯎꯁꯅꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯖꯨꯒꯣꯠ ꯆꯥꯒꯦꯔꯥ ꯆꯥꯔꯨꯔꯦ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯈꯜꯂꯒ ꯑꯩꯅ ꯊꯣꯛꯂꯛꯈꯤꯕꯒꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯩꯁꯤꯗ ꯑꯗꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯀꯦ ꯑꯃꯧ ꯇꯧꯗꯅ ꯑꯩꯗꯣ ꯑꯗꯨ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯐ꯭ꯂꯥꯏꯠꯁꯨ ꯃꯤꯁ ꯑꯣꯏꯔꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯗꯣ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯈꯪ ꯑꯍꯩꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯂꯣꯏ ꯂꯩꯅꯔꯤ ꯉꯥꯛꯇꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯝꯇꯪ ꯁꯤꯌꯔ ꯇꯧꯅꯤꯡꯉꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣꯝꯃ ꯊꯣꯛꯄ ꯃꯇꯝꯗ ꯄꯥꯈꯠꯇꯕꯤꯗ ꯍꯥꯟꯅꯀꯣ ꯐꯠ ꯂꯥꯎꯅ ꯋꯥꯈꯜꯁꯤꯗ ꯍꯦ ꯑꯩ ꯁꯤ ꯇꯧꯕꯅ ꯐꯩꯌꯦꯁꯦ ꯐꯥꯊꯔꯒ ꯇꯧꯕꯁꯦ ꯃꯤꯅ ꯐꯨꯔꯛꯑꯒ ꯈꯜꯂ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯤ ꯅꯪ ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯄꯀꯣ ꯀꯣꯛ ꯁꯥꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯕꯣ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯊꯣꯛꯂꯛꯑꯦ ꯆꯥꯎꯕ ꯔꯣꯃꯤꯂꯥ ꯍꯥꯏ ꯔꯣꯃꯤꯂꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯌꯨꯝ ꯊꯣꯔꯛꯑꯦ ꯉꯔꯥꯡ ꯂꯥꯛꯑꯕꯅꯤ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯊꯣꯛꯄꯗꯨꯅꯤ ꯀꯔꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃꯁꯦ ꯍꯤꯟꯗꯤ ꯀꯕꯤꯇꯥ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒꯁꯦ ꯍꯤꯟꯗꯤ ꯀꯕꯤꯇꯥ ꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯂꯤꯔꯝꯃꯤꯅꯦ ꯈꯪꯕ꯭ꯔꯥ ꯐ꯭ꯂꯥꯏꯠꯇ ꯀꯩꯅꯣ ꯇꯧꯕꯋꯣ ꯐ꯭ꯂꯥꯏꯠ ꯅꯪꯗꯕꯋꯣ ꯂꯣꯏ ꯁꯨꯔꯦ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯗ ꯆꯠꯄꯗ ꯑꯩ ꯈꯔ ꯉꯟꯅ ꯆꯠꯂꯅꯤ ꯁꯤꯗꯗꯤ ꯍꯧꯗꯣꯛꯄꯤꯅꯕ ꯂꯩꯔꯦꯗꯅꯀꯣ ꯐꯦꯃꯤꯂꯤ ꯂꯩꯕꯅꯤ ꯅꯨꯡꯉꯥꯏ ꯏꯊꯟꯗ ꯂꯩꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯊꯟꯗ ꯂꯩꯅꯩꯁꯦ ꯃꯤꯅꯗꯤ ꯍꯥꯏꯀꯣ ꯃꯤꯅꯗꯤ ꯐꯠꯇꯕ ꯂꯣꯝ ꯈꯜꯂꯦꯕ ꯃꯊꯟꯗ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤ ꯑꯗꯨ ꯀꯣꯏꯅꯕ ꯈꯣꯠꯅꯕ ꯂꯥꯛꯄꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯃꯥꯏꯅꯗꯤ ꯈꯟꯕꯗꯨꯗꯤ ꯂꯥꯜꯂꯦ ꯍꯣꯏ ꯃꯤ ꯈꯔꯅꯕꯨꯗꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯑꯩ ꯌꯥꯝ ꯐꯩ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯗꯣꯂꯤꯅ ꯃꯊꯟꯇ ꯂꯩꯕ ꯑꯩꯅ ꯃꯊꯟꯇ ꯂꯩꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯥꯅꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯦꯕꯀꯣ ꯂꯩꯃꯤꯟꯅꯔꯝꯕꯁꯦ ꯃꯥꯁꯨ ꯅꯔꯁꯅꯤ ꯑꯩꯁꯨ ꯅꯔꯁꯅꯦꯕ ꯃꯥꯒꯤ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯇꯥꯔꯦ ꯑꯩꯒꯤ ꯏꯚꯤꯅꯤꯡ ꯗ꯭ꯌꯨꯇꯤ ꯇꯥꯔꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯃꯥ ꯍꯧꯒꯠꯂꯗꯤ ꯒꯣꯡ ꯒꯥꯡ ꯈꯔꯗꯤ ꯇꯧꯔꯅꯦꯕ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯒ ꯆꯥꯔꯒ ꯆꯠꯇꯣꯏꯅꯤ ꯏꯔꯨꯖꯗꯣꯏꯅꯤ ꯃꯥꯁꯨ ꯀꯦꯗꯣꯏꯅꯤ ꯂꯣꯏꯁꯟꯗꯣꯏꯅꯤ ꯇꯨꯝꯕ ꯑꯩꯁꯦ ꯈꯤꯇꯪ ꯃꯈꯣꯟ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯅꯤꯗꯅ
ꯀꯥꯏꯅ ꯃꯄꯥꯟꯗ ꯂꯩꯔꯒ ꯀꯥꯔꯟ ꯇꯧꯕ ꯍꯥꯏꯗꯅ ꯐꯤ ꯁꯨꯕꯩ ꯃꯇꯝ ꯐꯣꯟ ꯌꯥꯝ ꯆꯨꯝꯃꯦ ꯑꯁꯦꯡꯕ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯇꯥꯕꯅꯦꯕ ꯀꯃꯦꯟꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩ ꯅꯨꯡꯗꯥꯡꯗ ꯐꯤ ꯁꯨꯏꯌꯦꯕ ꯁꯅꯥꯃꯥꯟꯕꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯕꯒꯤ ꯁꯣꯏꯕꯅ ꯈꯜꯂꯦ ꯑꯩꯁꯨ ꯆꯦꯟꯅꯥꯏꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯦ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯡꯁꯦꯀꯣ ꯃꯌꯥꯡꯁꯨ ꯂꯥꯛꯏ ꯃꯩꯇꯩꯁꯨ ꯂꯥꯛꯏ ꯑꯗꯣ ꯏꯁꯥꯅ ꯎꯍꯧꯗꯕꯅꯤꯅ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯅꯀꯣ ꯍꯥꯏꯕꯗꯤ ꯃꯤꯠꯅ ꯗꯥꯏꯔꯦꯛ ꯎ ꯇꯥꯔꯒꯗꯤ ꯍꯦ ꯅꯪꯅ ꯀꯩꯒꯤ ꯂꯧꯔꯤꯅꯣ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯩꯇꯩꯁꯨ ꯂꯥꯛꯏ ꯃꯌꯥꯡꯁꯨ ꯂꯥꯛꯏ ꯇ꯭ꯔꯥꯏꯕꯦꯜꯁꯨ ꯂꯥꯛꯏꯀꯣ ꯇꯤꯟꯅꯔꯕꯅꯤꯅ ꯁ꯭ꯇꯥꯐꯈꯩꯗꯣ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯀꯅꯥꯅ ꯂꯧꯕꯅꯣ ꯑꯩ ꯈꯪꯗꯦ ꯚꯨꯠꯅꯗꯤ ꯂꯥꯛꯑ ꯂꯧꯔꯣꯏꯗꯅꯀꯣ ꯍꯥꯏ ꯆꯥꯔꯦ ꯅꯪ ꯆꯥꯔꯕꯣ ꯃꯄꯥꯟꯗ ꯂꯩꯔꯗꯤ ꯆꯦꯛꯁꯤꯟꯕ ꯐꯩꯁꯨ ꯉꯥꯡꯕ ꯇꯝꯕ ꯆꯦꯛꯁꯤꯟꯕ ꯌꯥꯝꯕ ꯑꯧ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯣꯃꯤꯂꯥ ꯌꯥꯝ ꯆꯨꯝꯃꯦ ꯑꯈꯥꯝ ꯁꯔꯃꯤꯂꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ ꯑꯁꯦꯡꯕꯒꯤ ꯑꯗꯨꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯋꯦ ꯃꯄꯥꯟ ꯂꯩꯕꯁꯦ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯗꯤꯁꯇꯔꯕ ꯑꯣꯏꯔꯅꯤꯀꯣ ꯑꯗꯒꯤ ꯃꯥ ꯃꯣꯔꯅꯤꯡ ꯍꯜꯂꯛꯄꯁꯤꯗ ꯀꯩꯗꯧꯔꯦ ꯃꯥ ꯃꯣꯔꯅꯤꯡ ꯍꯜꯂꯛꯅꯕ ꯆꯥꯛꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯏꯚꯤꯅꯤꯡ ꯇꯥꯕꯁꯦ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯆꯕ ꯌꯥꯕ ꯆꯥꯛꯁꯦ ꯃꯥ ꯍꯜꯂꯛꯄꯒꯤ ꯆꯥꯛꯁꯦ ꯐꯖꯅ ꯃꯨꯊꯣꯛ ꯑꯗꯒꯤ ꯀꯩꯗꯧꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯃꯣꯔꯅꯤꯡꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯁꯨꯀꯣ ꯃꯥꯒꯤ ꯑꯃꯨꯛ ꯊꯣꯡꯉꯝꯗꯕ ꯌꯥꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯃꯣꯔꯅꯤꯡ ꯇꯥꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯒꯤ ꯆꯥꯛ ꯊꯝꯕꯤꯔꯝꯕꯅꯤꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯃꯥꯅ ꯅꯥꯏꯠ ꯇꯥꯔꯦ ꯃꯥꯅ ꯅꯥꯏꯠ ꯇꯥꯔ ꯇꯨꯝꯕꯗꯨꯗ ꯑꯩꯅ ꯌꯥꯝ ꯂꯥꯡꯕ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯅꯠꯇ꯭ꯔꯥ ꯏꯃꯥꯟꯅꯕꯤ ꯂꯩ ꯑꯗꯨ ꯌꯥꯔꯣꯏꯕ ꯅꯃꯥꯟꯅꯕꯤꯗꯤ ꯄꯣꯔꯛꯇ꯭ꯔꯕꯣ ꯄꯣꯔꯛꯇ꯭ꯔꯦ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯅꯣꯡꯉꯥꯜꯂꯛꯄꯅ ꯍꯦꯛꯇ ꯍꯥꯟꯕꯅꯤ ꯑꯗꯨꯅ ꯋꯥꯁꯔꯨꯝ ꯆꯪꯅ ꯐꯤ ꯐꯥꯎ ꯁꯨꯔꯛꯑꯦ ꯑꯩꯗꯤ ꯐꯖꯅ ꯋꯥꯕꯅꯤ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯒꯅꯦꯀꯣ ꯑꯩꯒꯤ ꯄꯨꯡ 9 ꯐꯥꯎ ꯗ꯭ꯌꯨꯇꯤꯅꯦꯕꯀꯣ ꯄꯨꯡ 9 ꯐꯥꯎ ꯗ꯭ꯌꯨꯇꯤ ꯇꯧꯕꯁꯤ ꯌꯨꯝ ꯍꯜꯂꯛꯄꯗ 9:30ꯗꯤ ꯑꯗꯨꯝ ꯇꯥꯔꯅꯤꯀꯣ ꯏꯁꯩ ꯈꯔ ꯑꯃ ꯈꯔ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔ ꯂꯥꯛꯄꯗ 9:30ꯗ ꯍꯦꯛ ꯇꯥꯕ ꯀꯩꯗꯧꯔꯦ ꯏꯔꯨꯖꯔꯅꯤ ꯑꯗꯒꯤ ꯐꯤ ꯁꯨꯔꯅꯤ ꯐꯤ ꯁꯨꯒꯗꯕ ꯅꯨꯃꯤꯠꯇ ꯐꯤ ꯁꯨꯔꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯅꯤ ꯂꯣꯏꯁꯤꯜꯂꯒ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯨꯃꯥꯏꯅ ꯏꯔꯨꯖꯕꯒ ꯆꯥꯛ ꯊꯣꯡꯕꯁꯨ ꯊꯣꯡꯅꯤꯡꯗꯦꯗꯅꯀꯣ ꯃꯤꯅꯤꯠ 5 ꯐꯃꯨꯡꯁꯦ ꯂꯣꯡꯉ ꯍꯤꯞꯄꯅꯤꯗꯅ ꯑꯗꯨꯒ ꯏꯁꯩ ꯈꯔ ꯇꯥꯕꯅꯤ ꯈꯪꯗꯦ ꯌꯨꯝꯗꯁꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯈꯪꯗे ꯇꯧꯗꯕ ꯌꯥꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯇꯨꯝꯈ꯭ꯔꯅꯤ ꯏꯃꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯌꯥꯔꯔꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕ ꯐ꯭ꯔꯦꯟꯈꯩꯕꯨꯗꯤ ꯊꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯕ ꯃꯅꯤꯄꯨꯔꯗꯗꯤ ꯐꯣꯟ ꯇꯧꯕ ꯌꯥꯗꯕꯅꯤꯅꯅꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯅꯤꯗꯅ ꯑꯗꯨꯒ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯉꯅꯤ ꯆꯥꯛ ꯊꯣꯡꯉ ꯆꯥꯛ ꯆꯥꯕꯗꯅꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 1 ꯅꯠꯇ꯭ꯔꯒ 1:30 ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯊꯥꯖꯔꯣꯏꯕ ꯃꯌꯥꯝꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯑꯣꯏꯔꯒꯗꯤ ꯐꯕ ꯑꯗꯣ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯁꯤꯗꯤ ꯀꯩꯗꯧꯔꯦ ꯖꯦꯅꯔꯦꯜ ꯁꯤꯐ ꯑꯣꯏꯅ ꯄꯤꯕꯤꯔꯒ ꯂꯩꯔꯕꯅꯤꯅꯀꯣ ꯑꯁ ꯑꯩ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯇꯁꯦꯡꯅ ꯖꯨꯅꯤꯌꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯗꯤ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯈꯪꯗ꯭ꯔ ꯈꯣꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣꯗ ꯍꯧꯖꯤꯛꯇꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯗꯒꯤꯁꯨ ꯃꯊꯛꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯁꯦ ꯗꯥꯎꯟ ꯆꯠꯆꯩꯌꯦꯕ ꯏꯁꯥꯅ ꯃꯇꯝꯗꯨꯗꯗꯤ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯐꯥꯎꯗꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯁꯨꯛꯁꯪ ꯁꯪꯗꯦ ꯈꯪꯗꯦ ꯅꯥꯏꯠ ꯇꯥꯕꯅ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏ ꯅꯥꯏꯠ ꯍꯜꯂꯛꯑꯒ ꯊꯕꯛ ꯆꯠꯅꯤꯡꯕ ꯆꯠꯄ ꯐꯪꯉꯦ ꯑꯗꯣ ꯗꯦ ꯆꯠꯄꯁꯤꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯋꯥꯔꯤꯅꯤꯁꯦ ꯑꯗꯨꯅ ꯐꯤ ꯁꯨꯏ ꯍꯥꯏꯁꯦ ꯆꯨꯝꯕꯅꯦꯕꯀꯣ ꯑꯗꯩ ꯆꯥꯛ ꯊꯥꯡꯒꯠꯅ ꯐꯤ ꯁꯨꯕ ꯑꯗꯣ ꯐꯤ ꯁꯨꯕꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯃꯆꯥ ꯑꯄꯤꯛꯄꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯆꯟꯕꯁꯦ ꯀꯩꯅꯣ ꯆꯠꯂꯦ ꯃꯣꯝꯄꯥꯛꯐꯤꯗꯛ ꯑꯃꯈꯛꯇꯪ ꯁꯨꯕ ꯌꯥꯏꯑꯕꯀꯣ ꯃꯣꯝꯄꯥꯛꯐꯤꯗꯛ ꯁꯨꯔꯒꯅ ꯑꯗꯨꯒ ꯐꯨꯔꯤꯠꯀꯨꯝꯕ ꯁꯨꯔꯒꯅ ꯇꯤ ꯁꯥꯔꯠ 3 ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯀꯣ ꯐꯤ 4ꯁꯦ ꯁꯨꯕ ꯌꯥꯏꯑꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯃꯆꯥꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯄꯤꯛꯄꯤꯀꯣ ꯑꯗꯨꯗ ꯁꯨꯏꯌꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯁꯨ ꯀꯩꯗꯧꯔꯦ ꯗ꯭ꯔꯥꯏꯌꯔꯒ ꯂꯣꯏ ꯌꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯄꯤꯛꯄ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯨꯝꯕꯁꯦ ꯑꯃꯗꯤ ꯊꯝꯕꯗꯤ ꯐꯩ ꯑꯗꯣ ꯈꯨꯠꯅꯗꯤ ꯁꯨꯗ꯭ꯔꯦ ꯑꯗꯨꯒ ꯌꯨꯅꯤꯐꯣꯔꯝꯒꯤ ꯑꯣꯏꯅꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯏꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯁꯨꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯐꯤꯔꯣꯜ ꯁꯦꯠꯄ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯁꯥꯕꯅꯤꯅ ꯌꯨꯅꯤꯐꯣꯔꯝꯗ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯈꯪꯕꯤꯗꯨꯅ ꯑꯩ ꯂꯥꯏฟ์ꯇꯧꯕ ꯃꯇꯝꯗ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯝ ꯁꯦꯠꯂꯤ ꯂꯝꯕꯤ ꯆꯠꯂꯁꯨ ꯑꯗꯨꯅ ꯆꯠꯊꯣꯛꯄꯗ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁꯁꯤ ꯃꯇꯝ ꯂꯩꯇ꯭ꯔꯦꯕ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯅꯤ ꯑꯃꯨꯛ ꯍꯣꯡꯗꯣꯛꯑꯅꯤ ꯇꯧꯒꯗꯕꯁꯦ ꯑꯗꯨ ꯁꯛꯄꯗꯤ ꯑꯁ ꯗ꯭ꯔꯦꯁꯇ ꯑꯗꯨꯝ ꯆꯠꯂꯒꯦꯗꯥꯅ ꯑꯗꯨꯝ ꯗ꯭ꯔꯦꯁꯇ ꯑꯗꯨꯝ ꯆꯠꯄꯅꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯎꯠꯂꯛꯑꯣ ꯃꯇꯥꯡ ꯆꯥꯕꯗ ꯀꯣꯏꯊꯣꯔꯛꯑꯣ ꯌꯨꯝꯊꯣꯔꯛꯑꯕꯅꯤꯅ ꯑꯍꯥꯎꯕ ꯂꯣꯏꯅ ꯆꯥꯊꯔꯛꯑꯣ ꯑꯗꯨꯅ ꯌꯥꯝ ꯆꯨꯝ ꯍꯣꯏ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯄꯤꯛꯄꯤ 2 ꯀꯩꯀꯥ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯎꯠꯂꯛꯀꯦ ꯑꯩ ꯀꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯂꯥꯏꯚ ꯇꯧꯔꯛꯀꯦ
ꯑꯗꯨꯒ ꯐꯦꯃꯤꯂꯤꯁꯨ ꯑꯍꯨꯝ ꯃꯃꯥꯁꯦ ꯑꯩꯅꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯏꯕꯥꯅꯤ ꯆꯥꯛ ꯑꯝꯇ ꯆꯥꯃꯤꯟꯅꯁꯤꯗꯅ ꯍꯥꯏ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯒ ꯊꯣꯛꯑꯒ ꯆꯥꯛ ꯆꯥꯕꯗꯣ ꯉꯝꯖꯔꯔꯣꯏꯒ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯩꯅꯣꯍꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯥꯛ ꯆꯥꯕꯗ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯀꯥꯟꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯎ ꯍꯥꯏꯕ ꯌꯦꯡꯁꯤꯕꯨꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯌꯥꯔꯛꯇꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯅꯤꯕꯤ ꯑꯩꯁꯨ ꯑꯥꯏ ꯇꯤ ꯄꯥꯔꯛꯇ ꯋꯥꯛ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯇꯧꯔꯦ ꯕꯠ ꯊꯕꯛꯇꯤ ꯌꯥꯝꯃꯦ ꯌꯨꯝ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯋꯥꯔꯒ ꯅꯨꯡꯉꯥꯏꯕ ꯑꯁꯦꯡꯕ ꯌꯥꯝ ꯆꯨꯝꯃꯦꯀꯣ ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕ ꯌꯨꯝꯗ ꯍꯜꯂꯛꯑꯒꯗꯤ ꯉꯥꯛꯇꯪ ꯐꯦꯃꯤꯂꯤ ꯎꯔꯒꯁꯨ ꯑꯋꯥꯕ ꯀꯥꯎꯋꯦ ꯑꯗꯩꯗꯤ ꯆꯥꯛꯇꯁꯨ ꯊꯣꯡꯗꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯌꯥꯎꯅꯤꯀꯣ ꯑꯗꯩ ꯏꯁꯥꯅ ꯂꯣꯏ ꯁꯦꯜꯐ ꯇꯧꯖꯕꯅꯤꯅꯅꯦ ꯑꯦ ꯇꯨ ꯖꯦꯠꯁꯦ ꯏꯁꯥꯅ ꯇꯧꯗꯣꯏꯅꯤꯅ ꯑꯩ ꯌꯨꯝ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄ ꯍꯥꯏꯔꯦ ꯌꯦꯡꯉꯣ ꯗ꯭ꯌꯨꯇꯤ ꯇꯧꯔꯦ ꯑꯗꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯄ꯭ꯂꯁ ꯕꯖꯥꯔ ꯆꯠꯇꯣꯏꯅꯤ ꯑꯗꯒꯤ ꯁꯥꯈ꯭ꯔꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯆꯠꯅꯤ ꯑꯁ ꯈꯪꯗꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯗꯩꯗꯤ ꯆꯠꯃꯤꯟꯅꯗꯣꯏ ꯃꯌꯥꯝꯁꯦ ꯗ꯭ꯌꯨꯇꯤꯁꯤꯅ ꯑꯃꯒ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯥꯏ ꯀꯣꯂꯦꯖ ꯇꯝꯃꯤꯉꯥꯏ ꯑꯣꯏꯔꯗꯤ ꯄꯨꯡ 8ꯗꯒꯤ ꯆꯠꯂꯒ 3ꯗꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯍꯥꯏꯔꯒꯗꯤ ꯌꯥꯕ ꯑꯃꯅ ꯃꯣꯔꯅꯤꯡ ꯆꯠꯅꯤ ꯑꯃꯅ ꯅꯥꯏꯠ ꯆꯠꯅꯤ ꯑꯗꯨꯅꯅꯦ ꯆꯠꯃꯤꯟꯅꯕꯁꯨ ꯐꯪꯗꯦ ꯀꯣꯏꯕ ꯒ꯭ꯔꯨꯞ ꯆꯠꯄ ꯐꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯗꯤꯗꯤ ꯅꯪꯅ ꯅꯍꯥꯟ ꯏꯌꯥꯔꯄꯣꯔꯠꯇ ꯋꯥꯔꯤ ꯑꯃ ꯂꯤꯅꯤ ꯍꯥꯏꯕꯗ ꯂꯤꯔꯛꯑꯣꯏ ꯂꯤꯈ꯭ꯔꯕꯅꯦ ꯅꯪ ꯆꯥꯛꯁꯜꯂꯒ ꯌꯦꯡꯉꯣ ꯉꯁꯥꯏ ꯂꯤꯈ꯭ꯔꯕꯅꯦ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯑꯇꯩ ꯅꯠꯇꯦꯗ ꯁꯝꯂꯞꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯣ ꯗꯦꯜꯂꯤꯗꯒꯤꯅꯦ ꯍꯟꯗꯛ 2025ꯀꯤꯀꯣ ꯀꯨꯏꯁꯇ ꯍꯪꯉꯛꯑꯗꯤꯀꯣ ꯅꯪꯉꯣꯟꯗ ꯃꯀꯣꯛ ꯃꯔꯨ ꯍꯥꯠꯇꯅ ꯏꯔꯨꯖꯗꯕꯤꯗ ꯕ꯭ꯔꯁ ꯐꯧ ꯇꯧꯗꯕꯤꯗ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯊꯣꯛꯂꯛꯈꯤꯕ ꯃꯤ ꯂꯩꯔꯒꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯩꯅꯤꯀꯣ ꯑꯗꯨ ꯍꯥꯏꯒꯗꯕ ꯑꯗꯨ ꯋꯥꯔꯤꯅꯤꯗ ꯑꯩ ꯀꯔꯤꯝ ꯇꯧꯗꯕꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯆꯦꯜꯂꯒ ꯂꯥꯛꯄ ꯑꯃꯁꯨ ꯋꯥꯠꯍꯧꯔꯦ ꯆꯦꯜꯂꯤꯕ ꯑꯗꯨꯁꯨ ꯑꯦꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗꯐꯥꯎ ꯆꯦꯜꯂꯤ ꯃꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯁ꯭ꯇꯥꯐꯇꯨꯅ ꯆꯦꯜꯂꯣꯅ ꯃꯇꯦꯛ ꯑꯃ ꯆꯦꯜꯂꯕꯅꯦ ꯂꯒꯦꯖꯇꯨꯒ ꯗꯦꯜꯂꯤꯗ ꯌꯨꯝ ꯂꯥꯛꯄꯗ ꯀꯥꯎꯗꯨꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯒꯦ ꯍꯦꯛꯇ ꯇꯧꯏ ꯍꯥꯏꯌꯦ ꯑꯣ ꯃꯥꯅꯤ ꯂꯣꯏ ꯇꯧꯕꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯃꯃꯥꯡ ꯆꯍꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅꯅꯦ ꯑꯩꯒꯤ ꯅꯨꯡꯗꯥꯡ ꯑꯣꯏ ꯃꯥꯜꯂꯦꯕ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗꯤ ꯃꯥꯜꯂꯦꯕꯀꯣ ꯅꯨꯡꯗꯥꯡ ꯆꯥ ꯍꯥꯞꯄꯤꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯩꯃꯥ ꯑꯩ ꯅꯪ ꯆꯥꯛ ꯍꯥꯞꯄ ꯀꯥꯎꯏꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯀꯥꯎꯊꯣꯛꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅ ꯆꯥ ꯍꯥꯞꯐꯝ ꯅꯣꯛꯄꯗ ꯑꯗꯨꯒꯤ ꯑꯃꯨꯛꯇꯣꯏꯕ ꯐ꯭ꯂꯥꯏꯠ ꯃꯤꯁ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯀꯣ ꯐ꯭ꯂꯥꯏꯠ ꯃꯤꯁ ꯇꯧꯍꯧꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯕ ꯁꯞꯄꯣꯔꯠ ꯃꯌꯥꯝꯗꯨꯒꯤ ꯕ꯭ꯂꯦꯁꯤꯡ ꯐꯪꯕꯒꯤ ꯃꯥꯜꯂꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯝꯇ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ ꯗꯦꯜꯂꯤꯗ ꯑꯩ ꯄꯥꯔꯠ 2ꯒ ꯀꯨꯝꯖꯔꯔꯣꯏꯀꯣ ꯄꯥꯔꯠ 2 ꯀꯣꯛ ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤꯀꯣ ꯍꯥꯏꯕꯨꯗꯤ ꯍꯥꯏꯗꯦꯀꯣ ꯑꯦꯗꯚꯥꯟꯁꯁꯦ ꯍꯥꯏꯌꯣ ꯍꯥꯏꯕꯁꯤ ꯐꯠꯇꯦꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯊꯪ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯛꯂꯛꯀꯦ ꯑꯗꯨꯒ ꯑꯍꯤꯡ ꯑꯥꯔꯂꯤ ꯃꯣꯔꯅꯤꯡꯒꯤ ꯐ꯭ꯂꯥꯏꯠ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕꯤꯗ ꯅꯨꯡꯗꯥꯡꯗꯒꯤ ꯀꯩ ꯍꯥꯏꯅꯤ khitang ꯀꯦꯗꯅꯀꯣ ꯂꯩꯗꯅ ꯃꯅꯤꯄꯨꯔ ꯆꯍꯤꯒꯤ ꯊꯣꯛꯆꯕꯅꯤꯅ ꯈꯤꯇꯪ ꯀꯦꯕꯥꯅ ꯑꯩꯅ ꯍꯦꯛꯇ ꯃꯤꯠ ꯅꯥ ꯁꯪꯗꯅ ꯈꯣꯠꯇꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯁꯨꯝ ꯈꯤꯇꯪ ꯒ꯭ꯔꯨꯃꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯄꯗꯣ ꯎꯠꯆꯔꯛꯀꯦ ꯃꯊꯪꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯑꯒ ꯆꯍꯤ 40 ꯁꯨꯖꯟꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯆꯍꯤ 40 ꯁꯨꯔꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩ ꯀꯩꯅꯣ ꯆꯍꯤ ꯍꯥꯏꯕꯁꯤꯗꯤ ꯖꯁ ꯅꯝꯕꯔꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕ ꯆꯍꯤ 40ꯗꯣ ꯀꯥꯎꯊꯣꯛꯑꯣ ꯅꯣꯡꯃ ꯐꯦꯟ ꯇꯧꯁꯤ ꯍꯣꯏ ꯌꯥꯏ ꯍꯣꯅꯤꯕꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗꯗꯤ ꯃꯦꯁꯦꯁ ꯌꯥꯝ ꯊꯥꯔꯛꯄꯅꯦ ꯀꯩꯅꯣꯗꯣ ꯃꯥꯜꯂꯦ ꯀꯦꯕꯤꯟ ꯀ꯭ꯔꯨꯗ ꯅꯪꯅ ꯍꯥꯏꯕꯗꯣ ꯀꯔꯤꯕ ꯃꯤꯆꯤ ꯈꯠꯆꯜꯂꯣ ꯍꯥꯏꯔꯛꯄ ꯀꯃꯦꯟ ꯄꯤꯔꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯆꯤ ꯈꯠꯂꯦꯗꯅ ꯊꯦꯡꯅ ꯑꯝꯇꯣꯏꯕ ꯁꯥꯐꯝ ꯂꯥꯝꯕꯝꯗ ꯂꯥꯛꯇꯅ ꯀꯗꯥꯏꯗꯩ ꯃꯤꯆꯤꯒ ꯂꯣꯏ ꯇꯥꯍꯧꯔꯦ ꯁꯛꯄꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯑꯣ ꯑꯗꯨꯅꯦ ꯆꯍꯤ 40ꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯅꯠꯇꯦꯗꯀꯣ ꯆꯍꯤ ꯌꯥꯝꯃꯛꯄꯁꯤ ꯇꯟꯕꯅꯤ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯥ ꯑꯩꯗꯤ ꯃꯤ ꯃꯁꯛ ꯈꯪꯉꯤꯁꯤ ꯎꯗ꯭ꯔꯥ ꯃꯤ ꯃꯁꯛꯁꯦ ꯈꯪꯉꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏ ꯄꯦꯁꯦꯟ 9 10 ꯄꯥꯏꯔꯛꯄꯁꯦ ꯄꯦꯁꯦꯟ ꯃꯃꯤꯡ ꯆꯤꯟꯐꯥ ꯄꯨꯕ ꯀꯔꯝꯕ ꯔꯨꯝꯗ ꯂꯩꯒꯦ ꯁꯤ ꯅꯨꯡꯇꯤꯒꯤ ꯄꯨꯔꯛꯄꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯟꯁꯤꯗ ꯃꯥꯅꯤ ꯑꯩ ꯇꯦꯛꯁ ꯇꯧꯈꯤꯕꯅꯤ ꯋꯥꯆꯞꯇ ꯍꯥꯏꯌꯦ ꯑꯣ ꯍꯣꯏ ꯌꯥꯏ ꯑꯗꯨꯅꯤꯗ ꯑꯗꯨ ꯍꯟꯗꯛ ꯊꯣꯛꯂꯛꯄꯁꯦ ꯈꯪꯗꯦ ꯌꯥꯝ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯁ ꯈꯪꯗꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯒꯦ ꯀꯣꯜꯀꯇꯥ ꯆꯠꯄꯗꯣ ꯆꯠꯂꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯣꯔꯦꯟ ꯅꯠꯇ꯭ꯔ ꯍꯌꯦꯡ ꯇꯤꯀꯦꯠ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯆꯠꯇꯣꯏꯅꯦ ꯑꯩ ꯐꯖꯅ ꯂꯥꯏꯚꯁꯨ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯃꯛꯀꯦ ꯌꯥꯝ ꯁꯥꯔꯒꯗꯤ ꯅꯝꯐꯝꯗꯤ ꯈꯪꯗꯦꯕꯀꯣ
ꯑꯗꯨꯅꯦ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯐꯝꯃꯀꯥꯟꯗꯕꯨꯗꯤ ꯑꯩꯗꯣ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯄꯗꯤ ꯌꯥꯕꯅꯦꯕꯀꯣ ꯍꯟꯗꯛꯀꯤꯗꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯏꯁꯥꯗ ꯇꯦꯟꯁꯟ ꯑꯃ ꯂꯩꯈꯤꯕꯅꯤꯅ ꯕꯤꯠ ꯑꯃ ꯂꯩꯇꯕꯗꯣ ꯋꯥ ꯉꯥꯡꯒꯗꯕ ꯈꯣꯠꯀꯗꯕꯗꯣꯀꯣ ꯑꯩꯅ ꯐꯣꯂꯣ ꯇꯧ ꯍꯥꯏꯈꯤꯕꯩ ꯃꯦꯁꯦꯁ ꯇꯧꯔꯛꯄꯗꯨꯅꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯇꯧꯈ꯭ꯔꯕꯅꯦ ꯑꯩꯅ ꯃꯦꯠꯇꯤ ꯃꯦꯠꯈ꯭ꯔꯒꯨꯝ ꯇꯧꯕꯅꯤ ꯗꯦꯜꯂꯤꯗ ꯂꯩꯉꯥꯏꯗ ꯃꯦꯠꯈ꯭ꯔꯕꯅꯦ ꯑꯗꯨꯗꯤ ꯐꯣꯂꯣ ꯇꯧꯊꯣꯛꯈ꯭ꯔꯕꯅꯦ ꯑꯩꯅ ꯑꯗꯨꯅꯤꯗ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯅꯤꯄꯨꯔꯁꯦ ꯋꯦꯗꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯧꯖꯤꯛꯁꯦ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯦꯗꯔꯁꯤꯗꯣ ꯈꯪꯗꯦ ꯄꯦꯟꯗꯦ ꯊꯥ ꯑꯃꯁꯦ ꯂꯣꯏꯔꯅꯤ ꯊꯥ ꯑꯃ ꯂꯣꯏꯗꯣꯔꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯁꯨ ꯋꯥꯔꯤ ꯑꯃꯁꯨ ꯆꯤꯊꯍꯧꯔꯦꯕꯀꯣ ꯑꯩꯅ ꯁꯤꯕ ꯘꯔꯤꯁꯦ ꯃꯣꯏꯒꯤ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯂꯣꯏ ꯂꯧꯊꯣꯛꯏꯗꯅꯀꯣ ꯂꯣꯏ ꯂꯧꯊꯣꯛꯄꯁꯦ ꯑꯩꯅ ꯘꯔꯤꯁꯦ ꯂꯧꯊꯣꯛꯄ ꯀꯥꯎꯔꯦꯕ ꯑꯗꯨꯒ ꯑꯩꯅꯅꯦ ꯀꯣꯛꯇꯣ ꯍꯥꯏꯕꯗꯤ ꯀꯣꯛꯇꯣ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯆꯪꯗꯕꯗꯣ ꯑꯗꯨꯒ ꯘꯔꯤꯁꯦ ꯃꯣꯏꯒꯤ ꯕꯥꯁꯀꯦꯠ ꯑꯃ ꯄꯤꯗ꯭ꯔꯥꯀꯣ ꯕꯥꯁꯀꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗꯣ ꯑꯗꯨꯗ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯨꯕꯁꯦ ꯂꯣꯏ ꯍꯥꯞꯄꯤꯗꯅꯀꯣ ꯆꯦꯛ ꯇꯧ ꯐꯣꯟꯗꯩ ꯀꯩꯗꯣ ꯂꯣꯏ ꯍꯥꯞꯆꯤꯟꯕꯁꯤꯗꯅꯦ ꯑꯩꯅ ꯇꯤꯀꯦꯠꯇꯨꯁꯨ ꯍꯥꯞꯆꯟꯈ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯨ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯘꯔꯤꯁꯤꯅ ꯍꯥꯞꯍꯧꯗ꯭ꯔꯕ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇꯨꯅ ꯈꯨꯠꯇ ꯄꯥꯏꯍꯧꯒꯗꯕꯁꯤꯅ ꯄꯥꯏꯍꯧꯗ꯭ꯔꯦ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯕ ꯘꯔꯤꯁꯤꯅ ꯑꯩꯅ ꯁꯤꯍꯧꯔꯣ ꯑꯗꯨꯗꯨꯒ ꯆꯪꯉꯀꯥꯟꯗ ꯆꯦꯛ ꯇꯧꯕꯁꯤꯗꯅꯦ ꯃꯣꯏ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯅꯦ ꯁꯤ ꯂꯧꯊꯣꯔꯛꯑꯣꯌꯦ ꯑꯗꯣ ꯑꯩ ꯂꯧꯊꯣꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯎꯠꯂꯀꯥꯟꯗ ꯃꯥ ꯍꯥꯏꯅꯤ ꯊꯝꯃꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯒꯅ ꯑꯩꯁꯦ ꯊꯝꯃꯨꯔ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯑꯩꯅ ꯑꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯔꯣꯟꯗꯀꯣ ꯑꯩꯗꯤ ꯄꯨꯡꯉꯥꯡ ꯉꯥꯡꯒꯜꯂꯤꯗꯅꯀꯣ ꯃꯅꯤꯄꯨꯔ ꯃꯔꯣꯟꯗ ꯑꯁ ꯄꯦꯜꯂꯕꯅꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯁꯤꯅꯅꯦ ꯃꯥꯁꯤꯗ ꯀꯩ ꯐꯥꯎꯔꯕꯅꯣ ꯈꯪꯗꯦ ꯋꯥꯈꯜꯁꯤꯗ ꯀꯣꯏ ꯕꯥꯠꯅꯤꯒ ꯍꯥꯏꯔꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯅꯦ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯘꯔꯤꯁꯤꯗ ꯑꯝꯇꯣꯏꯕ ꯈꯪꯕ꯭ꯔꯥ ꯕꯣꯝꯒ ꯌꯥꯎꯕ꯭ꯔꯥ ꯈꯜꯂꯕ ꯀꯩꯗꯧꯕꯅꯣ ꯀꯩ ꯌꯥꯎꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯉꯥꯡꯁꯟ ꯍꯤꯟꯗꯤ ꯉꯥꯡꯕꯅꯦ ꯃꯅꯤꯄꯨꯔ ꯉꯥꯡꯉꯨꯔꯕꯅꯦꯕ ꯑꯩꯗꯤ ꯀꯣꯛꯁꯦ ꯆꯥꯛꯑ ꯂꯩꯔꯝꯃꯦ ꯐ꯭ꯂꯥꯏꯠꯇꯤ ꯊꯦꯡꯕꯒꯤꯀꯣ ꯅꯪꯉꯔꯣꯏꯗ꯭ꯔꯥꯅ ꯑꯗꯨꯒ ꯃꯥꯅ ꯘꯔꯤꯗꯣ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯑꯗꯨꯒ ꯇꯤꯀꯦꯠ ꯄꯤꯔꯛꯑꯣꯌꯦ ꯑꯩꯅ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯩ ꯇꯤꯀꯦꯠꯇꯣ ꯀꯗꯥꯏ ꯊꯝꯈ꯭ꯔꯕ ꯑꯩꯁꯦ ꯈꯪꯗ꯭ꯔꯕ ꯑꯁ ꯑꯩꯅ ꯁꯤꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯅꯦ ꯅꯨꯄꯤꯗꯨꯅꯅꯦ ꯆꯠꯂꯒ ꯂꯧꯔꯨꯏ ꯑꯩꯅ ꯂꯧꯔꯨꯗꯗꯅꯅꯦ ꯃꯥꯅ ꯆꯠꯂ ꯂꯧꯔꯨꯏ ꯍꯥꯏꯕ ꯑꯩꯒꯤ ꯇꯤꯀꯦꯠꯇꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯧ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯃꯪꯉꯒ ꯂꯩꯔꯕ꯭ꯔꯥ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯗꯨꯒꯅꯦ ꯅꯨꯄꯤꯁꯤꯗꯅꯦ ꯑꯩꯁꯦ ꯉꯥꯎꯔꯕꯅ ꯍꯥꯏꯔꯝꯒꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯃꯥꯅꯅꯦ ꯍꯥꯏꯗꯣ ꯑꯩꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯐ꯭ꯂꯥꯏꯠ ꯊꯦꯡꯕꯒꯤꯕꯨꯗꯤ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯅꯠꯇ꯭ꯔꯥ ꯇꯤꯀꯦꯠ ꯀꯃꯥꯏꯅ ꯄꯥꯏꯅꯤ ꯈꯣꯠꯅꯤꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯌꯨꯝ ꯊꯣꯛꯑꯕꯅꯤ ꯈꯪꯉꯤꯅꯦꯕꯀꯣ ꯃꯥꯅ ꯇꯤꯀꯦꯠꯇꯣ ꯄꯨꯔꯛꯑ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯦ ꯑꯗꯨꯗꯨꯒ ꯖꯥꯎ ꯍꯥꯏ ꯐꯠꯇꯕꯒꯤ ꯃꯈꯣꯟꯗ ꯑꯩꯉꯣꯟꯗ ꯖꯥꯎ ꯃꯌꯥꯡꯒꯤ ꯃꯈꯣꯟ ꯑꯃ ꯂꯩꯇ꯭ꯔꯥ ꯐꯠꯇꯕꯤ ꯑꯃ ꯑꯗꯨꯒꯤ ꯃꯈꯣꯟꯗꯨꯅ ꯍꯥꯏꯔꯛꯏꯕ ꯑꯩꯉꯣꯟꯗ ꯖꯥꯎ ꯑꯅ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯥꯅꯦ ꯌꯦꯡꯁꯤꯜꯂ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯑꯩꯁꯦ ꯋꯥꯗꯤ ꯉꯥꯡꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯜꯂꯦ ꯑꯩꯁꯦ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯣꯠꯇꯨꯅ ꯑꯉꯥꯡ ꯑꯉꯛꯄ ꯊꯧꯗꯣꯛꯅꯤꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯏꯃꯥ ꯑꯩ ꯐꯣꯇꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯅꯝꯃꯤꯟꯅꯕ ꯑꯩꯒꯤꯅꯤ ꯑꯩ ꯄꯣꯒꯣ ꯀꯥꯏ ꯂꯩꯒꯦ ꯁꯦ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯅꯁꯛꯇꯣ ꯅꯁꯛ ꯑꯊꯤꯕꯗꯣ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯅꯁꯛ ꯑꯊꯤꯕꯗꯣ ꯁꯦ ꯍꯥꯏ ꯍꯦ ꯇꯧ ꯁꯩꯁꯪ ꯂꯥ ꯃꯈꯥ ꯀꯨꯝꯃꯨꯁꯤ ꯂꯥ ꯃꯈꯥ ꯀꯨꯝꯃꯨꯁꯤ ꯂꯥ ꯁꯦ ꯐꯦꯟ ꯃꯨꯊꯠꯂꯝꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯄꯤꯛꯄꯤ ꯑꯅꯤꯗꯣ ꯎꯠꯂꯛꯀꯦ ꯁꯤ ꯑꯄꯤꯛꯄꯤ ꯑꯅꯤꯁꯦ ꯎꯠꯂꯛꯀꯦ ꯆꯠꯂꯣ ꯃꯄꯥꯟ ꯃꯩꯒ ꯑꯝꯇ ꯀꯥꯞꯄꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯇꯞꯅ ꯀꯨꯝꯃꯣ ꯊꯣꯏ ꯑꯉꯥꯡꯗꯣ ꯎꯠꯀꯦꯅꯅꯦ ꯑꯩꯅ ꯀꯨꯝꯃꯛꯏꯁꯦ ꯊꯣꯏ ꯂꯥꯎ ꯀꯨꯝꯃꯨ ꯂꯥꯎ ꯄꯨꯃꯝ ꯃꯝꯃꯦ ꯅꯪꯒꯤ ꯀꯩꯅꯣ ꯂꯥꯛꯑꯝꯃꯦ ꯁꯦ ꯏꯃꯥ ꯇꯩꯁꯦ ꯕꯦꯕꯤ ꯁꯦ ꯍꯥꯏ ꯑꯝꯇ ꯇꯧꯁꯜꯂꯨꯗꯅ ꯍꯥꯏ ꯑꯝꯇ ꯑꯩꯁꯦ ꯍꯥꯏ ꯑꯃꯗꯤ ꯇꯨꯝꯃꯤ ꯁ꯭ꯂꯤꯞ ꯊꯣꯛꯈ꯭ꯔꯕ ꯑꯃꯗꯤ ꯁ꯭ꯂꯤꯞ ꯊꯣꯛꯈ꯭ꯔꯦ ꯇꯨꯝꯃꯝꯃꯅꯤꯌꯦ ꯑꯃꯗꯤ ꯁ꯭ꯂꯤꯞ ꯊꯣꯛꯑꯝꯃꯅꯤ ꯆꯠꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯗꯥꯏ ꯇꯨꯝꯃꯤꯅꯣ ꯄꯨꯃꯝ ꯃꯩꯃꯝ ꯃꯨꯊꯠꯂꯦ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯍꯧꯔꯛꯑꯅꯤ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕ ꯌꯥꯏꯃ ꯅꯍꯥꯟ ꯑꯩꯅꯅꯦ ꯑꯉꯥꯡꯒꯤ ꯂꯩꯔꯛꯏꯅꯦ ꯁꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨꯇꯨ ꯑꯩꯈꯣꯏ ꯑꯄꯤꯛꯄꯤꯁꯤꯒ ꯂꯩꯕꯤꯔꯛꯏꯅꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯎꯠꯂꯤꯁꯤꯕꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯥꯝꯅ ꯃꯁꯛ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯇꯨ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯅꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯗ꯭ꯔꯥ
베마 아마 저 어떻게 동그래 cái hai nó sẽ ba cái sẽ hai ba pen set laga chat pana pha bani kai no handa kolkata chat pada loina lak thwa laga tray plastic ki su theng ha pen set dadagi masa au mane net nungai ta ma net chi khang di ai ma kha kom sa mai tar ba na hang net ka gyan me nam ta de se a pik pi Viên chỉ cái sắc ra thu. se bye bye tiam te yeng se na sak to de Sugar to, anda sugar to. anda sugar lo sem sugar lo se Sigala. anda sugar lo Sugar to. sugar lo am te sugar lo kam ta Nang yeng lei đi. ai yeng lai te ai wan te se mai ne yeng de to ma sa khang da ba gi es Sugar. Sugar. anda sugar lo ba pong ge kam te ya de pong ge kam te yaพวกเราเน็ตรวยประมาณเลยไลฟ์ก็ฉันเลยหายมายังวารีโกนมาค่าจะทาระเกมโลฉันเลยเกสักซาดริดเอามาในซิงเกิลบอยสาวอาจจะกุมนิ่งอักตะเลยอะไรกันนี่สิลา À thôi cái nó chắc chắc của bạn. กุมเจอลากุมมาละก็ไม่ทางตัวไปสิบ่เจนนี่ทุกกุมอ๋อKalau kau si na mi mark tara lining ba luar ba sakchi bi sila si ne han gis si ma tau no mia si memory oi na ba si nang sam ya han gis na sak tom ta si yeng mo si nam ta tai sang de si kau dang kap ta por ima mai kap tom ta por hai ko nam ta Good night. Angry Miss Yam tao we hay ao. Kaporo se nang kaporo. Kaporo se kaporo. He, chala. Ma khong ka de nu chi de ha gyang. Chala nu chi de chala. Se kap am da poro sem ta hai breng. Si poro cha hai cái la. Sida se. Se poro cha hai cái. Bemo. Se jump. Tại sao? Ai cha lagi tu di. Tu masalam pel au mane. Tu cha lagi thieng. Potha lagi. Potha dah mau thieng dah semayam. Good night, ma'am. Net loi thok re Wi-Fi